ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯅꯣꯂꯨꯛꯆꯔꯤ ꯑꯃꯁꯨꯡ ꯈꯨꯔꯨꯝꯖꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯖꯨꯝ ꯄ꯭ꯂꯦꯠꯐꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯤꯕ ꯑꯁꯥꯝꯗꯒꯤ ꯑꯦꯀꯥꯗꯦꯃꯤꯛ ꯑꯦꯋꯥꯔꯗꯤ ꯑꯣꯖꯥ ꯅꯥꯎꯔꯦꯝ ꯕꯤꯗ꯭ꯌꯥꯁꯥꯒꯔꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯅꯤꯡꯁꯤꯡꯕ ꯑꯃꯅ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯖꯤꯛꯇꯪ ꯃꯑꯣꯡ ꯆꯥꯗꯅ ꯑꯩꯈꯣꯏ ꯇꯦꯛꯅꯤꯀꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔꯗꯒꯤ ꯈꯔ ꯐꯖꯅ ꯂꯣꯏꯁꯤꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯈꯔꯁꯨ ꯍꯥꯏꯕ ꯉꯝꯍꯧꯗꯕ ꯑꯩꯅ ꯅꯤꯡꯁꯤꯡꯅꯤꯡꯕ ꯑꯣꯖꯥꯗ ꯑꯩꯅ ꯈꯔ ꯍꯪꯅꯤꯡꯕ ꯃꯌꯥꯝꯒꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝꯒꯤ ꯁꯦꯁꯟꯁꯨ ꯑꯩꯈꯣꯏ ꯊꯝꯕ ꯉꯝꯍꯧꯗꯕ ꯑꯁꯤꯒꯤ ꯄꯦꯟꯗꯕ ꯀꯌꯥꯁꯤ ꯂꯩꯗꯨꯅ ꯉꯁꯤꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯍꯧꯅꯅ ꯉꯔꯥꯡ ꯈꯛꯇꯪꯗ ꯈꯜꯂꯒ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯕ ꯑꯣꯏꯅ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯁꯤꯟꯖꯕꯅꯤ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯅꯤꯡꯁꯤꯡꯖꯔꯤ ꯉꯔꯥꯡ ꯍꯧꯈꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯅꯠꯇ꯭ꯔꯒꯅ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯒꯤꯗꯃꯛ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯂꯨꯛꯆꯔꯤ ꯑꯣꯖꯥ ꯑꯃꯨꯛꯀꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯖꯥꯒꯤꯁꯨ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯂꯩꯔꯝꯒꯅꯤ ꯉꯔꯥꯡꯁꯦ ꯑꯗꯨꯅ ꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯁꯤꯟꯁꯥꯅ ꯑꯣꯖꯥꯗ ꯑꯩꯅ ꯅꯤꯡꯁꯤꯡꯖꯕꯅꯤ ꯑꯗꯨ ꯑꯣꯖꯥ ꯀꯔꯤꯝꯇ ꯀꯥꯏꯗꯦꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯅꯁꯨ ꯑꯍꯥꯟꯕꯗ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯣꯖꯥꯒꯤ ꯀꯩꯅꯣꯁꯤ ꯋꯥꯔꯤꯗ ꯁꯨꯝ ꯂꯥꯛꯁꯜꯂꯁꯤ ꯉꯁꯤꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯍꯥꯏꯇꯥꯔꯦ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯂꯣꯏꯁꯤꯜꯍꯧꯗ꯭ꯔꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯒꯤ ꯋꯥꯔꯤꯗ ꯑꯉꯥꯡꯁꯤꯡꯒꯤ ꯁꯥꯍꯤꯠꯇ ꯑꯩꯈꯣꯏ ꯁꯤꯁꯨ ꯁꯥꯍꯤꯠꯇ ꯆꯤꯜꯗ꯭ꯔꯦꯟꯁ ꯂꯤꯇꯔꯦꯆꯔꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯅꯖꯔꯝꯕꯅꯤ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯗ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯠꯇꯗ ꯑꯉꯥꯡꯒꯤ ꯁꯥꯍꯤꯠꯇꯒꯤ ꯐꯤꯕꯝꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯑꯁꯣꯝꯗ ꯑꯃꯨꯛꯇꯪ ꯈꯖꯤꯛꯇꯪ ꯑꯣꯖꯥ ꯅꯤꯡꯁꯤꯡꯕꯤꯌꯨ ꯀꯔꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯕ ꯀꯃꯥꯏꯅ ꯇꯧꯅ ꯑꯇꯩꯁꯨ ꯍꯦꯟꯅ ꯆꯥꯎꯈꯠꯍꯟꯕ ꯌꯥꯕ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤ ꯑꯉꯥꯡꯒꯤ ꯁꯥꯍꯤꯠꯌꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯠꯌꯗ ꯌꯥꯝ ꯊꯦꯡꯅ ꯆꯪꯉꯛꯄ ꯑꯗꯨꯒꯨꯝꯕ ꯁꯥꯍꯤꯠꯌꯒꯤ ꯖꯣꯅꯔ ꯑꯃꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯩꯅ ꯐꯪꯖꯕꯗ ꯁꯤꯒꯤ ꯃꯃꯥꯡꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯖꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎꯀꯤ ꯊꯤꯖꯔꯨꯕꯗ ꯊꯦꯡꯅꯔꯤꯕꯁꯤ 1960 ꯑꯁ꯭ꯋꯥꯏꯗ ꯐꯣꯡꯕ ꯑꯩꯈꯣꯏꯒꯤ ꯇꯣꯝꯆꯧꯒꯤ ꯒ꯭ꯔꯍ ꯖꯇ꯭ꯔꯥ ꯃꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯗꯅ ꯃꯁꯤ ꯑꯩꯅ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯛꯆꯒꯦ ꯑꯗꯨꯕꯨ ꯁ꯭ꯋꯥꯏꯗꯒꯤ ꯆꯠꯊꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯤꯕ ꯑꯁꯣꯝꯗ ꯆꯠꯊꯔꯛꯄꯗꯤ ꯀꯌꯥ ꯊꯦꯡꯅꯗꯦ ꯃꯔꯛꯇ ꯌꯥꯝ ꯇꯥꯡꯅ ꯈꯔ ꯏꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕ ꯈꯔꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯊꯦꯡꯅꯩ ꯑꯗꯣ ꯊꯦꯡꯅꯕꯁꯤꯗ ꯌꯥꯝꯅ ꯍꯦꯟꯅ ꯆꯪꯁꯤꯜꯂꯛꯏꯕꯁꯤ ꯆꯍꯤ ꯑꯩꯈꯣꯏꯒꯤ ꯗꯤꯀꯦꯠ ꯑꯃꯒꯨꯝꯕꯁꯤꯗ ꯍꯥꯏꯒꯗ꯭ꯔꯥ ꯑꯁꯤꯗ ꯏꯀꯨꯏ ꯀꯨꯏꯗꯕꯤꯗ ꯍꯥꯏꯔꯤꯕ ꯑꯉꯥꯡꯒꯤ ꯁꯥꯍꯤꯠꯌꯁꯤꯗ ꯑꯏꯕ ꯈꯔꯈꯛ ꯑꯅꯧꯕ ꯑꯏꯕ ꯍꯥꯟꯅ ꯊꯦꯡꯅꯗ꯭ꯔꯤꯕ ꯑꯅꯧꯕ ꯈꯔ ꯆꯣꯡꯊꯣꯔꯛꯇꯅ ꯍꯥꯏꯔꯤꯕ ꯃꯥꯏꯀꯩꯁꯤꯗ ꯈꯨꯠ ꯊꯥꯅꯔꯛꯄꯅꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯑꯉꯥꯡꯒꯤ ꯁꯥꯍꯤꯠꯌꯁꯤꯗ ꯑꯩꯈꯣꯏꯅ ꯑꯌꯥꯝꯕ ꯊꯦꯡꯅꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯐꯣꯛ ꯂꯤꯇꯔꯦꯆꯔꯒꯤ ꯃꯆꯥꯛꯁꯤꯡꯁꯤ ꯑꯃꯨꯛ ꯍꯟꯅ ꯏꯊꯣꯛꯄ ꯃꯁꯤ ꯑꯉꯥꯡꯒꯤ ꯁꯥꯍꯤꯠꯌ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯃꯁꯤ ꯋꯥꯍꯪ ꯑꯣꯏꯅ ꯂꯩꯖꯩ ꯑꯗꯣ ꯃꯁꯤ ꯐꯣꯛꯂꯣꯔꯒꯤ ꯃꯆꯥꯛꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯄꯨꯊꯣꯔꯛꯑꯒ ꯃꯁꯤ ꯑꯉꯥꯡꯒꯤ ꯁꯥꯍꯤꯠꯌꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯉꯣꯟꯗ ꯌꯥꯅꯤꯡꯗꯕꯒꯤ ꯑꯃ ꯂꯩ ꯃꯁꯤ ꯑꯣꯏꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯐꯣꯛꯂꯣꯔꯒꯤ ꯃꯆꯥꯛꯁꯤꯡꯁꯤ ꯇꯣꯉꯥꯟꯕ ꯂꯩꯔꯝꯃꯤꯕ ꯋꯥꯔꯤꯒꯤ ꯃꯁꯛꯁꯤ ꯇꯣꯉꯥꯟꯕ ꯑꯇꯣꯞꯄ ꯐꯣꯝ ꯑꯃꯗ ꯑꯣꯟꯊꯣꯔꯛꯑꯒ ꯃꯗꯨ ꯑꯉꯥꯡꯒꯤ ꯁꯥꯍꯤꯠꯌꯅ ꯑꯩꯅ ꯄꯨꯊꯣꯔꯛꯄꯁꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅꯗꯕ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯑꯉꯥꯡꯒꯤ ꯁꯥꯍꯤꯠꯌ ꯍꯥꯏꯕꯁꯤꯗ ꯐꯣꯛ ꯂꯤꯇꯔꯦꯆꯔꯒꯤ ꯃꯆꯥꯛꯁꯤꯡꯁꯤꯗꯤ ꯑꯣꯜꯔꯦꯗꯤ ꯍꯥꯟꯅꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯖꯦꯅꯦꯔꯦꯁꯟ ꯇꯨ ꯖꯦꯅꯦꯔꯦꯁꯟ ꯑꯩꯈꯣꯏꯒꯤ ꯆꯤꯟꯕꯨꯡꯗ ꯃꯊꯪ ꯊꯪꯊꯔꯛꯇꯅ ꯂꯩꯔꯕꯅꯤ ꯃꯁꯤꯕꯨ ꯑꯃꯨꯛ ꯏꯊꯣꯛꯑꯒ ꯀꯔꯝꯅ ꯃꯁꯤ ꯀ꯭ꯔꯤꯌꯦꯇꯤꯕꯤꯇꯤ ꯌꯥꯎꯔꯤ ꯃꯁꯤ ꯀꯔꯝꯅ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯄꯣꯠꯊꯣꯛ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯋꯥꯍꯪ ꯑꯃ ꯍꯪꯖꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯉꯥꯡꯒꯤ ꯁꯥꯍꯤꯠꯌ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯌꯦꯇꯤꯕꯤꯇꯤ ꯃꯁꯥꯒꯤ ꯏꯃꯥꯖꯤꯅꯦꯁꯟꯗꯒꯤ ꯁꯥꯒꯠꯂꯛꯄ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯄꯨꯊꯣꯛ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯒꯤ ꯁꯥꯍꯤꯠꯌ ꯑꯣꯏꯒꯅꯤ ꯍꯥꯏꯗꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯑꯉꯥꯡꯒꯤ ꯁꯥꯍꯤꯠꯌꯁꯤ ꯍꯥꯏꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯈꯔ ꯀꯟꯁꯤꯌꯁ ꯑꯣꯏꯅ ꯆꯪꯁꯤꯜꯂꯛꯄꯁꯨ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯃꯔꯛ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯐꯣꯛꯂꯣꯔꯒꯤ ꯃꯆꯥꯛꯁꯤꯡꯗꯒꯤ ꯁꯥꯒꯠꯄꯁꯤ ꯈꯔ ꯊꯦꯡꯅꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯈꯪꯖꯕꯗ ꯑꯩꯈꯣꯏꯒꯤ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯀ꯭ꯔꯤꯌꯦꯇꯤꯕꯤꯇꯤ ꯃꯁꯤꯗꯒꯤ ꯑꯗꯨꯒ ꯏꯃꯥꯖꯤꯅꯦꯁꯟꯗꯒꯤ
ꯁꯥꯒꯠꯂꯛꯄꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯑꯉꯥꯡꯒꯤ ꯁꯥꯍꯤꯇ꯭ꯌꯗꯁꯨ ꯃꯁꯤ ꯃꯥꯏꯀꯩ ꯁꯣꯝꯗ ꯆꯪꯁꯤꯜꯂꯛꯄ ꯃꯥꯏꯀꯩ ꯁꯣꯝꯗ ꯈꯨꯠ ꯊꯥꯅꯔꯛꯄꯁꯤ ꯑꯩ ꯊꯦꯡꯅꯖꯔꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯇꯥꯛꯄꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯀꯩ ꯕꯪꯂꯥꯒꯤ ꯑꯃꯁꯨꯡ ꯏꯪꯔꯦꯖꯤꯒꯤ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯔꯛꯄꯗ ꯑꯇꯩ ꯂꯣꯟꯒꯤꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏ ꯂꯥꯏꯕ꯭ꯔꯦꯔꯤꯗꯕꯨ ꯑꯣꯏꯔꯦ ꯆꯤꯜꯗ꯭ꯔꯦꯟ ꯁꯦꯛꯁꯟ ꯑꯅ ꯐꯖꯅ ꯆꯥꯎꯅ ꯇꯧꯅ ꯂꯩꯕ ꯑꯁꯤꯒꯤ ꯃꯃꯤ ꯑꯣꯖꯥ ꯃꯅꯤꯄꯨꯔꯤ ꯁꯦꯛꯁꯟꯗ ꯍꯥꯏꯒꯗ꯭ꯔꯥ ꯃꯅꯤꯄꯨꯔꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯀꯩꯅꯣꯗ ꯄꯨꯀꯩꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯇꯣꯉꯥꯟꯕ ꯀꯩꯅꯣ ꯑꯃ ꯂꯩꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯗꯤꯄꯥꯔꯠꯃꯦꯟ ꯍꯥꯏꯒꯗ꯭ꯔꯥ ꯑꯁꯤꯒꯤ ꯆꯠꯅꯕꯤꯁꯦ ꯍꯧꯖꯤꯛꯐꯥꯎ ꯈꯔ ꯋꯥꯠꯂꯤ ꯍꯥꯏꯅ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯣꯖꯥꯅꯁꯨ ꯐꯣꯡꯗꯣꯛꯄꯤꯔꯤꯗꯨꯅꯤ ꯑꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯊꯧꯑꯣꯏꯕꯤꯗꯕ ꯅꯠꯇꯕ ꯊꯑꯣꯏꯅ ꯃꯁꯤ ꯃꯃꯜ ꯄꯤꯗꯅ ꯇꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯈꯟꯊꯔꯨꯕ ꯋꯥꯠꯄꯗꯒꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯏꯕꯒꯤ ꯃꯁꯤꯡꯁꯤ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯗ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯗ ꯈꯣꯡꯗꯥꯔꯛꯄ ꯁꯩꯔꯦꯡ ꯏꯕꯕꯨ ꯑꯣꯏꯔꯣ ꯋꯥꯔꯤ ꯃꯆꯥ ꯏꯕꯕꯨ ꯑꯣꯏꯔꯣ ꯅꯩꯅꯔꯛꯄ ꯑꯣꯖꯥꯁꯤꯡꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤꯁꯨ ꯑꯉꯥꯡꯁꯤꯡꯒꯤ ꯀꯩꯅꯣꯁꯦ ꯏꯋꯥꯠꯇ ꯋꯥꯠꯄꯁꯦ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯈꯤꯕꯖꯥꯠꯅꯣ? ꯃꯁꯤ ꯑꯩꯅ ꯈꯟꯖꯕꯗ ꯆꯨꯝꯅꯒꯤ ꯑꯉꯥꯡꯒꯤ ꯈꯛꯇ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯅꯠꯇꯕꯒꯤꯁꯨ ꯄꯥꯕꯒꯤ ꯆꯥꯡꯁꯤ ꯈꯖꯤꯛ ꯈꯛꯇ ꯅꯠꯇꯦ ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯠꯂꯤ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯑꯩꯈꯣꯏꯒꯤ तसेंना हाइबा तारगदी मणिपुरी सोसाइटी अइना उजबदा मसी लालंबसु याय अइगे ओइबा मोट ओइना थमजरबदा अइखोइसे मेटेरियलिस्टिक वर्ल्ड अमदा लुप्तना लई हाइबसी अइ हाइजनिंगी अदुना अइखोइदा नॉलेज की नत्रगा अइखोइगी बेंगोली सोसाइटी दा लईरिबा लाइरिक की वैल्यू सी अइखोइगी सोसाइटी दा खरा वाटप्रा हाइदना अइ खंजै अदुगा अइखोइगी मरु ओइना लाइरिक हाइरगा अइखोइना लाइरिक तमदे हाइबदी नति अदो अइखोइगिदा लाइरिक तमी तौबतबु टेक्स्ट बुक नतबा अतोपा लाइरिक सिंगसी पाबा खरा वाटपा इवेन अइखोइगी अइबसिंग ओइरगसु लाइरिक सी अमगा अमगा पानादना नैनादना तौरगदी अइखोइसे हेना माइके अमनद चाखतकनी हाइना खल्ली अइखोइसे अमगा अमगा पानादे अहन सिंगबाउ पानाद्रबनिना अइखोइना आंगांग सिंगदा लाइरिक पाबगी मसिगी हैनबीसी अइखोइगी सोसाइटी दा हौजिक फाउता थोइदोकना खंद्रिब्रा मेकअप थोक्त्रिब्रा हाइदना अइना खल्ली अदुगा अइखोइगिदा लैरिबा अहन सिंगी ओइनसु अइखोइगी लाइब्रेरी सी लाइरिक पाफम खोपम लाइब्रेरी सी मरांग सु काइदे अदुगा अइखोइगी सेंट्रल लाइब्रेरी ना सिंगबा हाना लैरंबसी अयामना कनासु मिसिंग यामबसे अइखोइना रीडर सी लैती हाइना अइना थाजै अदुगा अइखोइना अयाबा लाइरिक खरा पारिबसी टेक्स्ट बुक की नत्रगा एग्जाम की ओइना पाबा ओइना तवी अदु नतबा अइखोइगी लिटरेचर सिबु मसक खंगनबा अइखोइगी लिटरेचर सिबु पुनिंग थौगतनबा सोमनाकंददी कया लैते अदुना अइखोइगी अहल सिंगबाउ पाद्रबनिना आंगांग सिंगदा मसिगुंबगी कैनो अमा सागतपगी इहौ आंगांगी कैनो अमा मखोइगी पिङैदगी मखोइगी मोरेलदा मखोइगी हैबिटदा लाइरिक पाबगी हैनबी अमा सागतपसे मसी याम साथीना वाटली हाइदना आई खल्ली मसी चुमे ओजा असिगी कनोसी फिबमसी बांग्लादेशसु अमसुंग कनोदसु लेतबने कोइ साउथ एशिया हाइतर साउथ एशिया गी ओइना सुम श्रीलंका दा दिखरा पानै मयाम कनो तबिना दुगी पाउ नत्रगन दुगी कनोसु लई अदुगा कोइ बांग्लादेश कुम इंडिया गुम दे अयामबदा लाइब्रेरी मांगे दि खरबु फमाने खल्ली अराउंड लाइक कोइना इन बांग्लादेश लेंग 28 ना हाउरिंग इदसु कोइ ढाका दे लेरको मतमदा सेंट्रल लाइब्रेरी नतबा अतोप अतोप लाइक सिंग मयाम पानाबगी कनोसी लेरंबा चटनबी हाइगद्रा हौजिकना मसिगी चटनबीसी सुम खरा नोमा नोकि काइथरे हाइबगी पाउ सुम ताइ सेम मणिपुर सोइदन ओइरमगनी इम्फाल गी तनतन कोइ आसाम दसु असिगी कनोसी सुम लेरमगद्रा खल्ली आसाम में ते कनो दसु अदु मपाल लमदना कोइ हुजिक लेरिबा कनाडा अमेरिका हाइगद्रा सोदना मते यूरोप कंट्री दसु लाइक पाबगी कनोसी कोइ कनोदा ऑनलाइन दा अदुगी खुलंगचाबल लई अदुगा लोइना लोइना लाइब्रेरी गी कनोसी फजना मयाम सुम कोइ लाइक लाइसु पाबगी माइ रिसर्च वर्क की पत्रिका पाबै ते ओरसु सुम नुतिगी मागी मयाम फमदबा अराउंड 50-60 एवरी सिंगल कम्युनिटी की लेबल लाइब्रेरी सिंगसे सुम मी सुम लाई मसिगी सुम चटनबी सुम लेरी
ꯑꯗꯣ ꯑꯣꯖꯥ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯉꯥꯡꯒꯤ ꯁꯥꯏꯠꯇꯒꯤ ꯈꯖꯤꯛ ꯊꯩꯗꯣꯛꯑꯒ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯐꯣꯡꯕꯒꯤ ꯑꯣꯖꯥꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯂꯥꯏꯔꯤꯛ ꯐꯣꯡꯕ ꯑꯗꯩ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯦꯖ ꯑꯦ ꯀꯩꯅꯣ ꯅꯠꯇꯅ ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁ ꯑꯣꯏꯅ ꯌꯦꯡꯕ ꯅꯠꯇ꯭ꯔꯒꯅ ꯑꯦꯖ ꯑꯦ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯏꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗꯗꯤ ꯂꯥꯏꯔꯤꯛ ꯄꯨꯊꯣꯛꯄ ꯑꯦꯖ ꯑꯦ ꯄꯕ꯭ꯂꯤꯁꯔ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯔꯤꯛ ꯑꯩꯈꯣꯏꯒꯤ ꯏꯕ ꯔꯥꯏꯇꯔꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯖꯤꯛꯇꯪ ꯅꯩꯅꯁꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯃꯃꯥꯡꯉꯩꯗꯁꯨ ꯑꯩꯈꯣꯏ ꯁꯨꯝ ꯈꯔ ꯈꯟꯅꯈ꯭ꯔꯦ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯗ ꯈꯣꯡꯗꯥꯔꯛꯀꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯅꯧꯅ ꯅꯠꯇ꯭ꯔꯒꯅ ꯃꯃꯥꯡꯉꯩꯗꯒꯤ ꯂꯩꯔꯛꯄ ꯀꯩꯅꯣꯁꯤꯡꯁꯤꯅ ꯂꯥꯏꯔꯤꯛ ꯐꯣꯡꯉꯛꯄ ꯃꯇꯝꯗ ꯑꯌꯥꯝꯕꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯖꯥ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯒꯨꯝꯕ ꯃꯥꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯔꯤꯂꯦꯇꯤቭ ꯃꯥꯒꯤ ꯃꯔꯤ ꯃꯇꯥ ꯊꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯑꯣꯖꯥꯁꯤꯡ ꯅꯠꯇ꯭ꯔꯒ ꯁꯝꯍꯥꯎ ꯃꯍꯥꯛꯀꯤꯗꯃꯛꯀꯤ ꯐꯣꯡꯕꯅꯤ ꯍꯥꯏꯅ ꯂꯥꯏꯔꯤꯛ ꯐꯣꯡꯕꯁꯤꯡꯁꯦ ꯑꯌꯥꯝꯕ ꯑꯦꯅꯤ ꯄꯕ꯭ꯂꯤꯀꯦꯁꯟ ꯍꯥꯎꯁ ꯅꯠꯇ꯭ꯔꯒꯅ ꯄꯕ꯭ꯂꯤꯁꯔꯁꯇꯒꯤ ꯐꯣꯡꯕꯁꯤ ꯀꯌꯥ ꯎꯗꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯣꯖꯥꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯗꯁꯨ ꯀꯩꯅꯣꯁꯤꯗ ꯑꯃꯅꯤ ꯅꯠꯇꯅ ꯑꯌꯥꯝꯕꯅꯗꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒꯤ ꯑꯣꯏꯅ ꯂꯨꯞ as a writers forum, Manipuri Sahitya Parishad, Natragana Kogi Sahitya Premi Samiti, Asigumba, Luptagi, Natragana Lanaigi, Kanagumba, Imu Manungi, Natragana Relative Kanagumana Form, Asigi Janamism Ui. The Hoji Hojiki oil, Smanishum Lady, Natragana Koilaric, Fombogit and Mako Bengali, then Natragama Panam, the Lerishavana, Tonga, publishers, Natragana Publication House, Asigi Kano, Sikaka Lako, or what I come to it. ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯑꯁꯥꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯗꯗꯤ ꯑꯁꯤꯒꯤ ꯄꯕ꯭ꯂꯤꯁꯔ ꯇꯁꯦꯡꯅ ꯄꯕ꯭ꯂꯤꯁꯔ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯎꯔꯤꯕꯁꯤ ꯃꯤꯠꯌꯦꯡ ꯑꯅꯤꯈꯛꯇ ꯑꯩꯈꯣꯏꯅ ꯊꯝꯕ ꯌꯥꯏ ꯉꯁꯥꯏ ꯇꯥꯛꯄꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯂꯤꯇꯔꯦꯔꯤ ꯁꯪꯁꯊꯥꯟꯁꯤꯡꯅ ꯂꯥꯏꯔꯤꯛ ꯐꯣꯡꯕꯤꯔꯤꯕꯁꯤ ꯆꯨꯝꯅꯒꯤ ꯃꯃꯤꯡꯈꯛ ꯑꯣꯏꯅ ꯐꯣꯡꯕꯅꯤ ꯍꯥꯏꯅ ꯑꯩ ꯍꯥꯏꯖꯒꯦ ꯑꯗꯨ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯄꯕ꯭ꯂꯤꯁꯔꯁꯤꯡꯁꯤꯅ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯥꯎꯔꯕ ꯍ꯭ꯌꯨꯖ ꯑꯦꯃꯥꯎꯟꯁꯤ ꯄꯨꯊꯣꯛꯇꯅ ꯔꯥꯏꯇꯔꯗꯨꯒꯤ ꯂꯥꯏꯔꯤꯛꯁꯤ ꯐꯣꯡꯕꯤꯕ ꯅꯠꯇꯦ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏꯒꯤ ꯑꯐꯣꯡꯕꯒꯤ ꯃꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗꯒꯤ ꯂꯧꯖꯔꯒ ꯐꯣꯡꯕ ꯑꯗꯨꯈꯛꯅꯤ ꯑꯗꯨꯒ ꯑꯗꯨ ꯅꯠꯇꯕ ꯃꯁꯥꯅ ꯁꯦꯜ ꯄꯨꯊꯣꯛꯇꯅ ꯇꯁꯦꯡꯅ ꯕꯤꯖꯤꯅꯦꯁꯀꯤ ꯔꯣꯝꯗ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌꯕꯨ ꯅꯨꯡꯁꯤꯖꯕꯗꯒꯤ ꯑꯁꯤ ꯃꯤꯠꯌꯦꯡꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯄꯕ꯭ꯂꯤꯁꯔ ꯑꯣꯏꯅ ꯆꯣꯡꯊꯣꯔꯛꯄꯗꯤ ꯃꯅꯤꯄꯨꯔꯗꯁꯨ ꯑꯃ ꯑꯅꯤ ꯍꯥꯏꯗꯤ ꯈꯨꯠ ꯊꯦꯛꯄ ꯌꯥꯔꯤ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯖꯒꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯔꯥꯏꯇꯔꯁꯤꯡꯗ ꯂꯥꯏꯔꯤꯛ ꯏꯕꯒꯤ ꯑꯋꯥꯕꯇ ꯅꯠꯇꯅ ꯐꯣꯡꯕꯒꯤ ꯌꯥꯝ ꯆꯥꯎꯔꯕ ꯑꯋꯥꯕ ꯑꯃꯁꯨ ꯂꯩ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯤ ꯔꯥꯏꯇꯔꯁꯤꯡꯁꯤ ꯑꯌꯥꯝꯕꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯍ꯭ꯌꯨꯖ ꯑꯦꯃꯥꯎꯟ ꯑꯃ ꯆꯪꯉꯛꯄ ꯃꯇꯝꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯁꯤꯒꯤ ꯐꯣꯡꯅꯔꯛꯏꯕ ꯂꯥꯏꯔꯤꯛꯀꯤ ꯁ꯭ꯇꯦꯟꯗꯔꯗꯁꯦ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯁꯦꯟꯐꯝꯁꯦ ꯄꯨꯊꯣꯛꯄ ꯉꯝꯅꯕ ꯋꯥꯠꯄ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔꯁꯤꯡꯗ ꯑꯆꯧꯕ ꯑꯋꯥꯕ ꯑꯃ ꯊꯦꯡꯅꯩ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤ ꯁꯣꯁꯥꯏꯇꯤꯗ ꯕꯪꯒ꯭ꯂꯥ ꯁꯣꯁꯥꯏꯇꯤꯗ ꯂꯩꯔꯤꯕ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯁꯔꯒꯤ ꯃꯔꯥꯡ ꯀꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤꯗꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯏꯁꯥꯅ ꯁꯦꯜ ꯄꯨꯊꯣꯛꯑꯒ ꯑꯌꯥꯝꯕꯅ ꯐꯣꯡꯕꯅꯤ ꯍꯥꯏꯗꯅ ꯑꯩ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯆꯨꯝꯃꯦ ꯑꯣꯖꯥ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌꯇ ꯅꯠꯇꯕ ꯑꯩꯈꯣꯏ ꯆꯨꯝꯅꯒꯤ ꯑꯇꯩ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗ ꯑꯣꯖꯥ ꯑꯁꯥꯝꯗꯗꯤ ꯃꯅꯤꯄꯨꯔꯒꯤꯗꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯗ꯭ꯔꯥꯅ ꯈꯜꯂꯦ ꯃꯅꯤꯄꯨꯔ ꯑꯁꯥꯝꯗꯁꯨ ꯃꯅꯤꯄꯨꯔꯤ ꯗꯤꯄꯥꯔꯠꯃꯦꯟ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯇꯦꯛꯁ ꯕꯨꯛꯁꯤꯡꯁꯦ ꯇꯦꯛꯁ ꯕꯨꯛ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟꯒꯤ ꯋꯥꯔꯤꯅꯤ ꯃꯅꯤꯄꯨꯔꯤ ꯂꯣꯟꯒꯤ ꯇꯦꯛꯁ ꯕꯨꯛꯁꯤꯡꯁꯤ ꯀꯃꯥꯏꯅ ꯄꯨꯊꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤ ꯑꯩ ꯑꯃꯨꯛꯇꯪ ꯈꯪꯖꯩ ꯑꯁꯥꯝꯒꯤ ꯃꯇꯥꯡꯁꯤ ꯀꯌꯥ ꯈꯪꯗ꯭ꯔꯤ ꯀꯩꯅꯣꯗꯤ ꯑꯁꯥꯝꯗ ꯃꯅꯤꯄꯨꯔꯤ ꯂꯣꯟꯒꯤ ꯀꯩꯅꯣꯁꯤ ꯂꯩꯕꯅꯤꯅ ꯗꯤꯄꯥꯔꯠꯃꯦꯟ ꯑꯗꯩ ꯁ꯭ꯀꯨꯜ ꯂꯩꯕꯅꯤꯅ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯤ ꯁꯨꯝ ꯂꯩꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯁꯨ ꯃꯅꯤꯄꯨꯔꯗꯒꯤ ꯄꯨꯁꯜꯂꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯣꯖꯥ ꯇꯦꯛꯁ ꯕꯨꯛ ꯀꯥꯔꯤꯀꯨꯂꯝꯒꯤ ꯀꯩꯅꯣꯁꯤꯅ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯅꯤꯄꯨꯔꯒꯤꯁꯨ ꯑꯁꯥꯝꯒꯤꯁꯨ ꯃꯥꯏꯀꯩ ꯈꯔꯗ ꯆꯞ ꯃꯥꯟꯅꯕ ꯂꯩ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯄꯤꯛꯏꯕ ꯀ꯭ꯂꯥꯁ ꯑꯄꯤꯛꯄꯗꯒꯤꯅ ꯀ꯭ꯂꯥꯁ 12 ꯐꯥꯎꯒꯤꯗꯤ ꯑꯁꯥꯝꯒꯤꯁꯨ ꯑꯁꯥꯝ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯁꯤꯒꯤ ꯐꯣꯡꯕꯒꯤ ꯇꯦꯛꯁ ꯕꯨꯛꯀꯤ ꯇꯣꯉꯥꯟꯅ ꯐꯣꯡꯕꯒꯤ ꯊꯕꯛꯁꯤ ꯆꯠꯊꯩ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤꯁꯨ ꯃꯁꯤ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯅ BA ꯗꯒꯤ ꯍꯧꯔꯒ MA ꯐꯥꯎꯒꯤ ꯂꯦꯚꯦꯜꯗ ꯂꯩꯔꯤꯕ ꯍꯥꯌꯔ ꯏꯖꯨꯀꯦꯁꯟꯒꯤ ꯊꯥꯛꯇ ꯂꯩꯔꯤꯕꯁꯤꯒꯤ ꯇꯦꯛꯁ ꯕꯨꯛꯁꯤ ꯑꯩꯅ ꯈꯟꯖꯕꯗ ꯃꯅꯤꯄꯨꯔꯒꯤꯁꯨ ꯒꯣꯚꯔꯟꯃꯦꯟꯠꯅ ꯐꯣꯡꯗꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯑꯁꯨꯃꯥꯏꯅ ꯈꯜꯂꯤ ꯑꯩꯈꯣꯏ ꯑꯁꯥꯝꯒꯤꯁꯨ ꯃꯁꯤ ꯑꯁꯥꯝ ꯁꯔꯀꯥꯔꯅ ꯐꯣꯡꯕꯁꯤ ꯇꯧꯗꯦ ꯃꯗꯨ ꯑꯌꯥꯝꯕꯅ ꯔꯥꯏꯇꯔꯁꯤꯡꯅ ꯐꯣꯡꯕꯗꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯤ ꯇꯦꯛꯁ ꯕꯨꯛꯇ ꯆꯜꯂꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯤ
ꯑꯩꯈꯣꯏꯅ ꯔꯥꯏꯇꯔꯁꯤꯡꯒꯤ ꯂꯅꯥꯏ ꯐꯣꯡꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯂꯩꯗꯅ ꯈꯣꯠꯇꯅ ꯁꯦꯂꯦꯕꯁꯇ ꯌꯥꯎꯕ ꯈꯣꯠꯄ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯝꯕ ꯉꯥꯛꯇꯅꯤ ꯑꯗ ꯇꯦꯛꯁ ꯕꯨꯛꯀꯤ ꯀꯃꯤꯇꯤ ꯂꯩꯗꯅ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯩꯈꯣꯏꯒꯤ BA ꯂꯦꯚꯦꯜꯁꯤꯗ ꯂꯥꯏꯔꯤꯛꯁꯤꯡꯁꯤ ꯄꯨꯊꯣꯛꯄꯤꯕꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯑꯩꯅ ꯊꯦꯡꯅꯖꯗ꯭ꯔꯤ ꯑꯩꯈꯣꯏꯅ ꯇꯝꯃꯛꯄ ꯃꯇꯝꯗꯁꯨ ꯁꯦꯝ ꯃꯁꯤ ꯀꯟꯗꯤꯁꯟꯁꯤ ꯑꯗꯨꯃꯛ ꯂꯩ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯂꯩ ꯑꯗꯨꯒ ꯂꯣꯋꯔ ꯀ꯭ꯂꯥꯁꯇꯒꯤꯅ ꯀ꯭ꯂꯥꯁ 12 ꯐꯥꯎꯒꯤꯗꯤ ꯃꯁꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯗꯨꯒꯤ ꯗꯥꯏꯇꯁꯤ ꯂꯧꯕꯤ Okay, so koi kenogi oina tertiary level higher education high tertiary level gi koi graduate undergrad level sidana koi Manipuri gi bu oro te department gi bu oro larik sing se koi lanai gi oina natraga market ta pangba adugi oina sum pothokjaba natraga lawba natraga leiba asima chum me oja aduga mathangda ama lakchaning ba wari amana akoi gi textbook ta changiba नत्रगर कोई असम दसु सोदन लेरमगनी कोई कनो सिंग BA दा नत्रगा मास्टर्स लेवल तमनरी बा लारिक सिंग मांगे की बोरो होजी की बोरो असिगी कनो सिंग सिदी सुम फोंगबा नाउ चाही की पुथोकबा लेरिदना कोई कनो ओबा सपोज कोई की इमासी बिनोदिनी की लारिक अमा महाराज कुमारी बिनोदिनी की लारिक सी मार्केट आउट ओइखिबा ऐसी सुम एग्जांपल निको नत्रगन असि लेत्रे हाइबगी कनो से ऐसु मरमक सुम थेंगना कोई कनो सि फंगदी हाइबा कनो देदी सिलेबस देदी चनबा अदुग लाइक सी प्रिंट आउट ओइखिबा नत्रगन ngasai ko jana हाइब कनो सि तवइना पब्लिकेशन हाउस लेतमनिना असिगु मसे ओजा हसिसु थेंगनारि बा नत्रगन असि सुम कोई ऑनलाइन दा करि दा ओइना सुम PDF ओइना थोकनबगी कनो सि सुम लेरा मसी याम चाउना कनो तौबा अखोइगी यामना खुदोंग थीबा अमखकनी हाइदना आई खल्ली मसी अखोइगी दा नते मणिपुरदसु मसी अदुमक थेंगनरिबनी मरमदी अखोइना राइटर अमगी टेक्स्ट बुक सी राइटर अमने इरंबा लाइरिक सी टेक्स्ट बुक ओइना अखोइना रेफरेंस थम्मे तौबतबु लाइरिक तु याम चही क्यागे ममांगदा फोंगरगा फंगदबा अनोबा एडिशन तौरक्तबा अतोप पब्लिशर सिंगनसु मसी तौबीदबा मसीना अखोइदा छात्र सिंगदा अखोइना यामना नियम कॉपीराइट की नियम दा येंगुरगदी मसी अचुंबा ओइरंगनी हाइबा आई खंदे तौबतबु मसी जेरोक्स कॉपी तौबा नत्रगा अखोइगी बाय एनी मीन्स तौदना अगांग सिंगसिदा फंगहन्नबसी दायित्वसी मसी ओजा सिंगना अयाम्बा लवी अदुना अगांग सिंगसिदा सेकेंड एडिशन तौरक्पा कोलक्पा मार्केट फंगबा लाइरिक ओइरगदी फारे अदो फंगदबा अरिबा लाइरिक मयाम अमा याउरी हाना फोंगरगा अमुक हन्ना सेकेंड एडिशन तौरक्तबा हारिबा लाइरिक सिंगसिदी अखोइना जेरोक्स कॉपी गुम्बा पीबा नतना उपाय कैसु लेते मसी कॉपीराइट के मियंगदगिदी अचौबा कइनो अमा असोइबा अमा ओइरगसु मदु उपाय सुंगलै लेते मसी तौदबा यादबा तंगाई फदबा लेबदगी असिगी सिस्टम सिदा हौजिक फाउगिदी चथरी आइना वाफमजी थमजै मसी पुथोकपगी मरम से ओजा सिनी आई सु मणिपुर दा सु मखोइ सु मरम मरक्ता पाउ फाउनबदा अखोइगी सिदा लेरिबा कोइ अंकल हाइता आई नेति अंकल एन काउनि सोनी मनिहार माकी लारिक कनो लंकोइ वारी अखोइगी कनो सि कोइ कनोदा असम दसु मणिपुर दसु कनोदा चलले कोई BA अंडरग्रेड और ग्रेजुएट लेवल की मणिपुरी डिपार्टमेंट की कनो ओइना टेक्स्ट बुक ओइना चलले ते हाइ खोंगचत से अदुगा लाइक सी फंगदबगी प्रॉब्लम सि जुम अई मसादा से जुम हाइरक प जाउबो अदुना दैट्स नॉट ओनली अदुदे एने सुम खरा थिगतपनि हनसिंग अदे कोइ ओजा ओरिबसिंग कनो सिंग द कमाइन तबरिदा मणिपुरी कोइ कनो सिंग सि तोंगाना टेक्स्ट बुक त चललबनिना सोइदना यूनिवर्सिटी नबु ओइरो नत्रगना हुजिकी मरी लेनबा डिपार्टमेंट सिंग नत्रगना कनो सिंग ना पुथोकप्रा कमाइन तबना अदुगै दुगा सिगी कनो सुंगु उदब तो असिदा इनो ओजाइना खंजनिंगबदी अखोइगी सेमिनार नत्रगना सिम्पोजियम वर्कशॉप को मकोइ टीचर सिंगी नत्रगना अते अई बसिंगी हिरमदा कया कनो मयाम उजै अदुगा असिगुम्बा लारिक फोंगबा अमदी अखोइ लारिक फोंगबदा चंगिबा मचाकसिंगसे नॉट ओनली कनो होद लारिक फंगदबदा नतब लारिक अमा फोंगबदा कमाइना तौनी एडिटोरियल ना ओइबा अमागी कनो तौबसिंगसे sorry अदुगी कनो मयाम सिंगसी की मतंगदे ओजासु मरमरक्ता कोइ वर्कशॉप तौबा नत्रगना खननेनबगी कनो वाक्ति खर खुदोंग चाबा लैब्रो कमाइन तौ मणिपुरी मसीदी थवइना टेक्स्ट बुक की करीगी तौबैदे अखोइना सिलेबस कमिटी तौदना सिलेबस सेमबदा ओजासिंग तौरगा मदुदा लाइरिक सी खल्लगा अदुमाइना अखोइ टेक्स्ट सिंगसी तंबनी अदुगा थवइना मसीगी दमक्ता अखोइना करंबा टेक्स्ट तमगनी नत्रगा करम करंबा कइनो से अखोइना सिलेक्ट तौनी हाइबगी दमक्तादी
ꯑꯩꯈꯣꯏ ꯃꯗꯨꯒꯤꯗꯤ ꯋꯥꯔꯛꯁꯣꯞꯀꯨꯝꯕꯗꯤ ꯑꯩ ꯉꯁꯤꯐꯥꯎꯗ ꯑꯩ ꯀꯌꯥ ꯊꯦꯡꯅꯖꯗ꯭ꯔꯤ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯇꯦꯛꯁꯕꯨꯛ ꯑꯩꯈꯣꯏꯅ ꯁꯦꯂꯦꯕꯁꯁꯦ ꯁꯦꯝꯕ ꯃꯇꯝꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯖꯥꯁꯤꯡ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥꯁꯤꯡ ꯃꯁꯤ ꯑꯩꯈꯣꯏꯅ ꯏꯟꯚꯥꯏꯠ ꯇꯧꯔꯦꯒ ꯄꯨꯜꯂꯦ ꯍꯥꯏꯔꯒ ꯃꯗꯨꯒ ꯇꯦꯛꯁꯁꯤꯡꯁꯤ ꯀꯔꯝꯕꯅ ꯀꯔꯤ ꯃꯥꯒꯤ ꯄꯤꯔꯤꯕ ꯁꯦꯂꯦꯕꯁ ꯑꯃꯒꯤ ꯐꯣꯔꯃꯦꯠ ꯑꯃ ꯂꯩꯔꯤ ꯐꯣꯔꯃꯦꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯝꯕ ꯂꯥꯏꯔꯤꯛꯁꯤ ꯍꯥꯞꯄ ꯌꯥꯒꯅꯤ ꯑꯁꯤꯒꯨꯝꯕ ꯊꯤꯝ ꯍꯥꯏꯔꯒꯗꯤ ꯃꯗꯨ ꯀꯔꯤ ꯃꯅꯤꯄꯨꯔꯤꯗ ꯀꯔꯤ ꯂꯥꯏꯔꯤꯛ ꯂꯩꯔꯤ ꯑꯗꯨꯒ ꯇꯧꯕꯇꯕꯨ ꯂꯥꯏꯔꯤꯛ ꯂꯩꯔꯒꯁꯨ ꯇꯦꯛꯁꯕꯨꯛ ꯑꯣꯏꯅ ꯇꯝꯕ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯗꯅ ꯑꯃꯁꯨ ꯂꯩꯔꯤ ꯂꯥꯏꯔꯤꯛꯁꯤ ꯃꯥꯒꯤ ꯊꯤꯝꯗꯣ ꯆꯥꯟꯅꯔꯒꯁꯨ ꯃꯁꯤ ꯇꯦꯛꯁꯕꯨꯛ ꯑꯣꯏꯅ ꯂꯧꯈꯠꯄꯗ ꯌꯥꯗꯕ ꯑꯉꯥꯡꯁꯤꯡꯗ ꯃꯁꯤꯗ ꯀꯩꯅꯣ ꯑꯣꯏꯗꯕ ꯑꯁꯤꯒꯨꯝꯕꯗꯅꯤ ꯑꯩꯈꯣꯏꯅ ꯑꯐꯕ ꯂꯤꯇꯔꯦꯆꯔ ꯏꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯍꯥꯏꯗꯅ ꯑꯃ ꯂꯥꯛꯏꯕꯁꯤ ꯑꯩꯈꯣꯏꯅ ꯔꯥꯏꯇꯔꯁꯤ ꯐ꯭ꯔꯤꯗꯝꯅꯤ ꯏꯅꯤꯡꯉꯦ ꯍꯥꯏꯗꯅ ꯐ꯭ꯔꯤꯗꯝ ꯑꯣꯏꯅ ꯏꯕ ꯌꯥꯏ ꯇꯧꯕꯇꯕꯨ ꯇꯦꯛꯁꯀꯤ ꯑꯣꯏꯅ ꯈꯪꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯑꯗꯨꯒ ꯌꯥꯝꯅ ꯐ꯭ꯔꯤ ꯑꯣꯏꯕ ꯃꯅꯤꯡ ꯇꯝꯅ ꯏꯕ ꯑꯗꯒꯤ ꯁ꯭ꯂꯦꯡ ꯀꯌꯥ ꯁꯤꯖꯤꯟꯅꯔꯛꯄ ꯑꯗꯒꯤ ꯍꯥꯏꯅꯤꯡꯕ ꯂꯣꯟ ꯁꯤꯖꯤꯟꯅꯔꯛꯄ ꯑꯁꯤꯒꯨꯝꯕꯁꯤ ꯇꯦꯛꯁꯀꯤ ꯑꯣꯏꯅꯗꯤ ꯂꯧꯈꯠꯄ ꯌꯥꯗꯦ ꯑꯗꯨ ꯁꯩꯔꯦꯡꯗꯁꯨ ꯑꯗꯨꯉꯥꯏꯔꯦ ꯑꯅꯧꯕ ꯃꯤꯠꯌꯦꯡ ꯌꯥꯎꯔꯒꯁꯨ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤꯗ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯂꯤꯖꯝꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯏꯁꯇꯥꯕ꯭ꯂꯤꯁꯃꯦꯟ ꯑꯁꯤꯗꯩꯁꯤꯗ ꯁꯣꯏꯒꯗꯕ ꯑꯗꯨꯒꯨꯝꯕ ꯃꯤꯠꯌꯦꯡ ꯌꯥꯎꯔꯒꯗꯤ ꯐꯅ ꯐꯖꯕ ꯑꯣꯏꯔꯒꯁꯨ ꯆꯨꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯄꯥꯕꯒꯤ ꯅꯨꯡꯉꯥꯏꯕ ꯐꯖꯕ ꯑꯣꯏꯔꯒꯁꯨ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯇꯦꯛꯁꯇꯗꯤ ꯑꯈꯟꯅꯩ ꯑꯗꯨꯒꯨꯝꯕꯗꯨ ꯑꯩꯈꯣꯏꯅ ꯌꯥꯔꯤꯉꯩ ꯂꯧꯈꯠꯇꯅꯕꯁꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯩ ꯑꯗꯨꯅ ꯇꯦꯛꯁꯀꯤꯗꯤ ꯇꯣꯉꯥꯜꯂꯤ ꯀꯩꯅꯣꯒꯤ ꯀꯣꯂꯦꯖꯀꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯇꯝꯅꯅꯕ ꯇꯦꯛꯁ ꯈꯟꯕꯁꯤꯗꯤ ꯇꯣꯉꯥꯜꯂꯤ ꯑꯗꯨꯒ ꯄꯥꯕ ꯅꯨꯡꯉꯥꯏꯕ ꯄꯣꯄꯨꯂꯔꯤꯇꯤ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯑꯇꯩ ꯀꯩꯅꯣ ꯑꯣꯏꯕꯒꯤ ꯂꯥꯏꯔꯤꯛꯁꯤꯅ ꯑꯃꯨꯛ ꯇꯣꯉꯥꯜꯂꯤ ꯍꯥꯏꯅ ꯑꯩ ꯋꯥꯐꯝꯁꯤ ꯑꯩꯅ ꯐꯣꯡꯗꯣꯛꯆꯔꯤ ꯍꯣꯏ ꯆꯨꯝꯃꯦ ꯑꯣꯖꯥ ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯑꯁꯨꯝ ꯑꯩꯈꯣꯏ ꯇꯦꯛꯁꯕꯨꯛꯀꯤ ꯃꯄꯥꯟꯗ ꯂꯩꯕ ꯑꯩꯈꯣꯏꯅ ꯑꯥꯎꯠꯕꯣꯏꯅ ꯍꯥꯏꯅꯔꯦ ꯕꯦꯡꯒꯣꯂꯤꯗ ꯀꯩꯅꯣ ꯏꯪꯔꯦꯖꯤꯗ ꯑꯥꯎꯠꯕꯨꯛ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯑꯇꯩ ꯀꯩꯅꯣꯁꯤꯡꯁꯤꯒꯤ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕꯁꯤ ꯃꯅꯤꯄꯨꯔꯤ ꯂꯣꯟꯒꯤ ꯃꯩꯇꯩꯂꯣꯟꯒꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯔ ꯁꯨꯝ ꯀꯣꯝꯄ꯭ꯂꯦꯟ ꯍꯥꯏꯒꯗ꯭ꯔꯥ ꯃꯌꯥꯝꯅ ꯄꯦꯟꯅꯗꯕ ꯈꯔ ꯂꯩ ꯍꯧꯖꯤꯛꯇꯤ ꯑꯇꯩꯁꯨ ꯍꯦꯜꯂꯦ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯗꯗꯤ ꯃꯩꯇꯩ ꯃꯌꯦꯛꯀꯤ ꯆꯠꯅꯕꯁꯤꯁꯨ ꯂꯥꯛꯄꯅꯤ나 ꯑꯁꯨꯃꯥꯏꯅ ꯇꯦꯛꯁꯕꯨꯛ ꯈꯛꯇꯪ ꯊꯝꯕ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯩꯅꯣꯁꯤꯡꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯃꯔꯥꯡ ꯀꯥꯏꯅ ꯑꯁꯥꯝꯗꯗꯤ ꯁꯨꯝ ꯐꯪꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯂꯣꯟꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯃꯅꯤꯄꯨꯔꯤ ꯂꯣꯟꯒꯤ ꯂꯥꯏꯔꯤꯛꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯁꯨ ꯂꯥꯏꯔꯤꯛꯀꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯊꯑꯣꯏꯅ ꯕꯤꯖꯤꯅꯦꯁꯃꯛꯁꯨ ꯍꯥꯏꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯗꯅ ꯑꯗꯨꯒ ꯃꯁꯥꯅ ꯀꯩꯅꯣꯗ ꯆꯠꯇꯅ ꯏꯝꯐꯥꯜꯗ ꯆꯠꯇꯅ ꯈꯣꯠꯇꯅ ꯂꯥꯏꯔꯤꯛꯁꯤ ꯄꯨꯕꯤꯔꯒ ꯗꯔꯀꯥꯔ ꯇꯥꯕ ꯑꯐꯪꯕꯁꯤꯡꯁꯦ ꯄꯨꯕꯤꯔꯛꯇꯅ ꯑꯗꯨꯃꯥꯏꯅ ꯁꯥꯇ꯭ꯔꯁꯤꯡꯗ ꯁꯄ꯭ꯂꯥꯏ ꯇꯧꯗꯅ ꯈꯣꯠꯇꯅ ꯑꯁꯤꯒꯤ ꯇꯧꯕꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡ ꯄ꯭ꯔꯦꯁꯁꯨ ꯑꯣꯏꯕ ꯑꯗꯨꯒ ꯃꯁꯥꯃꯛ ꯄꯥꯕ꯭ꯂꯤꯁꯔꯁꯨ ꯑꯣꯏꯕ ꯑꯁꯨꯃꯥꯏꯅ ꯍꯧꯖꯤꯛ ꯅꯧꯅ ꯑꯃ ꯑꯅꯤ ꯂꯩꯔꯦ ꯃꯈꯣꯏꯅ ꯌꯥꯔꯤꯉꯩ ꯐꯪꯍꯟꯅꯕ ꯍꯣꯠꯅꯕ ꯑꯗꯩ ꯔꯥꯏꯇꯔꯗꯨꯒ ꯃꯁꯥꯒ ꯌꯥꯅꯔꯒ ꯂꯥꯏꯔꯤꯛꯁꯤ ꯃꯁꯥꯒꯤꯁꯨ ꯄ꯭ꯔꯦꯁ ꯂꯩꯕꯅꯤꯅ ꯄ꯭ꯔꯦꯁꯇ ꯅꯝꯊꯣꯛꯑꯒ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯁꯥꯇ꯭ꯔꯁꯤꯡꯗ ꯌꯧꯍꯟꯕ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤ ꯍꯧꯖꯤꯛꯀꯤꯗꯤ ꯑꯁꯨꯃꯥꯏꯅ ꯆꯠꯊꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔ ꯃꯁꯥꯗ ꯍꯥꯏꯔꯒꯁꯨ ꯐꯣꯡꯕ ꯑꯃꯨꯛ ꯉꯝꯗ꯭ꯔꯕ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯄꯥꯕ꯭ꯂꯤꯁꯔꯁꯨ ꯂꯩꯇ꯭ꯔꯕ ꯑꯁꯤꯒꯨꯝꯕꯁꯤ ꯃꯥꯅ ꯐꯣꯡꯕꯤꯗꯅ ꯁꯥꯇ꯭ꯔꯁꯤꯡꯒꯤꯗ ꯌꯧꯍꯟꯕꯁꯨ ꯑꯁꯨꯃꯥꯏꯅ ꯌꯥꯎꯔꯤ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯁꯤꯒꯤ ꯍꯥꯏꯔꯣꯏ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁ ꯂꯩꯕ ꯑꯩꯈꯣꯏꯗꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯁꯥꯍꯤꯇ꯭ꯌ ꯇꯧꯖꯕ ꯈꯔꯅ ꯁꯨꯝ ꯃꯅꯤꯄꯨꯔ ꯆꯠꯂꯨꯕ ꯅꯠꯇ꯭ꯔꯒꯅ ꯃꯅꯤꯄꯨꯔꯗꯒꯤ ꯅꯠꯇ꯭ꯔꯒ ꯑꯁꯥꯝꯗꯒꯤ ꯂꯥꯛꯄꯗ ꯄꯨꯕꯤꯔꯛꯄ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯁꯤꯒꯨꯝꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯤꯅ ꯊꯣꯏꯗꯣꯛꯄ ꯑꯗꯩꯗꯤ ꯄꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯐꯪꯗꯕ ꯇꯧꯕꯇꯕꯨ ꯑꯁꯥꯝꯅ ꯃꯅꯤꯄꯨꯔꯒꯁꯨ ꯅꯛꯅꯈꯤꯕ ꯁꯨꯝ ꯃꯁꯤꯡꯁꯨ ꯌꯥꯝꯅ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯑꯁꯤꯒꯤ ꯃꯅꯤꯄꯨꯔꯤ ꯂꯣꯟꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯀꯩꯅꯣꯒꯤ ꯖꯦꯅꯔꯦꯜꯒꯤ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯤ ꯑꯗꯨꯝ ꯎꯕ ꯐꯪꯕꯤꯔꯝꯒꯅꯤ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯍꯧꯔꯛꯂꯤꯕ ꯑꯣꯖꯥꯅ ꯁꯨꯝ ꯀꯣꯂꯦꯖꯇ ꯑꯃꯗꯤ ꯑꯣꯖꯥ ꯑꯣꯏꯅ ꯂꯩꯕꯅꯤꯅ ꯑꯩꯅ ꯁꯨꯝ ꯈꯖꯤꯛꯇꯪ ꯈꯪꯅꯤꯡꯕꯁꯤꯅ ꯑꯉꯥꯡꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯂꯣꯟꯒꯤ ꯀꯩꯅꯣꯁꯦ ꯂꯣꯟꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯍꯥꯏꯒꯗ꯭ꯔꯥ ꯂꯣꯟꯒꯤ ꯀꯩꯅꯣꯁꯤ ꯈꯔ ꯋꯥꯊꯔꯦ ꯍꯥꯏꯅ ꯃꯌꯥꯝꯅ ꯁꯨꯝ ꯈꯔ ꯄꯨꯛꯅꯤꯡ ꯅꯨꯡꯅꯥꯡꯕ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯐꯥꯎꯅꯕ ꯑꯗꯨꯒꯤ ꯃꯃꯤꯁꯤ ꯁꯨꯝ ꯈꯔ ꯇꯥꯏ ꯑꯣꯖꯥ ꯀꯔꯝꯍꯥꯏꯅ ꯎꯕꯤ ꯑꯦꯖ ꯑꯦ ꯇꯤꯆꯔ ꯑꯦꯖ ꯑꯦ ꯄ꯭ꯔꯣꯐꯦꯁꯅꯦꯜꯂꯤ ꯁꯨꯝ ꯌꯦꯡꯕꯒ ꯂꯣꯏꯅ ꯁꯨꯝ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯑꯃ ꯌꯦꯡꯕꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯤ ꯂꯣꯟꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯕ ꯃꯅꯤꯄꯨꯔꯤ ꯂꯣꯟꯅ ꯉꯥꯡꯕ ꯁꯛꯄꯒꯤ ꯀꯩꯅꯣꯁꯤ ꯁꯨꯝ ꯍꯟꯊꯔꯛꯄꯒꯨꯝ ꯑꯣꯏꯅ ꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯣꯖꯥ ꯃꯁꯤ ꯑꯩꯒꯤ ꯃꯣꯠꯇꯁꯨ ꯑꯗꯨꯃꯛ ꯀꯩꯅꯣ ꯈꯔ ꯍꯟꯊꯔꯛꯄꯒꯤ ꯃꯑꯣꯡ ꯑꯃꯗꯤ ꯑꯩꯅꯁꯨ ꯎꯖꯩ ꯇꯧꯕꯒꯤꯗꯤ
ꯃꯁꯤ ꯀꯔꯤꯅ ꯑꯣꯏꯍꯜꯂꯛꯄꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯁꯤꯅ ꯑꯣꯏꯍꯜꯂꯛꯄꯅꯤ ꯍꯥꯏꯗꯅ ꯑꯩꯗꯤ ꯊꯝꯅꯤꯡꯉꯤ ꯃꯔꯝꯗꯤ ꯍꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯐꯥꯎꯁꯦ ꯂꯩꯔꯝꯃꯤꯕꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯃꯦꯗꯤꯌꯝꯗ ꯇꯝꯕ ꯑꯗꯣ ꯀꯣꯂꯦꯖ ꯀꯥꯔꯛꯑꯀꯥꯟꯗ ꯑꯃꯨꯛ ꯏꯪꯂꯤꯁ ꯃꯦꯗꯤꯌꯝꯗ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯄ ꯑꯗ ꯍꯧꯖꯤꯛꯅ ꯀ꯭ꯂꯥꯁ ꯄꯤꯛꯏꯉꯩꯗꯒꯤ ꯍꯧꯗꯅ ꯏꯪꯂꯤꯁ ꯃꯦꯗꯤꯌꯝꯗ ꯆꯠꯈꯤꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤꯁꯤ ꯀꯔꯤꯒꯨꯝꯕꯗ MILꯗ ꯂꯧꯕꯁꯨ ꯌꯥꯎꯏ ꯂꯧꯗꯕꯁꯨ ꯌꯥꯎꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯈꯣꯏꯗ ꯏꯪꯂꯤꯁ ꯂꯣꯟꯒꯤ ꯀꯩꯅꯣꯁꯤꯗ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯁꯤꯗ ꯆꯥꯎꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯗ ꯃꯅꯤꯄꯨꯔꯤꯁꯤ ꯁꯦꯡꯅ ꯈꯪꯉꯛꯇꯕ ꯃꯁꯤꯒꯤ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯒꯦꯞ ꯑꯃ ꯁꯝꯅꯔꯛꯇꯕꯒꯨꯝꯕ ꯑꯃꯗꯤ ꯊꯦꯡꯅꯗꯕꯗꯤ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯃꯦꯗꯤꯌꯝꯗ ꯇꯝꯃꯛꯄ ꯑꯉꯥꯡꯁꯤꯡꯁꯨ ꯂꯩꯔꯤ ꯑꯗꯨꯕꯨ ꯏꯕꯒꯤ ꯂꯝꯗ ꯆꯪꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯤ ꯇꯝꯃꯤꯕ ꯄꯨꯝꯅꯃꯛꯁꯤ ꯏꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯁꯨ ꯅꯨꯡꯉꯥꯏꯔꯦ ꯂꯥꯏꯔꯤꯛ ꯏꯕ ꯄꯥꯝꯖꯕ ꯍꯥꯏꯕꯁꯤꯗꯤ ꯖꯦꯅꯦꯔꯦꯁꯟ ꯑꯃꯃꯝꯗ ꯃꯤꯁꯤꯡ ꯄꯪꯌꯥꯝ ꯌꯥꯝꯅ ꯌꯥꯎꯕ ꯅꯠꯇꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯣꯟꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯅꯤꯄꯨꯔꯤ ꯂꯣꯟꯒꯤ ꯈꯪꯕꯒꯤ ꯅꯠꯇ꯭ꯔꯒ ꯉꯥꯡꯅꯕꯒꯤ ꯆꯥꯡꯁꯦ ꯈꯔ ꯍꯟꯊꯔꯒꯁꯨ ꯑꯌꯥꯝꯕ ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯃꯅꯤꯄꯨꯔꯤ ꯂꯣꯟꯕꯨ ꯄꯥꯝꯖꯗꯅ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄ ꯑꯩꯈꯣꯏꯒꯤ MA ꯇꯝꯕ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯤ ꯑꯣꯅꯔꯁ ꯂꯧꯅ ꯇꯝꯕ ꯑꯗꯨꯒꯨꯝꯕ ꯑꯉꯥꯡꯁꯤꯡꯁꯨ ꯊꯦꯡꯅꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡꯗ ꯑꯩꯈꯣꯏꯅ ꯑꯁꯥꯗꯤ ꯊꯝꯃꯤ ꯑꯗꯨꯒ ꯄꯨꯝꯅꯃꯛꯁꯤ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯗꯦ ꯃꯥꯅ ꯃꯅꯤꯄꯨꯔꯤ ꯐꯖꯅ ꯉꯥꯡꯕ ꯊꯣꯛꯇ꯭ꯔꯒꯁꯨ ꯃꯁꯥꯗ ꯃꯅꯤꯄꯨꯔꯤꯅꯦꯁ ꯑꯣꯏꯕ ꯃꯁꯛꯇꯨꯗꯤ ꯑꯗꯨꯃꯛ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯜꯂꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯁꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯐꯪꯉꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯃꯃꯥꯡꯉꯩꯗꯗꯤ ꯊꯣꯏꯗꯣꯛꯅ ꯃꯄꯥꯟꯗ ꯂꯩꯕ ꯃꯔꯨꯑꯣꯏꯅ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯂꯩꯔꯒꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯁꯥꯝ ꯇ꯭ꯔꯤꯄꯨꯔꯥ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯂꯦꯠꯁꯦ ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯑꯇꯣꯞꯄ ꯄ꯭ꯔꯣꯚꯤꯟꯁ ꯍꯥꯏꯒꯗ꯭ꯔꯥ ꯁ꯭ꯇꯦꯠ ꯍꯥꯏꯒꯗ꯭ꯔꯥ ꯋꯦꯁ ꯕꯦꯡꯒꯣꯜꯗꯕꯨ ꯂꯩꯕ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯗꯤꯜꯂꯤꯔꯣꯝꯗꯕꯨ ꯂꯩꯕ ꯑꯣꯏꯔꯣ ꯆꯦꯟꯅꯥꯏꯗꯕꯨ ꯂꯣꯏꯔꯣ ꯑꯃꯗꯕꯨ ꯂꯩꯕ ꯑꯣꯏꯔꯣ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗꯁꯨ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯅꯤꯡꯕꯒꯤ ꯃꯩꯇꯩꯂꯣꯟꯒꯤ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯕ ꯅꯠꯇ꯭ꯔꯒꯅ ꯃꯩꯇꯩꯂꯣꯟꯅ ꯉꯥꯡꯅꯤꯡꯕ ꯅꯠꯇ꯭ꯔꯒ ꯃꯩꯇꯩꯂꯣꯟꯒꯤ ꯑꯁꯤꯒꯨꯝꯕ ꯁꯥꯍꯤత్ꯌꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯗ ꯌꯥꯎꯅꯤꯡꯕ ꯑꯣꯏꯔꯁꯨ ꯈꯨꯗꯣꯡꯆꯥꯕ ꯐꯪꯉꯝꯗꯦ ꯍꯧꯖꯤꯛꯇꯤ ꯀꯣꯚꯤꯗꯀꯤ ꯍꯥꯏꯇꯥꯔꯦ 2021 ꯁꯤꯗꯗꯤ ꯑꯩꯈꯣꯏ ꯑꯣꯟꯂꯥꯏꯟꯒꯤ ꯚꯔꯆꯨꯋꯦꯜ ꯀꯩꯅꯣꯁꯤ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯔꯛꯄꯅ ꯃꯄꯥꯟ ꯂꯝꯗ ꯂꯩꯕꯁꯤꯡꯁꯨ ꯁꯨꯝ ꯑꯩꯈꯣꯏ ꯇꯣꯏꯅ ꯎꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗꯒꯤ ꯑꯁꯥꯝꯗꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝꯁꯤꯡꯁꯦ ꯑꯣꯟꯂꯥꯏꯟꯗ ꯁꯤꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝꯁꯤꯡꯁꯤꯗꯁꯨ ꯁꯔꯨꯛ ꯌꯥꯔꯛꯄ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯊꯥꯡꯒꯠꯂꯛꯄ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗꯤ ꯂꯩꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯀꯁꯥꯔꯒꯤꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯅꯠꯇꯅ ꯀꯁꯥꯔꯒꯤ ꯀꯁꯥꯔ ꯗꯥꯏꯔꯤ ꯑꯗꯨꯗꯒꯤꯗꯤ ꯂꯛꯈꯤꯄꯨꯔ ꯑꯣꯟꯂꯥꯏꯟ ꯅ꯭ꯌꯨꯁ ꯑꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯤꯡ ꯃꯌꯥꯝꯗꯒꯤ ꯑꯩꯈꯣꯏ ꯁꯨꯝ ꯈꯪꯅꯤꯡꯕ ꯎꯅꯤꯡꯕ ꯌꯦꯡꯅꯤꯡꯕ ꯃꯌꯥꯝ ꯑꯃꯗꯤ ꯎꯔꯦ ꯑꯁꯤꯒꯤ ꯃꯔꯥꯡ ꯀꯥꯏꯅ ꯀꯩꯅꯣ ꯑꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯃꯦꯏꯟ ꯁ꯭ꯇ꯭ꯔꯤꯝ ꯍꯥꯏꯇꯥꯔꯦ ꯈꯔ ꯆꯪꯈꯣꯟꯅ ꯄꯨꯊꯣꯔꯛꯄ ꯀꯌꯥ ꯑꯃꯁꯨ ꯎꯅꯔꯦ ꯑꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯤꯅ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯑꯃ ꯍꯤꯡꯒꯠꯄꯗ ꯑꯃꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯁꯥꯍꯤత్ꯌꯒꯤ ꯀꯩꯅꯣꯁꯤ ꯄꯨꯀꯩ ꯆꯥꯎꯈꯠꯂꯛꯄꯗ ꯈꯔ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯣ ꯑꯣꯖꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯑꯣꯏꯅ ꯊꯝꯃꯤ ꯃꯁꯤ ꯑꯩꯅ ꯆꯍꯤ ꯈꯔꯁꯤꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯊꯦꯡꯅꯖꯕꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯏꯪꯂꯤꯁ ꯃꯦꯗꯤꯌꯝꯗꯒꯤ ꯆꯥꯎꯔꯛꯄ ꯑꯉꯥꯡꯁꯨ ꯑꯣꯏꯁꯅꯨ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯤ ꯃꯦꯗꯤꯌꯝꯗꯒꯤ ꯆꯥꯎꯔꯛꯄ ꯑꯉꯥꯡꯁꯨ ꯑꯣꯏꯔꯁꯅꯨ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯖꯦꯅꯦꯔꯦꯁꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯗ ꯃꯈꯣꯏꯗ ꯌꯥꯝ ꯀꯟꯅ ꯃꯅꯤꯄꯨꯔꯤꯅꯦꯁ ꯑꯣꯏꯕ ꯃꯁꯛ ꯑꯃꯈꯛ ꯑꯩꯅ ꯊꯦꯡꯅꯩ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖꯇ ꯃꯅꯤꯄꯨꯔꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏꯁꯤ ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯊꯋꯥꯏ ꯌꯥꯎꯕ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯩꯇꯩꯒꯤ ꯐꯤꯖꯣꯜꯁꯤ ꯁꯦꯠꯅꯕ ꯍꯣꯠꯅꯕ ꯈꯣꯠꯅꯕ ꯑꯁꯤꯒꯨꯝꯕ ꯌꯥꯝ ꯀꯟꯅ ꯑꯩꯅ ꯎꯕ ꯑꯃꯗꯤ ꯐꯪꯉꯤ ꯇꯧꯕꯇꯕꯨ ꯂꯣꯟꯗꯗꯤ ꯌꯥꯝ ꯀꯟꯅ ꯀꯜꯆꯔ ꯇꯧꯕ ꯈꯔꯗꯤ ꯋꯥꯠꯂꯦ ꯍꯥꯏꯅ ꯊꯝꯃꯤ ꯑꯗꯨꯅ ꯑꯩ ꯃꯁꯤ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜꯁꯤꯡꯗ ꯌꯥꯝ ꯀꯟꯅ ꯃꯁꯤ ꯀꯟꯁꯤꯌꯁ ꯑꯣꯏꯔꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯑꯩ ꯈꯜꯂꯤ ꯃꯁꯤ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯉꯥꯡꯕ ꯉꯥꯡꯗꯕꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯅꯦꯁ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯖꯣꯜꯒꯤ ꯀꯔꯤꯒꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗ 13 ꯑꯥꯒꯁ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯤ ꯑꯗꯒꯤ ꯁꯥꯇ꯭ꯔꯁꯤꯡꯁꯤ ꯐꯅꯦꯛ ꯁꯦꯠꯇꯅ ꯏꯅꯐꯤ ꯏꯟꯗꯅ ꯑꯗꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡꯁꯤ ꯑꯩꯅ ꯌꯥꯝ ꯉꯛꯄ ꯑꯃꯅ ꯃꯈꯣꯏꯁꯤ ꯐꯩꯖꯣꯝ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯂꯛꯈꯤꯄꯨꯔꯗꯗꯤ ꯅꯥꯄꯨ ꯃꯆꯨꯒꯤ ꯈꯨꯗꯩꯒ ꯁꯦꯠꯇꯅ
ꯊꯑꯣꯏꯅ ꯀꯩꯅꯣ ꯑꯣꯏꯅ ꯈꯨꯗꯩ ꯁꯦꯠꯂꯒ ꯂꯥꯛꯄꯀꯁꯦ ꯑꯩ ꯌꯥꯝ ꯀꯟꯅ ꯊꯦꯡꯅꯩ ꯑꯗꯨꯒ ꯑꯌꯥꯝꯕ ꯍꯧꯖꯤꯛ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕ ꯈꯪꯗꯦ ꯀꯔꯤ ꯈꯪꯗꯦ ꯃꯅꯤꯄꯨꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡ ꯁꯂꯥꯏꯒꯤ ꯀꯩꯅꯣ ꯃꯆꯨ ꯍꯥꯞꯄ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯁꯤ ꯁꯤꯖꯤꯟꯅꯗꯅ ꯃꯁꯤ ꯌꯥꯝ ꯀꯟꯅ ꯃꯈꯣꯏꯗ ꯁꯤꯒꯨꯝꯕ ꯑꯃꯈꯛ ꯐꯥꯎꯔꯛꯄ꯭रा ꯃꯁꯤꯒꯤ ꯌꯥꯝ ꯑꯩꯅ ꯑꯆꯧꯕ ꯀ꯭ꯔꯦꯗꯤꯠ ꯄꯤꯅꯤꯡꯕꯁꯤ ꯍꯥꯏꯔꯤꯕ ꯑꯣꯖꯥꯅꯁꯨ ꯇꯥꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯡꯁꯦ ꯃꯁꯤꯗꯒꯤꯅꯤ ꯍꯥꯏꯗꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯁ꯭ꯇ꯭ꯔꯤꯝ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯀꯔꯤ ꯇꯧꯔꯤ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯁꯨꯈꯪ ꯈꯪꯉꯝꯗꯦ ꯂꯣꯟ ꯀꯃꯥꯏꯅ ꯉꯥꯡꯉꯤꯁꯨ ꯈꯪꯗꯦ ꯀꯔꯤ ꯁꯦꯠꯂꯤꯁꯨ ꯈꯪꯗꯦ ꯃꯇꯝꯗꯨꯗ ꯇꯦꯂꯤꯚꯤꯖꯟꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯇꯦ ꯔꯦꯗꯤꯑꯣ ꯈꯛ ꯅꯠꯇꯅ ꯑꯗꯨꯒ ꯐꯤल्मꯒꯤ ꯌꯦꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯇꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯌꯨꯇ꯭ꯌꯨꯕꯇ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯗ ꯐꯦꯁꯕꯨꯛꯇ ꯅꯠꯇ꯭ꯔꯒ ꯂꯅꯥꯏ ꯕ꯭ꯂꯣꯒꯁꯤꯡꯗ ꯃꯌꯥꯝ ꯑꯃ ꯎꯠꯂꯛꯄꯁꯤꯅ ꯃꯁꯤꯒꯤ ꯆꯦꯟꯖꯁꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯇꯧꯕꯇꯕꯨ ꯂꯤꯇꯔꯦꯆꯔ ꯍꯥꯏꯕꯁꯤꯗꯤ ꯇꯔꯥꯏꯕ ꯅꯠꯇꯕꯅꯤꯅ ꯃꯁꯤꯗꯤ ꯂꯣꯟ ꯈꯪꯕ ꯏꯅꯤꯡꯉꯤ ꯍꯥꯏꯗꯅꯁꯨ ꯏꯕ ꯌꯥꯗꯕ ꯃꯁꯥꯗ ꯀ꯭ꯔꯤꯌꯦꯇꯤꯕꯤꯇꯤ ꯌꯥꯎꯖꯔꯛꯄ ꯑꯗꯨꯒꯨꯝꯕ ꯅꯠꯇ꯭ꯔꯒꯗꯤ ꯏꯕ ꯌꯥꯗꯕꯅꯤꯅ ꯁꯣꯝ ꯅꯥꯀꯟꯗ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯗ꯭ꯔꯁꯨ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯗꯦꯚꯂꯞ ꯑꯣꯏꯔꯛꯏ ꯍꯥꯏꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯣꯟꯒꯤ ꯀꯔꯤꯒꯤ ꯃꯇꯥꯡꯗꯁꯨ ꯃꯈꯣꯏꯗ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯀꯩꯅꯣꯁꯤ ꯂꯩ ꯇꯧꯕꯇꯕꯨ ꯃꯈꯣꯏꯒꯤ ꯏꯖꯨꯀꯦꯁꯟꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯃꯈꯣꯏꯅ ꯃꯥꯏꯀꯩ ꯁꯣꯝꯗ ꯐꯣꯀꯁ ꯇꯧꯕ ꯉꯝꯗꯕꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯇꯥꯡꯅ ꯑꯉꯥꯡ ꯑꯃ ꯑꯅꯤ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯕ ꯄꯥꯝꯕꯁꯨ ꯊꯦꯡꯅꯗꯕ ꯅꯠꯇꯦ ꯑꯗꯨꯒ ꯏꯕ ꯄꯥꯝꯕ ꯃꯅꯤꯄꯨꯔꯤ ꯑꯣꯏꯔꯒ ꯂꯣꯟꯁꯤ ꯍꯩꯇꯕꯗꯒꯤ ꯏꯪꯒ꯭ꯔꯦꯖꯤꯗ ꯏꯕꯁꯨ ꯊꯦꯡꯅꯩ ꯑꯗꯨꯒ ꯄꯥꯝꯖꯕ ꯈꯔꯅ ꯃꯅꯤꯄꯨꯔꯤꯗ ꯏꯔꯛꯄꯁꯨ ꯌꯥꯎꯏ ꯌꯥꯝ ꯊꯥꯖꯗꯅ ꯏꯕ ꯄꯥꯝꯕꯗꯤ ꯑꯩ ꯈꯔꯗꯤ ꯊꯦꯡꯅꯖꯩ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯃꯈꯣꯏꯕꯨ ꯌꯣꯛꯈꯠꯄꯤꯕ ꯁꯧꯒꯠꯄꯤꯕ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯗ ꯌꯥꯝ ꯀꯟꯅ ꯃꯔꯥꯡ ꯀꯥꯏꯕ ꯂꯩꯇꯕ ꯑꯗꯒꯤ ꯂꯤꯇꯔꯦꯆꯔꯒꯤ ꯏꯝꯄꯦꯛꯁꯤ ꯌꯥꯝ ꯀꯟꯅ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯅ ꯈꯜꯂꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡꯁꯦ ꯌꯣꯛꯈꯠꯄꯒꯤ ꯀꯩꯅꯣꯁꯤ ꯀꯌా ꯂꯩꯇꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯃꯄꯥꯟ ꯃꯅꯤꯄꯨꯔꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯗ ꯑꯦꯛꯖꯤꯁꯇꯦꯟꯁꯤꯌꯦꯂꯤꯖꯝꯒꯤ ꯑꯆꯧꯕ ꯀꯩꯅꯣ ꯑꯃ ꯂꯥꯟ ꯑꯃ ꯐꯦꯁ ꯇꯧꯕꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏ ꯂꯤꯇꯔꯦꯆꯔꯔꯣꯝꯗ ꯌꯥꯝ ꯀꯟꯅ ꯃꯥꯏ ꯂꯩꯁꯜꯂꯛꯄ ꯉꯝꯗꯕ ꯈꯔ ꯂꯩꯁꯜꯂꯝꯕꯁꯤꯡꯁꯦ ꯉꯁꯥꯏꯒꯤ ꯑꯦꯛꯖꯤꯁꯇꯦꯟꯁꯀꯤ ꯂꯥꯟꯁꯤ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯃꯗꯨꯅ ꯃꯔꯨ ꯑꯣꯏꯗꯅ ꯂꯤꯇꯔꯦꯆꯔꯔꯣꯝꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕ ꯑꯗꯒꯤ ꯀꯔꯤꯒꯨꯝꯕ ꯁ꯭ꯇꯦꯕꯜ ꯑꯣꯏꯔꯕ ꯀꯥꯡꯕꯨꯁꯤꯡꯅ ꯃꯁꯥꯒꯤ ꯀꯩꯅꯣ ꯑꯃ ꯁ꯭ꯇꯦꯇꯁ ꯌꯦꯡꯕꯗ ꯑꯗꯨꯝ ꯂꯥꯞꯊꯣꯛꯈꯤꯕꯁꯨ ꯌꯥꯎꯏ ꯑꯁꯨꯃꯥꯏꯅ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯃꯁꯤꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯂꯩ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯣꯖꯥ ꯑꯁꯤꯗꯩꯁꯤꯗ ꯑꯩ ꯈꯖꯤꯛꯇꯪ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯔ ꯂꯨꯝꯕ ꯍꯥꯏꯇꯥꯔꯦ ꯈꯖꯤꯛꯇꯪ ꯗꯤꯞ ꯀꯩꯅꯣꯝꯇꯪ ꯆꯪꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯗꯦꯔ ꯏꯁ ꯑꯦ ꯀ꯭ꯋꯦꯁꯆꯟ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯍꯧꯖꯤꯛꯀꯤ ꯇꯥꯛꯄꯤꯕꯗ ꯑꯩꯈꯣꯏ ꯂꯤꯇꯔꯦꯆꯔ ꯑꯇꯩ ꯑꯥꯏꯗꯦꯟꯇꯤꯇꯤ ꯉꯥꯛꯅꯕꯗꯤ ꯀꯟꯅ ꯍꯣꯠꯅꯔꯦ ꯑꯥꯏꯗꯦꯟꯇꯤꯇꯤ ꯍꯥꯏꯒꯗ꯭ꯔꯥ ꯀꯜꯆꯔꯦꯜ ꯑꯥꯏꯗꯦꯟꯇꯤꯇꯤ ꯃꯤꯟꯁ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯐꯤꯖꯦꯠ ꯆꯥꯛꯆꯥꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯄꯨꯊꯣꯛꯅꯤꯡꯕ ꯏꯁꯥꯒꯤ ꯑꯣꯏꯕ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯐꯤꯖꯦꯠ ꯁꯦꯠꯆꯅꯤꯡꯕ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤ ꯂꯥꯛꯑꯦ ꯑꯗꯨꯒ ꯂꯤꯇꯔꯦꯆꯔꯒꯤ ꯃꯇꯥꯡꯗꯗꯤ ꯈꯖꯤꯛꯇꯪ ꯁꯣꯟꯊꯕꯒꯨꯝꯅ ꯎꯕꯁꯦ ꯁꯣ ꯗꯦꯔ ꯏꯁ ꯑꯦ ꯀ꯭ꯋꯦꯁꯆꯟ ꯑꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯀ꯭ꯋꯦꯁꯆꯟ ꯑꯣꯏꯅ ꯋꯥꯍꯪ ꯑꯣꯏꯅ ꯂꯥꯛꯏꯁꯤ ꯁꯥꯍꯤꯇ꯭ꯌꯁꯤ ꯀꯔꯤꯒꯤ ꯃꯊꯧꯅꯣ ꯑꯩꯈꯣꯏꯅ ꯑꯣꯖꯥꯁꯨ ꯁꯨꯝ ꯅꯩꯅꯕꯤꯔꯤ ꯅꯠꯇ꯭ꯔꯒꯅ ꯑꯣꯖꯥ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯑꯁꯤꯒꯤ ꯂꯝꯗ ꯆꯪꯁꯤꯟꯕꯤꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯍꯥꯏꯗꯅ ꯍꯪꯉꯤꯕ ꯋꯥꯍꯪꯁꯦ ꯁꯥꯍꯤꯇ꯭ꯌ ꯀꯔꯤꯒꯤꯗꯃꯛ ꯇꯧꯏ ꯁꯥꯍꯤꯇ꯭ꯌ ꯌꯥꯎꯗꯅꯁꯨ ꯃꯩ ꯍꯤꯡꯕ ꯉꯝꯃꯤ ꯕ ꯅꯦꯁꯟ ꯑꯃ ꯁꯨꯝ ꯆꯥꯎꯈꯠꯂꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯕꯠ ꯑꯁꯨꯝ ꯁꯥꯍꯤꯇ꯭ꯌꯒꯤ ꯆꯥꯎꯕ ꯊꯧꯗꯥꯡ ꯑꯃ ꯂꯩ ꯍꯥꯏꯅ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯑꯇꯩ ꯂꯝꯗ ꯄꯤꯗ꯭ꯔꯒꯁꯨ ꯁꯥꯍꯤꯇ꯭ꯌꯗ ꯄꯤꯔꯤ ꯑꯦꯖ ꯑꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯃꯦꯊꯃꯦꯇꯤꯛꯁꯇ ꯄꯤꯕꯒꯨꯝꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯐꯤꯖꯤꯛꯁꯇ ꯀꯦꯃꯤꯁꯇ꯭ꯔꯤꯗ ꯑꯃꯗ ꯄꯤꯕ ꯁꯥꯍꯤꯇ꯭ꯌꯁꯤ ꯇꯣꯉꯥꯟꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯃ ꯊꯝꯕꯅꯤ ꯑꯗꯨꯒ ꯑꯇꯩ ꯑꯇꯣꯞꯄ ꯂꯝꯁꯤꯡꯁꯤꯅ ꯃꯁꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯀꯥꯟꯅꯕꯁꯤ ꯐꯪꯕ ꯈꯨꯗꯛꯇ ꯑꯣꯏꯅ ꯅꯠꯇ꯭ꯔꯒꯅ ꯑꯦꯖ ꯑꯦ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯅ ꯎꯕ ꯐꯪꯉꯤ ꯑꯗꯨꯒ ꯁꯥꯍꯤꯇ꯭ꯌꯒꯤ ꯀꯩꯅꯣꯁꯤꯅ ꯀꯔꯤꯒꯤ ꯑꯩꯈꯣꯏ ꯁꯥꯍꯤꯇ꯭ꯌ ꯇꯧꯗꯣꯏꯅꯣ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯃꯜ ꯍꯥꯏꯒꯗ꯭ꯔꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟ ꯈꯤꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯋꯥꯏ ꯋꯤ ꯅꯤꯗ ꯂꯤꯇꯔꯦꯆꯔ ꯑꯩꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌ ꯂꯩꯇꯕ ꯁꯃꯥꯖꯁꯤ ꯃꯁꯤ ꯎꯇꯥꯡꯕꯤꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯊꯝꯖꯒꯦ ꯃꯔꯝꯗꯤ ꯃꯗꯨ ꯃꯈꯣꯡ ꯂꯩꯕꯥꯛ ꯇꯥꯗꯕ ꯖꯥꯇꯤ ꯑꯣꯏꯅ ꯂꯩꯒꯅꯤ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯇꯔꯤꯌꯦꯂꯤꯁꯇꯤꯛ ꯋꯥꯔꯜꯁꯤꯗ ꯑꯆꯧꯕ ꯃꯦꯇꯔꯤꯌꯦꯜꯒꯤ ꯀꯩꯅꯣꯁꯤꯗ ꯌꯥꯝꯅ ꯁꯤꯚꯤꯂꯥꯏꯁ ꯑꯣꯏꯗꯅ ꯗꯦꯚꯂꯞ ꯑꯣꯏꯔꯒꯁꯨ ꯖꯥꯇꯤꯗꯨ ꯃꯗꯨ ꯀꯨꯏꯅ ꯁꯥꯡꯅ ꯆꯠꯀꯅꯤ ꯍꯥꯏꯗꯅ ꯑꯩ ꯂꯧꯖꯅꯤꯡꯗꯦ ꯃꯔꯝꯗꯤ ꯂꯤꯇꯔꯦꯆꯔꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯂꯤꯇꯔꯦꯆꯔ ꯌꯥꯎꯗꯅ ꯁꯃꯥꯖ ꯑꯃ ꯗꯦꯚꯂꯞ ꯇꯧꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯗꯨꯒ ꯁꯃꯥꯖ ꯑꯃ ꯃꯁꯛ ꯇꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯦꯇꯔꯤꯌꯦꯜ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡꯁꯤꯅ
ꯑꯅꯧꯕ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯒꯤ ꯆꯥꯎꯈꯠꯄꯁꯤꯅ ꯑꯩꯈꯣꯏ ꯃꯁꯛ ꯇꯥꯛꯄ ꯌꯥꯔꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯑꯇꯩ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯒꯤ ꯃꯁꯛꯁꯤꯡ ꯑꯇꯩ ꯑꯇꯩꯁꯤꯗꯒꯤ ꯂꯤꯇꯔꯦꯆꯔꯁꯤꯅ ꯑꯩꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯂꯦ ꯍꯥꯏꯅ ꯂꯧꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯂꯤꯇꯔꯦꯆꯔꯁꯤꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤꯁꯤꯗ ꯀꯔꯤꯅꯣ ꯄꯤꯔꯤꯁꯦ ꯃꯁꯤ ꯀꯔꯤꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯇꯉꯥꯏ ꯐꯗꯅ ꯈꯪꯗꯕ ꯌꯥꯗꯕ ꯑꯃꯈꯛ ꯑꯣꯏꯔꯛꯏ ꯃꯔꯝꯗꯤ ꯂꯤꯇꯔꯦꯆꯔꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯖꯥꯇꯤꯁꯤ ꯅꯣꯡꯃ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯃꯥꯡꯊꯔꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤ ꯁꯦꯝꯒꯠꯀꯗꯧꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯗ ꯃꯁꯤ ꯍꯤꯁꯇ꯭ꯔꯤ ꯑꯣꯏꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯉꯁꯤ ꯃꯅꯤꯄꯨꯔꯤ ꯖꯥꯇꯤꯒꯤ ꯑꯉꯟꯕ ꯃꯇꯝꯗ ꯏꯔꯝꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤ ꯑꯁꯤꯒꯤ ꯍꯤꯁꯇ꯭ꯔꯤ ꯑꯣꯏꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯂꯥꯏꯇꯤꯟꯒꯤ ꯋꯥꯔꯤ ꯑꯃꯁꯤꯁꯨ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯐꯣꯛ ꯂꯤꯇꯔꯦꯆꯔꯗꯒꯤ ꯍꯧꯗꯅ ꯔꯤꯇꯟ ꯂꯤꯇꯔꯦꯆꯔ ꯂꯥꯛꯄꯗ ꯌꯥꯎꯔꯤꯕꯁꯤꯡꯁꯦ ꯃꯇꯝ ꯃꯇꯝꯗꯨꯒꯤ ꯁꯣꯁꯥꯏꯇꯤꯒꯤ ꯃꯃꯤ ꯉꯛꯇꯅꯦꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯃꯤꯁꯤꯡꯁꯤ ꯃꯁꯤꯅ ꯀꯔꯤ ꯑꯣꯏꯔꯛꯄꯒꯦ ꯍꯥꯏꯕꯗ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗ ꯃꯁꯤꯗꯒꯤ ꯍꯤꯁꯇ꯭ரி ꯁꯦꯝꯒꯠꯄꯒꯤ ꯃꯆꯥꯛꯁꯤ ꯌꯥꯝ ꯀꯟꯅ ꯑꯣꯏꯌꯦꯕ ꯍꯤꯁꯇ꯭ரி ꯌꯥꯎꯗꯅ ꯖꯥꯇꯤ ꯑꯃ ꯍꯤꯡꯕ ꯁꯨꯡꯉꯝ ꯉꯝꯗꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯑꯩꯅ ꯎꯖꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯤ ꯁꯣꯁꯥꯏꯇꯤꯗ ꯂꯤꯇꯔꯦꯆꯔꯁꯦ ꯌꯥꯝ ꯂꯨꯝꯅ ꯂꯧꯗꯕ ꯌꯥꯝ ꯂꯥꯏꯅ ꯂꯧꯕ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯃꯄꯥꯟ ꯃꯅꯤꯄꯨꯔꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯗ ꯈꯨꯟꯗꯥ ꯂꯩꯇꯥꯔꯛꯏꯕ ꯃꯩꯇꯩꯁꯤꯡ ꯑꯁꯤꯒꯤ ꯍꯤꯁꯇ꯭ꯔꯤ ꯑꯩꯈꯣꯏꯅ ꯉꯁꯤꯐꯥꯎ ꯏꯗꯅ ꯊꯝꯗꯕ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯛꯏ ꯀꯩꯗꯧꯔꯤ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯑꯣꯊꯦꯟꯇꯤꯀꯦꯠ ꯑꯣꯏꯕ ꯌꯥꯝ ꯗꯔꯀꯥꯔ ꯑꯃꯈꯛ ꯂꯥꯛꯏꯑꯕ ꯑꯗꯣ ꯑꯁꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯤ ꯍꯦꯛ ꯍꯦꯛ ꯃꯥꯏꯊꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯦ ꯂꯝꯃꯥꯡꯅꯔꯛꯄ ꯃꯁꯤꯒꯤ ꯆꯥꯎꯔꯕ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯃꯗꯨ ꯂꯤꯇꯔꯦꯆꯔꯁꯤ ꯐꯖꯅ ꯂꯩꯇꯕꯗꯒꯤꯅꯤ ꯍꯥꯏꯗꯅ ꯑꯩ ꯊꯝꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯃꯗ ꯀꯃꯥꯏꯅ ꯂꯥꯛꯏ ꯀꯩꯗꯧꯔꯤ ꯍꯥꯏꯕꯁꯤ ꯑꯇꯣꯞꯄ ꯖꯥꯇꯤꯗꯤ ꯃꯥꯒꯤ ꯑꯦꯅꯤ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯅ ꯂꯥꯛꯄ ꯈꯣꯠꯄ ꯀꯔꯤ ꯃꯁꯤ ꯌꯥꯝ ꯀꯨꯞꯅ ꯀꯨꯞꯅ ꯏꯁꯟꯗꯅ ꯊꯝꯃꯤ ꯃꯗꯨꯅ ꯖꯥꯇꯤꯁꯤ ꯃꯇꯝ ꯀꯨꯏꯅ ꯍꯤꯡꯕꯇ ꯅꯠꯇꯅ ꯃꯥꯡꯕ ꯉꯝꯗꯦ ꯑꯗꯨꯒ ꯃꯁꯥꯒꯤ ꯍꯤꯁꯇ꯭ꯔꯤ ꯂꯩꯇ꯭ꯔꯕ ꯃꯁꯥꯒꯤ ꯂꯤꯇꯔꯦꯆꯔ ꯂꯩꯇꯕꯁꯤ ꯑꯩꯈꯣꯏꯅ ꯃꯥꯡꯕ ꯌꯥꯝꯅ ꯊꯨꯕ ꯑꯗꯨꯒ ꯃꯥꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯥꯡꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯅꯦꯁꯟ ꯑꯃꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯊꯝꯖꯩ ꯑꯗꯨ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯗ ꯑꯁꯥꯃꯤꯁ ꯂꯤꯇꯔꯦꯆꯔꯒꯤ ꯑꯣꯏꯅꯗꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯆꯧꯕ ꯃꯈꯣꯏꯅ ꯏꯟꯚꯣꯜꯚꯃꯦꯟ ꯑꯃ ꯄꯤꯗꯅ ꯃꯈꯣꯏꯅ ꯃꯇꯦꯡ ꯃꯌꯥꯝ ꯑꯃ ꯄꯤꯗꯅ ꯁꯧꯒꯠꯂꯤꯕ ꯈꯣꯠꯀꯠꯂꯤꯕ ꯃꯁꯤ ꯌꯦꯡꯉꯒꯗꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯨꯡ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯗ ꯃꯁꯤꯃꯛꯇꯤ ꯑꯩꯅ ꯊꯦꯡꯅꯖꯗꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁꯥꯍꯤꯇ꯭ꯌ ꯍꯥꯏꯕꯁꯤ ꯁꯃꯥꯖꯀꯤ ꯃꯤꯡꯁꯦꯜꯅꯤ ꯑꯗꯨꯒ ꯍꯌꯦꯡꯒꯤ ꯏꯇꯤꯍꯥꯁꯅꯤ ꯄꯨꯋꯥꯔꯤꯅꯤ ꯄꯨꯋꯥꯔꯤ ꯌꯥꯎꯗꯕꯗꯒꯤ ꯄꯨꯋꯥꯔꯤ ꯂꯩꯇꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯗꯅ ꯀꯗꯥꯏꯗ ꯀꯔꯤꯅꯣ ꯈꯪꯗꯕꯒꯤ ꯃꯁꯛ ꯑꯃ ꯉꯁꯤ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯆꯌꯦꯠꯅꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯏꯕ ꯐꯣꯝꯁꯤ ꯂꯩꯍꯧꯗꯕꯗꯒꯤ ꯃꯁꯤꯒꯤ ꯌꯥꯝ ꯆꯥꯎꯕ ꯗꯣꯁꯥꯅꯦꯅ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩꯅ ꯃꯅꯤꯄꯨꯔꯤ ꯒꯣꯚꯔꯟꯃꯦꯟꯠꯗꯁꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯁꯥꯝ ꯒꯣꯚꯔꯟꯃꯦꯟꯠꯅ ꯇꯧꯔꯤꯕ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯁꯤꯁꯨ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯤꯕ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯤꯇꯔꯦꯆꯔꯒꯤ ꯃꯁꯛꯁꯤꯡꯁꯤ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯟꯅ ꯊꯝꯕꯁꯤ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯑꯗꯨ ꯊꯝꯃꯒꯇ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤꯁꯤ ꯃꯔꯥ ꯇꯥꯕ ꯑꯗꯨꯒ ꯆꯦꯛꯁꯤꯟꯅ ꯃꯥꯡꯕ ꯉꯝꯗꯕ ꯑꯩꯈꯣꯏꯅ ꯃꯤꯄꯥꯏꯕ ꯑꯃ ꯂꯩꯔꯤꯕꯁꯤ ꯃꯁꯤ ꯁꯣꯏꯗꯅ ꯃꯥꯡꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯁꯤꯗ ꯑꯩꯅ ꯈꯖꯤꯛꯇꯪ ꯄꯟꯅꯤꯡꯕꯅ ꯃꯄꯥꯟ ꯂꯝꯗꯒ ꯂꯩꯕꯅꯤꯅ ꯃꯄꯥꯟ ꯂꯝꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯨ ꯈꯖꯤꯛꯇꯪ ꯅꯤꯡꯁꯤꯡꯖꯒꯦ ꯑꯩꯈꯣꯏ ꯀꯅꯥꯗꯥ ꯅꯠꯇ꯭ꯔꯒ ꯑꯃꯦꯔꯤꯀꯥꯗꯗꯤ ꯅꯣꯠ ꯑꯣꯟꯂꯤ ꯑꯩꯈꯣꯏ ꯌꯥꯝ ꯆꯥꯎꯅ ꯄ꯭ꯔꯥꯏꯖ ꯐꯪꯉꯤꯕ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯒꯤ ꯅꯠꯇ꯭ꯔꯒꯅ ꯑꯆꯧ ꯑꯆꯧꯕ ꯀꯣꯝꯄꯥꯅꯤꯁꯤꯡꯅ ꯄꯤꯕꯗꯤ ꯂꯩꯔꯦꯀꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯏꯟꯗꯤꯌꯥꯗ ꯄꯤꯔꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯄꯤꯕ ꯃꯅꯤꯄꯨꯔꯤ ꯁꯤꯜꯄ ꯀꯂꯥ ꯀꯩ ꯀꯧꯏ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤꯅ ꯄꯤꯕ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯦꯠ ꯑꯦꯀꯥꯗꯃꯤꯅ ꯄꯤꯕ ꯑꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯤ ꯅꯠꯇꯕꯤꯗ ꯃꯆꯥ ꯃꯆꯥ ꯑꯩꯈꯣꯏ ꯀꯩꯅꯣ community level ꯃꯈꯣꯏꯒꯤ district level ꯏꯟꯗꯤꯌꯥꯒꯤ ꯍꯥꯏꯔꯤꯕ district levelꯒꯨꯝꯕ ꯀꯩꯅꯣ ꯂꯦꯚꯦꯜꯗꯁꯨ ꯑꯁꯤ ꯁꯧꯒꯠꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤ ꯈꯨꯗꯣꯡ ꯆꯥꯕꯁꯨ ꯂꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯁꯥ ꯃꯁꯥꯒꯤ ꯂꯣꯟ ꯅꯣꯠ ꯑꯣꯟꯂꯤ ꯏꯪꯂꯤꯁ ꯈꯛꯇ ꯅꯠꯇꯕ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯣꯟꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯁꯨ ꯄꯨꯈꯠꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥ ꯑꯩꯅ ꯂꯥꯛꯅꯤꯡꯉꯤꯁꯦ ꯅꯣꯔꯠ ꯏꯁꯀꯤ ꯂꯤꯇꯔꯦꯆꯔꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛꯇꯪ ꯂꯥꯛꯆꯕ ꯂꯤꯇꯔꯦꯆꯔꯒꯤ ꯋꯥꯔꯤꯁꯤ ꯁꯥꯟꯅꯔꯛꯄꯁꯤꯒ ꯏꯟꯗꯤꯌꯥꯟ ꯂꯤꯇꯔꯦꯆꯔꯗ ꯅꯣꯔꯠ ꯏꯁ ꯂꯤꯇꯔꯦꯆꯔꯒꯤ ꯇꯣꯉꯥꯟꯕ ꯐꯝ ꯑꯃ ꯀꯜꯂꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯇꯁꯦꯡꯅ ꯇꯣꯉꯥꯟꯅ ꯁ꯭ꯇꯗꯤꯁ ꯑꯣꯏꯅ ꯇꯧꯕꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁꯀꯤ ꯂꯤꯇꯔꯦꯆꯔ ꯅꯣꯔꯠ ꯏꯁꯀꯤ ꯁꯥꯍꯤꯇ꯭ꯌ ꯍꯥꯏꯅ ꯇꯣꯉꯥꯟꯕ ꯃꯃꯤꯡ ꯊꯣꯜꯂꯒ ꯑꯗꯨꯒꯤ
kaino oina within the English department natragana literature tamiba kaino singdasu academician singi manungda tongana nainabagi chanabi ama lai asigi manungsida yengubada North East ki da leiriba Assamese ojana Assamese banbira Assamese na Assamese ki onaba adumaina koigi atete atopa loan mayam sigi manungda Manipuri loan gi phibamsi kamaina ojana yengi aduga loinana ayambana North East ki haibada sum ayamba English ki oina sum English ta iba Nagaland gi bu oro Mizoram gi bu oro Meghalaya gi bu oro Manipur gi su amani yauri sum English ki literature da tholokpa khutha basingi ming sing sina hena natraga makhoi gi work sing hena popular oiba heli haibagi khara keno su lei mami su tai nat mayam su haina bale asigumba issue se as a North East literature da Manipuri literature gi phibam amasung koi Manipuri oiba sing aiba singi kenos kamano jana thamgun masi North East side ga literature da di khwaidagi mapung orisi akoigi Manipuri amasung Assamese ani khaksini ado masina maki regional language ta iba ado India gi oina su masa ge platform amam phangaba adugumba loan amati site ngaktani Assamese literature amati Manipuri literature si masi North East di ani sina dominant tawdana satli aduga hairiba ngasai takpi ki ba aikoine English ta iba sing haibase North East ki oina Indian English writer anova aikoina pangkui kuidringai da haiba tare hana di masi yam kanna masi gi influence kaino si leiramde ado hojikti masi yam kanna leire masi aikoina Manipuri literature gi natte natraga Assamese literature gi natte masi North East ki Indian English writer haibani masida aikoigi Robin S Ngangom leiri Temsungla Au leiri Mamangdai leiri mayam ama leigre haiba singsi aikoina India gi oina su national level da Temsungla Au adagi Mamangdai ka si Sahitya Academy phau phangkhre asi tongan Indian English writer North East ki oina leirabani ado masiga loina na aikoigi yam chauraba aikoigi pillar amo oina leiribasidi Assamese amadi Manipuri literature sini ado hairiba ani sumaina aikoigi India North East ki Indian English writer singsi adumaina phibam bauti phana leitri haina aina thamjage maramdi Assamese natraga Manipuri sidi chahi cha kaya gi adagi mathang samdaraktana yam sangaba makoigi literary history ama leire aduga akoigi North East ki aikoina Indian English writer singidi madumaina yam okay ojagi keno si khara sonda khre network se network se yam okay ojagi keno si phai khre keno kaino ma call ama changchalakpa okay aduna ma ya oja samsabiyo aduna aikoina North East di aikoi Manipuri ga Assamese kana dominant tawdana satli aduga mayamna su India gi oina su mayamna yamna ikai khumnaraba phida phangba ngamaba adugumba loan ani ni haidana ina thamjani tawbutabu aikoina yengba matamda Assamese singna mapan ge yamna samnaba heli aduga loina na aikoigi India gi oina yam chauraba Gyanpit Award na chingbagi phida si makoina lawba ngami masik yam chaurba maramdi makoigida translator yamna leiba afaba translator leiba aduga loina na hojikti government asu yamna miyeng changba makoigi loan makoigi site si chawkhatnaba yam kanna honabani aduga aikoigidadi masigi mawong simakti aina Manipur gi situation dadi madumakti uba phangde aikoi sumasi honaba chumbra natra government na miyeng khara changbibra chumbra haibasi ai thamjaningi adugo oja khoi kenogi Assam ta leiba atop loan hade as a Manipuri su Assamese khaktangi tawbra natragana Assam da leiba loan pramaki aiba sing da Assam government ki incentive piba leiba natrag only for Assamese da iba khotpa khakta khara masi Assamese ta iba khaktagi wa nate Assam da leiriba aikoi Manipuri sidungaire adagi atei loan mayam ama leiribasi masidasu khudong chaba boro su leiri
ꯈꯨꯗꯣꯡ ꯆꯥꯕꯁꯤ ꯂꯣꯏꯅ ꯄꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅ ꯑꯁꯥꯝꯒꯤ ꯒꯧꯍꯥꯇꯤ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯑꯁꯥꯃꯤꯁ ꯂꯣꯟꯗ ꯏꯔꯤꯕ ꯔꯥꯏꯇꯔꯁꯤꯡꯗ ꯃꯈꯣꯏꯅ ꯔꯦꯁꯄꯦꯛ ꯄꯤꯔꯤꯕꯗꯣ ꯃꯗꯨꯒꯤ ꯋꯥꯐꯝꯅꯤ ꯑꯗꯨꯒ ꯀꯩꯅꯣ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯗꯤ ꯑꯇꯩ ꯂꯣꯟꯗꯁꯨ ꯂꯣꯏꯅ ꯒꯣꯔꯃꯦꯟꯅ ꯃꯤꯠꯌꯦꯡ ꯆꯤꯡꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯃꯈꯣꯏꯒꯤ ꯖꯥꯇꯤꯒꯤ ꯑꯏꯕꯁꯤꯡꯗ ꯔꯦꯁꯄꯦꯛ ꯄꯤꯕꯗꯣ ꯃꯗꯨꯅ ꯇꯣꯉꯥꯟꯕ ꯋꯥꯐꯝ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯅꯤꯄꯨꯔꯤꯁꯤꯡꯒꯤꯗꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯅ ꯑꯁꯤꯒꯤ ꯔꯦꯁꯄꯦꯛꯁꯤ ꯀꯌꯥ ꯊꯝꯕꯁꯤ ꯎꯖꯗꯦ ꯍꯥꯏꯖꯕꯅꯤ Okay. Thank you, Oja. Ojana khara phajana kai naina biduna koi su mayak siange. Tawutabu ngasigi Indian literature hata Indian literature da Ojana su pankipa Nordic literature si hoi Manipuri amasung Assamese aduga lona English Manipuri itanata ba koi English literature Indian English literature hata sidai sida Nordic ki phajana chaur ba mapam kal asig banung da koi miti ai bi khara su yauri ma koi su jangdam nabada kaya nopte haina khali oja robin ai khangja khra sida lami koi Nordic ki oina lakpa te ma India ki oina lakpa tase na hara gari Nordic represent of India ko represent of the Nordic ki Manipuri ki oina mana sum pauta khara pibira ma koi university amada eje kai oina seminar amada pangthok pala amune atumaina mapal lam da shu Indian literature hara ga tongan na koi Nordic ki keno si pida ama kalle haibasi asigi nungaiba ai shu phawi taseng hara gadi adu oja hojigi ngasagi loan amasung saito chakot pada government haigadra mari leinaba authority natraga sarkar gi keno si Manipuri gi loan amasung saito chakot pada khara watli haina mayam na sum ojana su takpiri duni Manipur da leiriba ai be sing na su asi halatan ningsing akpo ui adun ojagi wakhandagi ojagi na kari akhoi Manipuri government bu oro natraga Manipur da mari leinaba sangstan sing na Manipuri loan amasung saito chakot na kari ta honing balai ngasi akhoi Impal Literature Festival laina akhoi Sathau Loop amasung Shanghai Festival gi keno gi ga khusam naraga haitare atopa mekhalo gi keno su khara jawman asmaina amani khakti leire ure akhoi international oina haiga drana traga mapalam dagi su mayam saruk ya duna akhoi Manipuri loan amasung sahitya chakot bagi keno sida khajitang oya su mating pangadra khali sigum keno asmaina ate kari ta honing bo jagi wakanda lei bagi adu na khara tapi masi ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯥꯏꯖꯕꯗ ꯑꯁꯥꯝꯒꯤ ꯀꯩꯅꯣꯁꯤꯗ ꯇꯧꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤ ꯌꯦꯡꯉꯒꯗꯤ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯪꯁꯊꯥꯟꯁꯤꯡꯗ ꯂꯤꯇꯔꯦꯆꯔ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯄꯤꯔꯤꯕ ꯁꯦꯟꯊꯪ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤ 60 ꯁꯨꯔꯕ ꯔꯥꯏꯇꯔꯁꯤꯡꯗ ꯄꯤꯔꯤꯕ ꯔꯥꯏꯇꯔꯁ ꯄꯦꯟꯁꯟꯅꯆꯤꯡꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯀ꯭ꯂꯥꯁꯤꯛ ꯑꯣꯏꯔꯕ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯉꯩꯒꯤ ꯔꯥꯏꯇꯔꯁꯤꯡꯗ ꯃꯈꯣꯏꯅ ꯀꯩꯅꯣ ꯏꯀꯥꯏ ꯈꯨꯝꯅꯕ ꯄꯤꯗꯅ ꯌꯥꯝꯅ ꯃꯃꯜ ꯂꯩꯅ ꯇꯧꯔꯤꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯀꯩꯅꯣꯁꯤ ꯌꯣꯛꯈꯠꯅꯕ ꯍꯣꯠꯅꯕꯤꯔꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤꯗꯁꯨ ꯇꯧꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤ ꯂꯩꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯖꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯆꯥꯎꯅ ꯃꯅꯥ ꯃꯊꯨꯝ ꯄꯤꯗꯅ ꯂꯩꯔꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯤꯡꯁꯤ ꯀꯗꯣꯝꯗ ꯏꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯑꯃ ꯑꯩꯈꯣꯏꯗ ꯁꯣꯝ ꯅꯥꯀꯟꯗ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔꯁꯤꯡꯁꯤꯗ ꯌꯥꯝꯅ ꯈꯨꯠꯁꯝꯅꯕ ꯑꯃ ꯆꯪꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯩꯉꯣꯟꯗ ꯐꯥꯎꯖꯩ ꯌꯥꯝꯅ ꯌꯣꯛꯈꯠꯄ ꯀꯩꯗꯧꯕ ꯑꯁꯤ ꯈꯤꯇꯪ ꯋꯥꯠꯄꯒꯨꯝꯕ ꯑꯃꯈꯛ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯁꯔ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯃꯁꯤꯁꯤꯡꯁꯤ ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯃꯅꯤꯄꯨꯔꯤ ꯔꯥꯏꯇꯔꯁꯤꯡꯁꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯠꯇꯦ ꯁꯣꯝꯗꯁꯨ ꯈꯖꯤꯛꯇꯪ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯑꯐꯕ ꯑꯗꯨꯒ ꯃꯃꯜ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯤ ꯁꯧꯒꯠꯇꯅ ꯐꯪꯁꯟ ꯑꯩꯈꯣꯏꯒꯤ ꯁꯦꯃꯤꯅꯥꯔ ꯑꯗꯒꯤ ꯑꯇꯩ ꯈꯟꯅ ꯅꯩꯅꯕ ꯀꯌꯥ ꯌꯥꯝ ꯁꯦꯔꯤꯌꯁꯂꯤ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯂꯤꯇꯔꯦꯆꯔꯁꯤ ꯆꯥꯎꯈꯠꯅꯕ ꯑꯗꯒꯤ ꯀꯥ ꯍꯦꯟꯅ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯐꯤꯗꯥ ꯑꯃ ꯐꯪꯕ ꯉꯝꯅꯕ ꯃꯁꯤ ꯍꯣꯠꯅꯕꯁꯤ ꯇꯉꯥꯏ ꯐꯗꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯁꯦꯜ ꯁꯦꯝꯒꯠꯄ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯍꯥꯟꯅꯗꯒꯤ ꯂꯩꯔꯛꯑꯕ ꯑꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯀꯤ ꯑꯐꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯤ ꯍꯟꯗꯣꯛꯄꯒꯤ ꯑꯗꯨꯒꯨꯝꯕ ꯁꯦꯜ ꯁꯦꯝꯕ ꯌꯥꯏ ꯁꯤꯒꯨꯝꯕ ꯀꯩꯅꯣꯗꯤ ꯃꯌꯥꯝ ꯑꯃ ꯃꯤꯠꯌꯦꯡꯗꯤ ꯌꯥꯝꯅ ꯂꯩ ꯍꯥꯏꯅ ꯈꯜꯂꯤ ꯆꯥꯎꯈꯠꯅꯕꯒꯤ ꯂꯝꯕꯤꯗ ꯆꯪꯁꯤꯟꯕꯒꯤ ꯑꯁꯤ ꯅꯠꯇꯕ ꯑꯇꯩ ꯃꯤꯠꯌꯦꯡ ꯀꯌꯥ ꯑꯃꯁꯨ ꯂꯩ ꯑꯩ ꯑꯁꯤꯈꯛꯁꯤ ꯊꯝꯖꯒꯦ
ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯩꯈꯣꯏ ꯋꯥꯔꯤꯁꯤ ꯀꯨꯏꯔꯦ ꯁꯥꯟꯅ ꯈꯠꯂꯛꯏꯁꯦ ꯑꯣꯖꯥ ꯑꯁꯤ ꯃꯇꯥꯡꯁꯤ ꯃꯊꯪꯗꯁꯨ ꯑꯩꯈꯣꯏ ꯅꯩꯅꯁꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯣꯖꯥꯒꯤ ꯁꯩꯔꯦꯡ ꯈꯔ ꯃꯌꯥꯝꯅꯁꯨ ꯍꯥꯏꯔꯛꯄ ꯂꯩꯔꯦ ꯑꯩꯈꯣꯏ ꯑꯣꯗꯤꯌꯟꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯖꯥꯒꯤ ꯁꯩꯔꯦꯡ ꯈꯔ ꯇꯥꯅꯤꯡꯉꯦ ꯍꯥꯏꯅ ꯁꯨꯝ ꯐꯣꯡꯗꯣꯔꯛꯏ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯣꯖꯥ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥꯒꯤ ꯁꯩꯔꯦꯡ ꯑꯅꯤ ꯑꯍꯨꯝꯇꯪ ꯈꯔ ꯄꯥꯕꯤꯌꯨ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯂꯦꯁꯟꯒꯤ ꯃꯅꯤꯄꯨꯔꯤꯗꯒꯤ ꯃꯤꯇꯩꯔꯣꯟꯗ ꯕꯦꯡꯒꯣꯂꯤꯗ ꯍꯟꯗꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯂꯣꯟꯗ ꯍꯟꯗꯣꯛꯄ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯂꯣꯟꯗꯒꯤ ꯕꯦꯡꯒꯣꯂꯤ ꯃꯅꯤꯄꯨꯔꯤꯗ ꯍꯟꯗꯣꯛꯄ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯅꯩꯅꯁꯤ ꯈꯖꯤꯛꯇꯪꯒ ꯉꯔꯥꯡ ꯈꯖꯤꯛꯇꯪꯕꯨꯗꯤ ꯁꯝꯈ꯭ꯔꯦ ꯑꯗꯨ ꯈꯤꯇꯪ ꯃꯈꯥꯗ ꯇꯥꯊꯁꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯣꯖꯥꯒꯤ ꯁꯩꯔꯦꯡ ꯑꯃꯅꯤꯇꯪ ꯂꯥꯏꯔꯤꯛꯇꯒꯤꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯐꯣꯡꯈꯤꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯃꯦꯒꯥꯖꯤꯟꯗ ꯍꯥꯞꯈꯤꯕꯕꯨ ꯑꯣꯏꯔꯒꯁꯨ ꯑꯣꯖꯥꯒꯤ ꯉꯔꯥꯡ ꯑꯅꯤ ꯄꯥꯊꯣꯛꯄꯤꯈ꯭ꯔꯦ ꯑꯗꯣ ꯉꯁꯤꯁꯨ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯅꯤ ꯑꯍꯨꯝꯗꯪ ꯈꯔ ꯄꯥꯊꯣꯛꯄꯤꯔꯒꯗꯤ ꯃꯌꯥꯝꯅꯁꯨ ꯍꯔꯥꯎꯖꯒꯅꯤ ꯑꯣꯖꯥꯒꯤ ꯈꯨꯠꯇ ꯑꯅꯤꯈꯛ ꯄꯥꯖꯒꯦ ꯂꯩꯕꯤꯔꯒꯗꯤ ꯑꯍꯥꯟꯕꯩꯁꯤꯅ ꯂꯥꯏꯔꯤꯛꯇ ꯌꯥꯎꯗꯕ ꯍꯥꯟꯅ ꯄꯥꯖꯒꯦ ꯍꯣꯏ ꯍꯣꯏ ꯂꯥꯏꯔꯤꯛꯇ ꯌꯥꯎꯗ꯭ꯔꯤꯕ ꯑꯗꯨꯒ ꯆꯦꯐꯣꯡꯗꯗꯤ ꯐꯣꯡꯈ꯭ꯔꯕ ꯍꯣꯏ ꯁꯤꯒꯨꯝꯕ ꯁꯩꯔꯦꯡ ꯑꯃ ꯑꯩ ꯊꯝꯖꯒꯦ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯁꯤꯂꯤꯡ ꯐꯦꯟ ꯁꯤꯂꯤꯡ ꯐꯦꯟ ꯑꯃ ꯎꯔꯨ ꯎꯔꯨ ꯎꯪꯂꯤ ꯑꯩꯒꯤ ꯀꯣꯛꯊꯛꯇ ꯏꯆꯤꯛ ꯍꯨꯟꯕ ꯑꯍꯤꯡꯁꯤꯗ ꯑꯃꯨꯕ ꯃꯤ ꯑꯃꯒꯨꯝ ꯋꯥꯈꯜꯒꯤ ꯃꯤꯔꯥꯡ ꯁꯥꯔꯤ ꯇꯠꯂ ꯁꯝꯂ ꯃꯩꯍꯧ ꯂꯥꯡꯄꯣꯛꯀꯨꯝ ꯅꯣꯡꯃ ꯅꯥꯒꯥ ꯀꯨꯀꯤꯒꯤ ꯍꯤꯡꯁꯥꯗ ꯎꯅꯥꯒꯤ ꯈꯥꯡꯄꯣꯛꯁꯤꯡ ꯃꯩ ꯊꯥꯈꯤ ꯇꯨꯝꯅ ꯏꯈꯨꯠꯃꯛꯅ ꯃꯈꯣꯡ ꯀꯥꯐꯩ ꯊꯥꯡꯂꯤꯕ ꯂꯁꯤꯡ ꯃꯐꯣꯜꯒꯤ ꯔꯣꯍꯤꯡꯌꯥ ꯅꯋꯥꯁꯤꯡ ꯑꯩꯒꯤ ꯈꯨꯠꯁꯨ ꯊꯥꯡꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯈꯤ ꯍꯤꯟꯗꯨ ꯃꯨꯁꯂꯤꯝꯒꯤ ꯙꯔꯃꯒꯤ ꯏꯈꯦꯡꯂꯛꯇ ꯏꯈꯨꯠꯇ ꯈꯨꯟꯖꯥ ꯀꯌꯥ ꯃꯀꯣꯛꯀ ꯃꯁꯥꯒ ꯃꯀꯣꯛꯀ ꯇꯣꯉꯥꯟ ꯇꯥꯈꯤ ꯁꯔꯦꯡ ꯃꯇꯨꯞ ꯀꯛꯄꯒꯨꯝ ꯁꯤꯂꯤꯡ ꯐꯦꯟ ꯑꯃ ꯑꯩ ꯎꯔꯨ ꯎꯔꯨ ꯎꯪꯂꯤ ꯀꯥꯜ ꯕꯩꯁꯥꯈꯤꯒꯤ ꯅꯣꯡꯂꯩꯅ ꯁꯨꯛꯅ ꯃꯝꯅ ꯉꯔꯪ ꯉꯪꯅ ꯄꯥꯏꯔꯛꯄꯒꯨꯝ ꯉꯁꯤꯗꯤ ꯀꯔꯤꯒꯤꯅꯣ ꯑꯀꯤꯕ ꯏꯍꯨꯜ ꯑꯃ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯂꯤꯕ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯥꯆꯜ ꯂꯥꯛꯇ꯭ꯔꯕ ꯑꯩꯒꯤ ꯀꯥꯝꯒꯤ ꯁꯒꯣꯜꯅ ꯃꯁꯣꯡ ꯐꯟꯗꯨꯅ ꯃꯃꯩ ꯐꯤꯔꯥꯜ ꯁꯥꯔꯛꯄꯗ ꯄꯤꯡ ꯍꯦ ꯈꯧꯁꯥꯔꯛꯄꯗ ꯊꯥꯒꯤ ꯂꯩ ꯁꯥꯠꯇ꯭ꯔꯤꯕꯤ ꯆꯅꯨꯔꯥ ꯀꯌꯥꯒꯤ ꯆꯦꯛꯁꯤꯟꯅ ꯄꯨꯖꯔꯤꯕ ꯏꯁꯥ ꯏꯐꯨꯁꯤꯡ ꯈꯨꯗꯨꯡ ꯑꯅꯤꯅ ꯀꯥꯎꯊꯠꯇꯨꯅ ꯅꯨꯡꯁꯤ ꯍꯩꯇꯅ ꯊꯨꯒꯥꯏꯕꯤꯈꯤ ꯃꯆꯦꯠ ꯑꯃꯨꯕ ꯃꯤ ꯑꯃꯒꯨꯝ ꯋꯥꯈꯜꯒꯤ ꯃꯤꯔꯥꯡ ꯇꯠꯂ ꯁꯝꯂ ꯑꯩꯅ ꯀꯣꯏꯆꯠ ꯆꯠꯂꯤ ꯏꯔꯥꯛꯇ ꯏꯔꯥꯟꯗ ꯑꯐ꯭ꯔꯤꯀꯥꯗ ꯁꯍꯔꯗ ꯂꯩꯔꯛꯇ ꯈꯨꯜꯂꯛꯇ ꯁꯔꯀꯥꯔꯒꯤ ꯑꯣꯐꯤꯁꯁꯤꯡꯗ ꯀꯩꯊꯦꯜꯗ ꯏꯝꯐꯥꯜꯒꯤ ꯃꯆꯤꯗ ꯑꯣꯁꯃꯥ ꯕꯤꯟ ꯂꯥꯗꯦꯟꯅ ꯂꯩꯉꯣꯏꯒꯤ ꯃꯨꯔꯇꯤꯒꯨꯝ ꯅꯧꯔꯤꯕ ꯈꯨꯠꯅ ꯊꯦꯡꯕꯗ ꯖ꯭ꯋꯥꯏ ꯂꯥꯎꯅ ꯅꯤꯡꯈꯥꯏꯈꯤ ꯁꯤꯂꯤꯡ ꯐꯦꯟ ꯑꯃ ꯎꯔꯨ ꯎꯔꯨ ꯎꯪꯂꯤ ꯑꯩꯒꯤ ꯀꯣꯛꯊꯛꯇ ꯊꯧꯔꯕ ꯊꯥꯡꯁꯥꯡꯒꯨꯝ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯤ ꯃꯁꯥꯁꯤꯡ ꯏꯆꯤꯛ ꯍꯨꯟꯕ ꯑꯍꯤꯡꯁꯤꯗ ꯑꯀꯤꯕꯅ ꯑꯩꯕꯨ ꯌꯥꯆꯜ ꯂꯥꯛꯇꯨꯅ ꯊꯧꯔꯤ ꯅꯝꯊꯧ ꯊꯧꯔꯤ ꯈꯨꯗꯣꯝꯕꯤ ꯃꯇꯣꯟꯗꯒꯤ ꯁꯠ ꯄꯥꯏꯊꯣꯔꯛꯂꯒ ꯁꯨꯔꯗꯔꯁꯟ ꯆꯀ꯭ꯔꯒꯨꯝ ꯏꯃꯤꯠꯁꯤꯗ ꯈꯪꯎ ꯎꯔꯛꯏ ꯎꯔꯨ ꯎꯪꯂꯤꯕ ꯁꯤꯂꯤꯡ ꯐꯦꯟ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯩ ꯃꯊꯪꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯩꯔꯦꯡꯁꯤꯗꯤ ꯑꯣꯖꯥ ꯃꯊꯪꯒꯤ ꯀꯩꯅꯣꯁꯤꯁꯨ ꯑꯝꯇꯪ ꯄꯥꯕꯤꯔꯛꯎ ꯁꯤꯂꯤꯡ ꯐꯦꯟꯁꯦ ꯑꯣꯖꯥꯒꯤ ꯀꯩꯅꯣꯁꯦ ꯑꯩ ꯎꯈ꯭ꯔꯦ ꯀꯔꯝꯕ ꯐꯦꯁꯕꯨꯛꯇ ꯊꯥꯡꯒꯠꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯗꯣꯝꯗꯅ ꯑꯩ ꯄꯥꯈ꯭ꯔꯦ ꯑꯣꯖꯥꯒꯤ ꯁꯩꯔꯦꯡꯁꯤ ꯆꯦꯐꯣꯡ ꯑꯝꯗ ꯍꯥꯟꯅ ꯐꯣꯡꯈ꯭ꯔꯕꯅꯤ ꯍꯣꯏ ꯑꯩ ꯊꯦꯡꯅꯈ꯭ꯔꯦ ꯑꯣꯖꯥ ꯃꯊꯪꯁꯤꯅ ꯍꯥꯟꯅꯒꯤ ꯑꯩꯒꯤ ꯑꯍꯥꯟꯕ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛꯇꯒꯤ ꯂꯧꯈꯠꯆꯒꯦ ꯍꯣꯏ ꯑꯣꯖꯥ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯕꯣꯔꯥꯛ ꯇꯨꯔꯦꯜ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯕꯔꯥꯛ ꯇꯨꯔꯦꯜ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯀꯪꯕ ꯅꯥꯏꯗ꯭ꯔꯕ ꯆꯤꯡꯒꯤ ꯏꯐꯨꯠ ꯀꯨꯝꯂꯕ ꯅꯪꯒꯤ ꯏꯆꯦꯜ ꯑꯩꯅ ꯀꯌꯥꯗ ꯀꯂꯛꯆꯩ ꯑꯣ ꯅꯤꯛ ꯂꯥꯎꯔꯕ ꯊꯥꯕꯜꯒꯤ ꯏꯆꯦꯜ ꯂꯤꯟꯒꯤ ꯁꯥꯊꯦꯛꯇ ꯀꯪꯕ ꯅꯥꯏꯗꯅ ꯊꯦꯛꯅ ꯈꯣꯏꯅ ꯆꯦꯟꯊꯔꯤꯕ ꯑꯁꯪꯕ ꯅꯥꯄꯤꯒꯤ ꯇꯨꯍꯥꯎꯁꯤꯡꯅ ꯀꯨꯞꯂꯤꯕ ꯂꯣꯏꯔꯣꯏꯕ ꯅꯪꯒꯤ ꯇꯣꯔꯕꯥꯡꯒꯤ ꯊꯦꯜꯁꯤꯗ ꯁꯥꯟꯅꯔꯤ ꯆꯦꯟ ꯆꯣꯡꯗꯨꯅ ꯌꯥꯎꯕ ꯆꯥꯒꯨꯝ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯩ ꯅꯣꯡꯃꯇꯁꯨ ꯆꯠꯅꯤꯡꯂꯨꯗꯦ ꯂꯥꯅꯤꯡꯂꯨꯗꯦ ꯅꯣꯡꯃꯇꯁꯨ ꯋꯥꯛꯑꯩ ꯍꯤ ꯇꯣꯡꯗꯨꯅ ꯅꯣꯡꯈꯣꯡ ꯄꯔꯦꯡꯒꯤ ꯏꯔꯤꯜꯒ ꯏꯇꯤꯟꯅꯈ꯭ꯔꯤꯕ ꯅꯪꯒꯤ ꯑꯁꯣꯝ ꯋꯥꯡꯃꯒꯤ ꯇꯣꯔꯕꯥꯟ ꯑꯩꯒꯤ ꯏꯃꯥ ꯑꯍꯜ ꯑꯩꯒꯤ ꯕꯥꯖꯤ ꯑꯩꯒꯤ ꯏꯌꯥꯝꯕ
ꯆꯠꯅꯤꯡꯗꯅ ꯆꯠꯈꯤ ꯅꯣꯡꯃ ꯅꯪꯒꯤ ꯑꯁꯣꯝ ꯋꯥꯡꯃꯒꯤ ꯇꯣꯔꯕꯥꯟꯗ ꯋꯥꯛꯂꯩ ꯍꯤꯕꯨ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯈꯣꯏꯅ ꯍꯨꯟꯗꯣꯛꯂꯝꯂꯕ ꯃꯜꯂꯕ ꯐꯤꯖꯣꯜꯁꯤꯡ ꯃꯩ ꯊꯥꯗꯣꯛꯈꯤ ꯈꯨꯟꯒꯤ ꯑꯍꯜꯁꯤꯡꯅ ꯍꯜꯂꯛꯈꯤꯗ꯭ꯔꯕ ꯃꯈꯣꯏꯒꯤ ꯃꯜꯂꯕ ꯈꯨꯅꯥꯝꯁꯤꯡꯗꯤ ꯍꯛꯇꯨꯅ ꯇꯥꯔꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯂꯩꯃꯥꯏꯗ ꯆꯤꯛꯂꯕ ꯑꯍꯤꯡ ꯇꯥꯡꯂꯧꯗ ꯈꯨꯅꯥꯝꯁꯤꯡꯅ ꯂꯦꯡ ꯂꯦꯡ ꯆꯠꯂꯛꯄꯗ ꯑꯩꯒꯤ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡꯒꯤ ꯅꯣꯡꯈꯣꯡ ꯐꯨꯏꯔꯕ ꯅꯣꯡꯖꯨ ꯕꯔꯥꯛ ꯇꯨꯔꯦꯜ ꯄꯨꯛꯅꯤꯡꯁꯤ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯕ ꯑꯋꯥꯕꯒꯤ ꯏꯔꯩ ꯑꯃꯗ ꯎꯔꯨ ꯎꯔꯨ ꯂꯩꯁꯤꯟꯗꯨꯅ ꯂꯩꯔꯤ ꯉꯁꯤꯗꯤ ꯑꯁꯣꯝ ꯋꯥꯡꯃꯒꯤ ꯇꯣꯔꯕꯥꯟꯗ ꯍꯧꯔꯤꯕ ꯂꯥꯏꯑꯣꯏꯔꯕ ꯇꯦꯔꯥ ꯄꯥꯝꯕꯤꯒꯤ ꯎꯁꯥꯗ ꯇꯣꯡꯂꯗꯨꯅ ꯂꯝ ꯈꯨꯅꯨꯁꯤꯡꯅ ꯈꯨꯂꯥꯝ ꯇꯣꯏꯅ ꯑꯩꯕꯨ ꯀꯧꯕꯒꯨꯝ ꯇꯥꯔꯤ ꯅꯨꯄꯥ ꯃꯆꯥ ꯅꯪ ꯂꯥꯛꯂꯣ ꯅꯪ ꯍꯜꯂꯛꯂꯣ ꯍꯤꯍꯣꯟꯕ ꯂꯝꯂꯥꯟꯕ ꯑꯃꯅ ꯍꯤ ꯊꯥꯡꯗꯨꯅ ꯍꯤꯗꯦꯟ ꯇꯥꯐꯝꯗ ꯑꯩꯕꯨ ꯉꯥꯏꯔꯤꯕꯒꯨꯝ ꯈꯜꯂꯛꯏ ꯇꯣꯔꯕꯥꯟ ꯑꯃꯗꯒꯤ ꯇꯣꯔꯕꯥꯟ ꯑꯃꯗ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯑꯁꯤꯔꯅꯦ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯆꯥꯡꯖꯧ ꯅꯥꯏꯗ꯭ꯔꯕ ꯄꯥꯛꯂꯕ ꯏꯄꯥꯛꯇ ꯃꯗꯣꯝ ꯂꯃꯥꯡꯅꯔꯤꯕ ꯍꯤꯔꯣꯏꯒꯨꯝ ꯏꯅꯥꯛꯇ ꯈꯨ ꯇꯨꯝꯄꯛ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯤꯕ ꯑꯩꯒꯤ ꯊꯋꯥꯏꯗ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯥꯏꯔꯨꯏ ꯆꯥꯅꯔꯕ ꯃꯔꯨꯞ ꯆꯠꯂꯁꯤꯅꯦ ꯀꯗꯥꯏꯗꯅꯣ ꯏꯕꯥꯅꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇꯦ ꯑꯩꯒꯤ ꯆꯥꯅꯔꯕ ꯊꯋꯥꯏꯅ ꯔꯥꯍꯨꯅ ꯎꯝꯂꯤꯕ ꯊꯥꯒꯨꯝꯕ ꯑꯩꯒꯤ ꯃꯥꯏꯊꯣꯡꯗ ꯌꯦꯡꯂꯒ ꯃꯊꯃꯣꯏ ꯁꯣꯛꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯊꯣꯔꯛꯏ ꯐꯥꯗꯣꯛ ꯑꯃꯒꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯀꯣꯟꯕ ꯃꯊꯪꯒ ꯄꯥꯕꯤꯔꯛꯈꯣ ꯑꯣꯖꯥ ꯑꯃꯈꯛꯀ ꯄꯥꯖꯒꯦ ꯑꯁꯤꯅ ꯍꯣꯏ ꯑꯅꯤꯁꯨꯕ ꯍꯣꯏ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛꯇꯒꯤꯅꯤ ꯍꯣꯏ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯄꯥꯡꯒꯣꯡ ꯄꯥꯝꯕꯤ ꯏꯃꯥ ꯈꯨꯂꯥꯛꯄꯤꯅ ꯅꯨꯡꯇꯤꯒꯤ ꯇꯔꯥ ꯆꯌꯣꯝ ꯄꯨꯔꯗꯨꯅ ꯆꯤꯡꯒꯤ ꯄꯥꯝꯂꯧꯗ ꯆꯠꯈꯤ ꯑꯩꯅ ꯅꯣꯡꯃꯇꯁꯨ ꯍꯪꯂꯨꯗꯦ ꯏꯃꯥꯅ ꯀꯔꯤ ꯀꯔꯤꯕꯨ ꯊꯥꯔꯤꯕ ꯌꯥꯍꯧꯕꯒ ꯆꯠꯈꯤ ꯌꯥꯆꯪꯂꯒ ꯍꯜꯂꯛꯏ ꯃꯃꯥꯏ ꯃꯨꯁꯨꯛ ꯃꯨꯅ ꯂꯣꯛꯀꯤ ꯂꯩꯄꯥꯛ ꯂꯩꯃꯨ ꯁꯥꯅ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯅ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯏꯃꯥ ꯈꯨꯂꯥꯛꯄꯤꯗ ꯍꯥꯏ ꯑꯩꯁꯨ ꯆꯠꯀꯦ ꯏꯃꯥ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯛꯂꯦ ꯏꯃꯥꯒꯤ ꯃꯥꯡꯕꯨ ꯊꯥꯔꯒꯦ ꯅꯆꯥꯒꯤ ꯄꯥꯝꯕꯣꯝ ꯄꯥꯡꯒꯜꯇꯅ ꯆꯤꯡꯃꯥꯏ ꯆꯤꯡꯃꯥꯏ ꯇꯦꯡꯄꯥꯛ ꯇꯧ ꯃꯍꯩ ꯃꯔꯣꯡ ꯊꯥꯒꯦ ꯏꯃꯥꯅ ꯅꯣꯛꯅ ꯅꯣꯛꯅ ꯈꯨꯝꯂꯛꯏ ꯆꯠꯈꯤꯔꯅꯦ ꯏꯆꯥꯕꯨ ꯑꯩꯅ ꯏꯃꯥꯒꯤ ꯃꯥꯡꯕꯨ ꯊꯥꯔꯝꯃꯤ ꯂꯨꯀ꯭ꯔꯥꯛ ꯌꯦꯝꯄꯥꯛ ꯇꯨꯞꯇꯨꯅ ꯇꯦꯠꯅꯧ ꯌꯣꯠꯄꯥꯛ ꯂꯦꯡꯊꯣꯡꯅ ꯊꯦꯜ ꯊꯦꯜ ꯁꯝꯗꯨꯅ ꯆꯤꯡꯌꯥꯡ ꯆꯤꯡꯌꯥꯡ ꯂꯥꯟꯗꯨꯅ ꯇꯥꯝꯅ ꯎꯔꯦ ꯏꯃꯥꯒꯤ ꯄꯥꯝꯂꯧ ꯑꯩꯅ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯝꯃꯤ ꯄꯥꯡꯒꯣꯡ ꯄꯥꯝꯕꯤꯁꯤꯡ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯅ ꯑꯣꯖꯥꯒꯤ ꯅꯦꯠꯁꯦ ꯈꯖꯤꯛꯇꯪ ꯅꯨꯡꯉꯥꯏꯇꯦ ꯉꯛꯁꯪ ꯉꯛꯁꯪ ꯉꯥꯡꯂꯕ ꯃꯄꯥꯜꯁꯤꯡꯅ ꯆꯤꯡꯃꯥꯏ ꯊꯨꯡꯅ ꯏꯆꯥꯏ ꯆꯥꯏꯔꯤ ꯌꯥꯔꯦ ꯌꯥꯔꯦ ꯑꯣꯖꯥ ꯉꯛꯁꯪ ꯉꯛꯁꯪ ꯉꯥꯡꯂꯕ ꯃꯄꯥꯜꯁꯤꯡꯅ ꯆꯤꯡꯃꯥꯏ ꯊꯨꯡꯅ ꯏꯆꯥꯏ ꯆꯥꯏꯔꯤ ꯏ ꯀꯔꯤꯅꯣ ꯁꯤꯗꯤ ꯄꯥꯟ ꯃꯥꯏꯔꯦꯜ ꯂꯁꯤꯡ ꯊꯥꯗ꯭ꯔꯗꯨꯅ ꯆꯤꯡꯁꯨ ꯂꯩꯍꯥꯎ ꯎꯅꯤꯡꯊꯧ ꯌꯣꯛꯇ꯭ꯔꯗꯨꯅ ꯏꯃꯥꯅ ꯄꯤ ꯃꯔꯤꯛ ꯑꯅꯤꯇꯪ ꯐꯤꯖꯤꯅ ꯇꯩꯊꯣꯛꯂꯒ ꯈꯨꯝꯂꯛꯏ ꯅꯔꯣꯏ ꯅꯅꯥꯎꯁꯤꯡꯅ ꯆꯠꯈꯤ ꯆꯤꯡꯗ ꯃꯥꯟꯗ ꯂꯣꯏꯖꯤꯡ ꯂꯣꯌꯥꯗ ꯑꯩꯕꯨ ꯊꯤꯕ ꯊꯣꯡꯒꯥꯜ ꯀꯣꯟꯊꯣꯡꯗ ꯃꯥꯡꯒꯣꯜ ꯎꯈꯣꯡꯇꯦꯟꯗ ꯑꯩꯅ ꯉꯥꯏꯔꯤ ꯃꯈꯣꯏꯅ ꯀꯩꯗꯧꯉꯩ ꯍꯜꯂꯛꯄ ꯆꯠꯈꯤꯕꯒꯤ ꯂꯝꯕꯦꯜꯗꯤ ꯃꯈꯣꯏ ꯈꯪꯉꯤ ꯍꯜꯂꯛꯅꯕ ꯂꯝꯕꯦꯜꯗꯤ ꯃꯈꯣꯏ ꯈꯪꯗꯦ ꯑꯗꯨꯅꯅꯤ ꯏꯃꯥꯅ ꯊꯥꯔꯤꯕꯅꯤ ꯆꯤꯡꯃꯥꯏ ꯊꯨꯡꯅ ꯄꯥꯡꯒꯣꯡ ꯄꯥꯝꯕꯤꯁꯤꯡ ꯃꯈꯣꯏꯒꯤ ꯃꯁꯥꯁꯤꯡꯗꯤ ꯏꯃꯥꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯊꯤꯔꯨꯅꯤ ꯑꯩꯅ ꯇꯨꯃꯤꯟ ꯅꯨꯡꯕꯪꯅ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯤꯞꯂꯝꯃꯤ ꯎꯌꯣꯛꯀꯣꯟꯒꯤ ꯎꯌꯨꯡꯒꯨꯝ ꯌꯥꯝ ꯐꯖꯩ ꯑꯣꯖꯥ ꯑꯣꯖꯥꯒꯤ ꯁꯩꯔꯦꯡ ꯄꯥꯕꯁ ꯃꯌꯥꯝ ꯇꯥꯔ ꯌꯥꯝ ꯊꯥꯒꯠꯂꯛꯄ ꯌꯥꯎꯔꯤ ꯃꯌꯥꯝ ꯇꯥꯕꯤꯔꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯃꯅꯤ ꯑꯕꯨꯖꯝ ꯁꯥꯝ ꯑꯗꯒꯤꯁꯨ ꯑꯣꯖꯥꯁꯤꯡ ꯈꯔ ꯌꯥꯎꯔꯤ ꯃꯅꯤꯄꯨꯔꯗꯒꯤ ꯖꯤꯇꯦꯟ ꯑꯣꯏꯅꯥꯝꯕ ꯌꯥꯎꯔꯤ ꯀꯩꯅꯣꯗꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯁꯥꯝꯗꯒꯤ ꯑꯗꯩ ꯃꯅꯤꯄꯨꯔꯗꯒꯤ ꯑꯣꯖꯥ ꯂꯥꯏꯁ꯭ꯔꯝ ꯔꯃꯅꯥꯅꯁꯨ ꯌꯥꯝ ꯐꯖꯩ ꯕꯣꯔꯥꯛ ꯇꯨꯔꯦꯜ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯄꯥꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯩꯔꯤꯁꯤ ꯑꯣꯖꯥ ꯅꯥꯎꯔꯦꯝ ꯕꯤꯗ꯭ꯌꯥꯁꯥꯒꯔ ꯑꯦꯀꯥꯗꯦꯃꯤ ꯑꯦꯋꯥꯔꯗꯤ ꯃꯍꯥꯛꯀꯤ ꯁꯩꯔꯦꯡ ꯃꯌꯥꯝ ꯇꯥꯕꯤꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯊꯪꯗ ꯍꯧꯖꯤꯛꯇꯪ ꯑꯣꯖꯥꯗꯒꯤ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈꯤꯗꯨꯅꯤ ꯇ꯭ꯔꯥꯟꯁꯂꯦꯁꯟꯒꯤ
ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯂꯣꯟꯗꯒꯤ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗ ꯍꯟꯗꯣꯛꯄ ꯑꯃ ꯂꯩꯔꯦꯀꯣ ꯑꯃꯔꯣꯝꯗꯅ ꯃꯅꯤꯄꯨꯔꯤꯗꯒꯤ ꯑꯇꯣꯞꯄ ꯂꯣꯟꯗꯁꯨ ꯍꯟꯗꯣꯛꯄꯒꯤ ꯆꯠꯅꯕꯤꯁꯤ ꯑꯁꯨꯝ ꯃꯃꯥꯡꯉꯩꯗ ꯂꯥꯛꯏ ꯕꯦꯡꯒꯣꯂꯤꯗ ꯃꯔꯨꯑꯣꯏꯅ ꯍꯤꯟꯗꯤꯗ ꯑꯃꯗꯤ ꯏꯪꯂꯤꯁꯇ ꯑꯇꯣꯞꯄ ꯂꯣꯟ ꯈꯪꯗ꯭ꯔꯒꯁꯨ ꯃꯔꯨꯑꯣꯏꯅ ꯍꯤꯟꯗꯤ ꯕꯦꯡꯒꯣꯂꯤ ꯏꯪꯂꯤꯁ ꯑꯣꯖꯥꯁꯨ ꯁꯣꯏꯗꯅ ꯈꯪꯉꯤ ꯑꯃꯁꯨꯡ ꯄꯥꯕꯤꯔꯝꯒꯅꯤ ꯑꯁꯤ ꯃꯌꯥꯝꯁꯤꯡꯁꯤ ꯄꯥꯔꯨꯔꯕ ꯇꯨꯡꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗꯒꯤ ꯑꯇꯣꯞꯄ ꯂꯣꯟꯗ ꯍꯟꯗꯣꯛꯄꯒꯤ ꯀꯩꯅꯣꯁꯦ ꯃꯁꯤꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯐꯤꯕꯝ ꯁꯤ ꯑꯣꯖꯥ ꯁꯨꯝ ꯄꯦꯟꯊꯣꯛꯅꯤꯡꯕꯒꯤ ꯋꯥꯈꯟꯗ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯩꯁꯨ ꯍꯦꯟꯅ खर खुमांग चाउसनहन्निंगबा अतैसु हेना खर फजना हंदोहन्निंगबगी वाखन लेब ओजा करंब मियेंग येंगी हंदोकपदी अखोइना मणिपुरीदगी हंदोकपसी बांग्लादा हंदोकप खरा लैख्रे अदगी इंग्रेजीदा हंदोकप लैरे अदगी आसामीसदा हंदोकप लैग्रे अदो हारिबा लैरिबा सिंगसी हंदोइबा टेक्स सिंगसी कताई फावबा अखोइना मचू ताना नत्रगा मवोंग ताना हंदोबगी हाइबसी अखोइना नैननिंगाई ओइबा कइनो अमा ओइरी मसी चपचाना अइना मदुगी ममल लेपुबगी नत्रगा ओरिजिनल दगी क्याम थापतोकपा नत्रगा ओरिजिनल के क्याम नक्सन्नबा हाइबदुदी अइ चपचाना मदुगी अचौबा स्टडी अमदि तौरुबा लैते चुमना खरा पाबसु यावी अदुगा पाबा फंगदबसु अदुमग यावी तौबतबु अखोई अतोप लोनदगी अखोईगिदा हंदोकपददी अखोइना नुंगाई नुंगाइबा मयाम अमा थेंगनरी अखोइगी अयेकपम श्याम सुंदरना चिंबा थोइदोंना मसक नाइरबा ट्रांसलेटर कया अमा थेंगनरी अदुगा अखोईगिदगी अतोपदा चटखिबसी मसीगी अइना सुम थेंगनजबदा याम कन्ना मसी अखोइगी रीडरसिंगना मपानगी रीडरसिंगना मसी कदाई फौ मखोइना फै हाइना नत्रगा महाउसी फंगबा ngममदगी हाइबसी मसी यामना क्वेश्चन हंगनिंगाई ओइबा क्वेश्चन अमा लै करी करीगुंबदा अखोइगी हंदोखिबसी रिव्यू तौबिरकपा मतमदा अखोइगी ट्रांसलेशन गी असोनबसी हेक हेक पनबिरकपा अइना थेंगनजै अदुना अखोइगी अतोपदा हंदोइबसी खरगा हेना यामना मवोंग ताना लोनदुदा फजना हंदोकपिरगदी हाइना आई ट्रांसलेशन ट्रांसलेटर सिंगदा आई मसी इकाई खुमनबा अमदि हंगचरी हेना फजना अखोइगी ट्रांसलेशन जी ऑनेस्टली थवाई यावना चुमनगी तौबा नतबा यामना थवाई यावना हेक्ता होनबा मगा लोइनना अखोइना तौबिरगदी अयेकपम श्याम सुंदरदा तौरिबा सुमाइना अतोपदगी अखोइदा हंदोरकपा मतमदा हेक पाबदा ओरिजिनलिटी की महाव लैरिबा सुमाइना अखोइगी इंग्लिश नत्रगा बांग्लादा असामीसदा हंबीरिबसिंगना अतोप लोनदसु अदमाइना होनबिदना ओरिजिनलिटी की महावसे अतोप जातिदसु फंगनबिबा ngमगदी अखोइगी यामना अचौबा माइ पाकपा ओइगनी हाइदना अइ थमजनिंग ओजा असिदैसिदा खजिक्तन खंगयानिंगबना अखोइ ट्रांसलेशन गी थबकसे साहित्य अकादमी से सखंगबिरी ट्रांसलेशन गी प्राइस तोंद पीरी अदुगा लोइनना इंडिया एज ए मल्टीलिंगुअल कंट्री हाइगद्रा कोई रीजनल लैंग्वेज कया लेबा टोप टोप बेंगोली मराठी मलयालम कोई मणिपुरी सु चेंगे सी मनोन सुमाइना लोन मयाम लेबरिना ट्रांसलेशन गी चटनाबिसी इंडिया ददी यामना कई हाता खुमांग चाउसन लई हैना खल्ली अदु कोई मणिपुरी ट्रांसलेशन तौरिबा नतक ट्रांसलेटर सिंग सिबु खरा केनो ओइना कई हाता असिगी वर्कशॉप कुंबा नत्रगना ताकपि तमिबगी असिगी केनो छि खरा खरा चटनाबि लेइरब्रा नत्र कोई स्कूल हाइगद्रा कोई यूनिवर्सिटी की माइकैदगी बु ओइरो नत्रगा लूप सिंग की माइकैदगी बु ओइरो असिगी तोंगानबा कोर्स नत्रगना वर्कशॉप असिगुंबगी केनो छि खरा खरा लेइबा हौ केनो तोबा हौरो थबक ओइना मसी ट्रांसलेशन सी अखोइगी कइनो ओइना बीए दा नत्रगा एमए दा मसी पेपर अमम तम्मी अखोइगी ट्रांसलेशन की मतांगदा अदुगा हौजिकना अमु चुमनगी टेक्स्ट तु खक्ता नते तम्मी सी हौजिकती ट्रांसलेशन सी गी कमाइना तौनी ट्रांसलेशन की थ्योरी असिना चिंगबका सी तम्मी मसी यामना चाउना मसी ट्रांसलेशन तौबदा कानाबनी हाइदना आई थमजनिंगी दा आई इसामक्सु ngसाइगी अखोइगी कइनोसिदा ट्रांसलेशन की थ्योरी का करिका मयाम अमा थेंगनादना नैनजबसी अंगांगसिंग ताकपदगिनी हाइदना आई थमजनिंगी मरमदी
ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯇꯝꯃꯛꯄ ꯃꯇꯝꯗꯗꯤ ꯆꯨꯝꯅꯒꯤ ꯇꯦꯛꯁꯁꯤꯡꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯄꯥꯗꯅ ꯇꯧꯔꯤꯕꯁꯤ ꯍꯧꯖꯤꯛꯇꯤ ꯆꯨꯝꯅꯒꯤ ꯇꯦꯛꯁꯇꯨ ꯅꯠꯇꯦ ꯇꯧꯔꯤꯕꯁꯤ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯀꯔꯤꯅꯣꯗꯩ ꯍꯧꯗꯅ ꯇ꯭ꯔꯥꯟꯁꯂꯦꯁꯟꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜ ꯑꯗꯒꯤ Yes. ꯁꯩꯔꯦꯡ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯇꯧꯕꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯅꯣꯕꯦꯜ ꯇꯧꯕꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯗꯨꯒ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯀꯃꯥꯏꯅ ꯇꯧꯅꯤ ꯄꯦꯔꯥꯒ꯭ꯔꯥꯐ ꯑꯣꯏꯅ ꯍꯟꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯟ ꯕꯥꯏ ꯂꯥꯏꯟ ꯍꯟꯒꯗ꯭ꯔꯥ ꯍꯥꯏꯕ ꯑꯁꯤꯒꯨꯝꯕ ꯊꯤꯑꯣꯔꯤ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯖꯦꯅꯦꯔꯦꯁꯟꯒꯤ ꯃꯤꯔꯣꯜꯁꯤꯡꯅ ꯃꯗꯨ ꯈꯪꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖ ꯂꯦꯚꯦꯜꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯦꯚꯦꯜꯗ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯐꯪꯉꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯏꯖꯨꯀꯦꯁꯟꯁꯤ ꯐꯪꯕꯤꯔꯕ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯅꯍꯥ ꯃꯤꯔꯣꯜꯁꯤꯡ ꯑꯁꯤꯅ ꯇ꯭ꯔꯥꯟꯁꯂꯦꯁꯟꯗ ꯆꯪꯁꯤꯜꯂꯒꯗꯤ ꯁꯣꯏꯗꯅ ꯑꯩ ꯃꯁꯤ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯇꯧꯕꯇꯕꯨ ꯃꯁꯤ ꯍꯣꯠꯅꯕ ꯑꯃꯗꯤ ꯆꯪꯉꯤ ꯆꯨꯝꯅꯒꯤ ꯊꯤꯑꯣꯔꯤ ꯈꯔ ꯇꯝꯃꯛꯑꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯈꯪꯉꯒ ꯍꯦꯛꯇ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯇꯧꯕꯗꯤ ꯌꯥꯔꯣꯏ ꯑꯩꯈꯣꯏꯅ ꯍꯣꯠꯅꯕ ꯌꯥꯝꯅ ꯁꯤꯟꯁꯤꯌꯔꯂꯤ ꯍꯣꯠꯅꯕ ꯑꯃꯈꯛ ꯆꯪꯉꯤ ꯃꯁꯤꯁꯨ ꯍꯧꯖꯤꯛꯇꯤ ꯀ꯭ꯔꯤꯌꯦꯇꯤꯞ ꯂꯤꯇꯔꯦꯆꯔꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯗ ꯄꯨꯈꯠꯂꯛꯑꯕꯅꯤ ꯍꯧꯖꯤꯛꯀꯤ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯂꯤꯇꯔꯦꯔꯤ ꯀꯩꯅꯣꯁꯤꯗ ꯇ꯭ꯔꯦꯟꯁꯤꯗ ꯋꯥꯛ ꯑꯃ ꯑꯣꯏꯅ ꯑꯗꯨꯅ ꯃꯁꯥꯒꯤ ꯀ꯭ꯔꯤꯌꯦꯇꯤꯕꯤꯇꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯈꯔ ꯍꯥꯞꯄꯛꯄ ꯑꯃꯁꯨ ꯆꯪꯉꯤ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏꯅ ꯆꯦꯅ ꯁꯥꯕ ꯅꯠꯇ꯭ꯔꯒ ꯄ꯭ꯂꯥꯁꯇꯤꯛꯅ ꯁꯥꯕ ꯀꯨꯔꯥꯛ ꯑꯃ ꯑꯣꯏꯅ ꯇ꯭ꯔꯥꯟꯁꯂꯦꯁꯟꯕꯨ ꯂꯧꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯤ ꯖꯒꯣꯏ ꯔꯥꯁꯀꯤ ꯒꯣꯄꯤꯁꯤꯡꯒꯤ ꯃꯀꯣꯛꯇ ꯀꯨꯔꯥꯛꯁꯤ ꯃꯥꯏ ꯃꯀꯣꯏꯁꯤ ꯂꯦꯡꯍꯟꯗꯅ ꯑꯍꯤꯡꯕ ꯃꯥꯜꯍꯟꯕꯁꯦ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯀ꯭ꯔꯤꯌꯦꯇꯤꯕꯤꯇꯤꯁꯦꯈꯔ ꯍꯥꯞꯆꯤꯜꯂꯒ ꯑꯍꯤꯡꯕ ꯃꯥꯜꯍꯟꯕ ꯑꯣꯔꯤꯖꯤꯅꯦलिꯇꯤ ꯃꯥꯜꯍꯟꯕꯁꯦ ꯃꯁꯤ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯅ ꯈꯜꯂꯤ ꯇꯧꯕꯇꯕꯨ ꯊꯤꯑꯣꯔꯤꯁꯤ ꯈꯪꯕꯗꯤ ꯇꯉꯥꯏ ꯐꯗꯦ ꯈꯪꯕꯁꯤꯁꯨ ꯀꯥꯟꯅꯩ ꯑꯗꯨ ꯈꯪꯉꯒ ꯈꯨꯠ ꯊꯥꯔꯛꯄꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯆꯪꯁꯤꯟꯕꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯗꯅ ꯑꯩ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯃꯁꯤꯒ ꯑꯩꯅ ꯁꯨꯝ ꯄꯟꯖꯅꯤꯡꯕ ꯋꯥꯐꯝ ꯑꯃꯅ ꯑꯩ ꯇꯁꯦꯡꯅ ꯏꯪꯂꯤꯁꯇ ꯍꯟꯗꯣꯛꯄ ꯈꯔ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯄꯦꯡꯒꯨꯏꯟꯅ ꯐꯣꯡꯕ ꯑꯩ ꯈꯨꯠꯇꯁꯨ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯗꯦꯟꯁꯤꯡ ꯑꯥꯔꯠ ꯑꯩꯈꯣꯏ ꯑꯣꯖꯥ ꯔꯣꯕꯤꯟ ꯑꯩꯈꯣꯏꯅ ꯇꯧꯕꯗꯣ ꯑꯁꯨꯃꯥꯏꯅ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯊꯥꯛ ꯋꯥꯡꯅ ꯍꯟꯗꯣꯛꯄ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯄꯦꯡꯒꯨꯏꯟꯅ ꯀꯩꯅꯣ ꯇꯧꯕ ꯄꯕ꯭ꯂꯤꯁ ꯇꯧꯕ ꯍꯥꯏꯁꯤꯗꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒꯤ ꯀꯩꯅꯣꯗꯤ ꯊꯣꯏꯗꯣꯛꯄ ꯀ꯭ꯋꯦꯁꯟ ꯂꯩꯇ꯭ꯔꯦ ꯀꯩꯅꯣꯒꯤ ꯃꯇꯥꯡ ꯑꯁꯨꯃꯥꯏꯅ ꯂꯣꯟ ꯇꯥꯔꯒꯦꯠ ꯂꯦꯡꯒ꯭ꯋꯦꯖ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯅ ꯍꯥꯏꯕꯗꯣ ꯉꯁꯥꯏꯒꯤ ꯏꯪꯂꯤꯁꯇꯕꯨ ꯑꯣꯏꯔꯣ ꯕꯦꯡꯒꯣꯂꯤꯗꯕꯨ ꯑꯣꯏꯔꯣ ꯇꯥꯔꯒꯦꯠ ꯂꯦꯡꯒ꯭ꯋꯦꯖꯇꯨ ꯐꯖꯅ ꯈꯪꯕ ꯑꯗꯩꯗꯤ ꯁꯣꯔꯁ ꯂꯦꯡꯒ꯭ꯋꯦꯖ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖꯄꯨ ꯐꯖꯅ ꯈꯪꯕ ꯑꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯅ ꯍꯟꯗꯣꯛꯄꯒꯤ ꯃꯁꯤꯡꯁꯤ ꯌꯥꯝꯅ ꯋꯥꯠꯂꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯁꯨ ꯑꯗꯨꯒ ꯕꯦꯡꯒꯣꯂꯤꯗꯗꯤ ꯑꯩ ꯁꯨꯝ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔ ꯃꯄꯥꯟꯗ ꯂꯩꯕ ꯑꯁꯥꯝꯗꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯇ꯭ꯔꯤꯄꯨꯔꯥꯗꯕꯨ ꯑꯣꯏꯔꯣ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤꯁꯨ ꯍꯟꯗꯣꯛꯄꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯅꯍꯥꯔꯣꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯍꯟꯁꯤꯡꯒꯤ ꯃꯅꯨꯡꯗꯁꯨ ꯁꯤ ꯊꯣꯏꯗꯣꯛꯅ ꯎꯔꯦ ꯑꯁꯤ ꯑꯩꯁꯤ ꯃꯅꯤꯄꯨꯔꯒꯤꯁꯤ ꯈꯔ ꯃꯄꯥꯟꯗ ꯊꯝꯃꯒ ꯃꯅꯤꯄꯨꯔ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯅꯠꯇꯕ ꯃꯄꯥꯟꯒꯤ ꯀꯩꯅꯣꯁꯤ ꯑꯁꯤꯇꯪ ꯑꯣꯖꯥꯒꯤ ꯃꯤꯠꯌꯦꯡ ꯆꯤꯡꯁꯤꯟꯖꯔꯤ ꯑꯩꯈꯣꯏ ꯑꯁꯥꯝꯗ ꯇ꯭ꯔꯤꯄꯨꯔꯥꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯍꯟꯗꯣꯛꯏꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯤ ꯑꯣꯖꯥꯅ ꯀꯔꯤꯒꯨꯝꯕ ꯄꯥꯕꯤꯕ ꯂꯩꯔꯒꯗꯤ ꯃꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯕ ꯅꯣꯠ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯕꯠ ꯑꯁꯤꯗꯁꯨ ꯑꯣꯖꯥꯅ ꯊꯦꯡꯅꯕꯤꯕ ꯀꯩꯅꯣ ꯑꯇꯩꯁꯨ ꯍꯦꯟꯅ ꯐꯖꯍꯟꯅꯤꯡꯕ ꯅꯠꯇ꯭ꯔꯒꯅ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯈꯖꯤꯛꯇꯪꯒ ꯃꯤꯠꯌꯦꯡ ꯆꯤꯡꯁꯤꯟꯖꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯗꯨꯗꯁꯨ ꯁꯨꯝ ꯈꯔ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯍꯟꯗꯣꯛꯂꯣꯏ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯁꯨ ꯈꯔꯇꯪ ꯑꯣꯏꯔꯁꯨ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯀꯩꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯍꯟꯗꯣꯛꯄꯁꯤ ꯇꯁꯦꯡꯕꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯗ ꯂꯩꯕꯒ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯕꯒ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯕꯒ ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯨꯗꯝ ꯑꯣꯏꯅ ꯕꯪꯒ꯭ꯂꯥꯗ ꯍꯟꯗꯣꯛꯄ ꯍꯥꯏꯔꯁꯤ ꯑꯩꯈꯣꯏꯅ ꯍꯣꯏ ꯕꯪꯒ꯭ꯂꯥꯗ ꯍꯟꯗꯣꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯕꯣꯔꯥꯛ ꯚꯦꯂꯤꯗ ꯂꯩꯕ ꯃꯤꯁꯤꯡꯅ ꯍꯟꯗꯣꯔꯛꯄꯁꯤꯅ ꯍꯦꯟꯅ ꯁꯛꯁꯦꯁ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯅ ꯈꯟꯖꯩ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯤ ꯍꯩꯕ ꯃꯩꯇꯩꯂꯣꯟ ꯈꯪꯕ ꯍꯩꯕꯁꯤ ꯑꯩꯈꯣꯏꯒꯤ ꯕꯣꯔꯥꯛ ꯚꯦꯂꯤꯗ ꯂꯩꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯔ ꯍꯦꯟꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯅ ꯈꯟꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯍꯜꯂꯛꯄꯗ ꯃꯈꯣꯏꯅ ꯍꯟꯕꯗ ꯑꯩꯅ ꯐꯖꯗꯦ ꯍꯥꯏꯖꯕꯗꯤ ꯅꯠꯇꯦ ꯌꯥꯝ ꯑꯣꯅꯦꯁꯂꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯔꯤꯒꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯔꯣꯟꯒꯤ ꯍꯥꯏꯔꯤꯕꯁꯦ ꯐ꯭ꯔꯦꯖꯀꯨꯝꯕ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯥꯔꯊꯁꯤ ꯑꯣꯟꯅꯕ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯏꯪꯂꯤꯁꯇꯁꯨ ꯑꯗꯨ ꯃꯉꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯑꯥꯔꯊ ꯑꯣꯟꯅꯅ ꯍꯟꯕꯁꯦ ꯍꯦꯛ ꯊꯦꯡꯅꯗꯕ ꯅꯠꯇꯦ ꯏꯚꯦꯟ ꯑꯩꯒꯤ ꯁꯩꯔꯦꯡꯗꯁꯨ ꯑꯗꯨꯃꯛ ꯑꯩ ꯊꯦꯡꯅꯈꯤ ꯉꯁꯥꯏꯒꯤ ꯑꯣꯟꯅ ꯇꯩꯅꯅ ꯑꯥꯔꯊꯁꯤ ꯆꯠꯈꯤꯕꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯣꯖꯥ ꯅꯥꯇꯠꯄ ꯍꯥꯏꯗꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯥꯔꯊꯁꯤ ꯁꯦꯔꯥꯟꯅꯅ ꯂꯧꯈꯤꯗꯨꯅ ꯃꯅꯥꯁꯦ ꯇꯠꯄ ꯁꯦꯒꯥꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯍꯣꯏ ꯑꯣꯏꯅ ꯍꯣꯏ ꯂꯧꯕ ꯑꯗꯨꯃꯥꯏꯅ ꯑꯗꯒꯤ ꯂꯤꯇꯔꯦꯔꯤ ꯋꯥꯔꯗ ꯑꯣꯏꯅ ꯍꯟꯗꯣꯛꯄ ꯃꯔꯨ ꯑꯣꯏꯅ ꯋꯥꯔꯗ ꯕꯥꯏ ꯋꯥꯔꯗ ꯆꯠꯈꯤꯕ ꯑꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯁꯦ ꯃꯅꯤꯄꯨꯔꯤꯒꯤ ꯍꯟꯗꯣꯛꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯁꯦ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯖꯀꯨꯝꯕ ꯁꯤꯖꯤꯟꯅꯔꯛꯄꯁꯦ
ꯃꯁꯤ ꯍꯟꯕꯁꯤ ꯈꯤꯇꯪ ꯀꯩꯅꯣ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯑꯁꯤꯒꯨꯝꯕꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯤ ꯈꯤꯇꯪ ꯍꯦꯟꯅ ꯀꯨꯞꯁꯟꯅ ꯈꯪꯕꯁꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯕꯣꯔꯥꯛ ꯚꯦꯂꯤꯗ ꯂꯩꯕꯁꯤꯅ ꯈꯤꯇꯪ ꯍꯦꯟꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯅ ꯈꯜꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯇꯨ ꯎꯔꯛꯄꯒ ꯍꯥꯏꯒꯨꯝꯕ ꯑꯗꯒꯤ ꯑꯍꯤꯡ ꯃꯤꯁꯦꯟ ꯈꯥꯡꯕ ꯑꯗꯒꯤ ꯑꯁꯤꯒꯨꯝꯕꯒꯤ ꯂꯣꯟꯗꯥ ꯄꯨꯗꯥꯁꯦ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯥꯔꯊꯁꯦ ꯈꯤꯇꯪ ꯁꯦꯔꯥꯟꯅꯅ ꯑꯗꯒꯤ ꯆꯞ ꯃꯥꯟꯅꯕ ꯀꯩꯅꯣ ꯑꯃꯗ ꯋꯥꯔꯗ ꯑꯃꯗ ꯃꯥꯒꯤ ꯀꯟꯇꯦꯛꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯅꯤꯡꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯁꯤꯖꯤꯟꯅꯔꯛꯄꯁꯦ ꯃꯁꯤꯒꯤ ꯕꯪꯂꯥꯗ ꯍꯟꯗꯣꯔꯛꯄ ꯃꯇꯝꯗ ꯃꯁꯤꯒ ꯑꯣꯟꯅ ꯇꯩꯅ ꯍꯟꯗꯣꯛꯄꯒꯨꯝꯕꯁꯨ ꯊꯦꯡꯅꯕ ꯌꯥꯎꯏ ꯑꯗꯒꯤ ꯃꯤꯒꯤ ꯃꯃꯤꯡꯁꯦ ꯀꯩꯅꯣ ꯑꯣꯏꯅ ꯂꯧꯈꯤꯗꯅ ꯃꯃꯤꯡ ꯑꯣꯏꯅ ꯈꯪꯗꯗꯅ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯒꯤ ꯂꯩꯒꯤ ꯃꯃꯤꯡ ꯑꯣꯏꯅ ꯍꯟꯗꯣꯛꯄꯒꯁꯨ ꯑꯩ ꯊꯦꯡꯅꯕꯁꯨ ꯑꯗꯨꯃꯥꯏꯅꯁꯨ ꯊꯦꯡꯅꯩ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯃꯨꯠ ꯇꯥꯅ ꯑꯍꯥꯟꯕꯗ ꯃꯅꯤꯄꯨꯔꯤꯁꯦ ꯍꯥꯟꯅ ꯈꯪꯕꯁꯦ ꯃꯁꯤ ꯌꯥꯝ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯗꯅ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯑꯣꯖꯥ ꯑꯁꯤꯗꯩꯁꯤꯗ ꯑꯩꯅ ꯈꯖꯤꯛꯇꯪ ꯀꯩꯅꯣꯅꯤꯀꯣ ꯁꯨꯝ ꯅꯩꯅꯖꯕ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯄꯥꯎꯇꯥꯛ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯀꯩꯅꯣ ꯅꯠꯇꯕ ꯑꯩꯅ ꯑꯁꯤꯗ ꯈꯪꯖꯅꯤꯡꯕ ꯅꯠꯇ꯭ꯔꯒꯅ ꯁꯨꯝ ꯀꯩꯅꯣ ꯑꯣꯏꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯇ꯭ꯔꯥꯟꯁꯂꯦꯁꯟꯒꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯂꯤꯕ ꯑꯣꯖꯥꯁꯤꯡꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯄꯤꯌꯥꯔ ꯔꯤꯚ꯭ꯌꯨ ꯆꯠꯅꯩꯀꯣ ꯑꯁꯤ ꯑꯃꯅ ꯑꯃꯕꯨ ꯌꯦꯡꯍꯟꯕ ꯑꯗꯨꯗꯩꯗꯤ ꯐꯣꯡꯗ꯭ꯔꯤꯉꯩꯗ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯑꯈꯪ ꯑꯍꯩꯁꯤꯡꯒ ꯇꯥꯟꯅꯕ ꯅꯠꯇ꯭ꯔꯒꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯒ꯭ꯔꯨꯞ ꯑꯣꯐ ꯄꯤꯄꯜ ꯅꯣꯠ ꯑꯣꯟꯂꯤ ꯋꯥꯟ ꯑꯃꯅꯤꯗ ꯌꯦꯡꯍꯟꯕ ꯃꯥꯏ ꯃꯦꯅꯨꯁꯀ꯭ꯔꯤꯞꯇꯨ ꯊꯑꯣꯏꯅ ꯀꯩꯅꯣ ꯑꯣꯏꯅ ꯄꯕ꯭ꯂꯤꯁ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤ ꯑꯣꯏꯔꯒꯗꯤ ꯑꯣꯖꯥꯅ ꯍꯥꯏꯔꯤꯕ ꯑꯁꯣꯟꯕ ꯅꯠꯇ꯭ꯔꯒ ꯑꯁꯣꯏꯕ ꯈꯔ ꯂꯩꯕꯁꯤꯁꯨ ꯈꯔ ꯀꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯇꯧꯕꯇꯕꯨ ꯑꯩꯅ ꯉꯁꯥꯏꯁꯨ ꯍꯪꯖꯈꯤꯗꯨꯅ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯂꯦꯁꯟꯗ ꯆꯪꯁꯤꯜꯂꯛꯏꯕ ꯀꯩꯅꯣꯁꯤꯡꯁꯤꯒꯤ ꯂꯣꯏꯅꯅ ꯋꯥꯔꯛꯁꯣꯞꯀꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯁꯪꯁꯊꯥꯟꯁꯤꯡꯁꯤꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯁꯦꯃꯤꯅꯥꯔ ꯁꯤꯝꯄꯣꯖꯤꯌꯝ ꯃꯌꯥꯝ ꯇꯧꯕꯤꯕ ꯎꯔꯦ ꯑꯗꯨꯒ ꯑꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯊꯣꯏꯗꯣꯛꯅ ꯀꯥ ꯍꯦꯟꯅ ꯅꯣꯠ ꯑꯣꯟꯂꯤ 1 day 2 day ꯁꯤꯝꯄꯣꯖꯤꯌꯝ ꯅꯠꯇꯕ ꯋꯥꯔꯛꯁꯣꯞꯀꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯁꯣꯔꯠ ꯀꯣꯔꯁ ꯇ꯭ꯔꯦꯅꯤꯡ ꯅꯠꯇ꯭ꯔꯒ ꯁꯥꯔꯇꯤꯐꯤꯀꯦꯠ ꯀꯣꯔꯁꯀꯨꯝꯕ ꯑꯁꯤꯒꯨꯝꯕꯁꯤ ꯇꯧꯔꯒꯗꯤ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯁꯤ ꯑꯩꯁꯨ ꯌꯥꯝ ꯇꯣꯏꯅ ꯊꯦꯡꯅꯩ ꯑꯣꯖꯥ ꯍꯥꯏꯕꯤꯌꯨ ꯊꯤꯑꯣꯔꯤꯇꯤꯀꯦꯜꯂꯤ ꯀꯃꯥꯏꯅ ꯍꯟꯕ ꯀꯩꯗꯧꯕ ꯍꯥꯏꯕꯁꯤ ꯃꯁꯤ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯅ ꯀꯣꯂꯦꯖꯇ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯃꯁꯤ ꯄꯦꯄꯔ ꯑꯃ ꯑꯣꯏꯅ ꯀꯟꯅ ꯇꯝꯅ ꯈꯜꯂꯛꯑꯕꯅꯤ ꯑꯗꯨꯅ ꯍꯣꯏ ꯑꯁꯣꯝꯗꯁꯨ ꯆꯨꯝꯃꯤ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯤꯕꯗꯨ ꯃꯁꯤ ꯇꯉꯥꯏ ꯐꯗꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯁꯤꯗꯤ ꯍꯟꯗꯣꯛꯏꯕ ꯃꯤ ꯃꯁꯥ ꯃꯁꯥꯒꯤꯁꯨ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯈꯔ ꯑꯥꯔꯇꯤꯁꯇꯤꯛ ꯑꯣꯏꯕ ꯈꯤꯇꯪ ꯑꯣꯏꯕ ꯋꯥꯠꯄ ꯑꯗ ꯀ꯭ꯔꯤꯌꯦꯇꯤꯕꯤꯇꯤ ꯈꯔ ꯌꯥꯎꯕꯁꯦ ꯃꯁꯤ ꯌꯥꯝ ꯐꯩ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯈꯣꯏꯅ ꯏꯪꯒ꯭ꯔꯦꯖꯤꯗꯒꯤ ꯃꯅꯤꯄꯨꯔꯤꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯏꯪꯒ꯭ꯔꯦꯖꯤ ꯍꯩꯕ ꯑꯣꯖꯥꯁꯤꯡ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄꯁꯤꯡꯅ ꯍꯟꯕꯗ ꯑꯩꯈꯣꯏꯒꯤ ꯑꯃꯁꯨꯡꯁꯦ ꯄꯔꯦꯡ ꯑꯃꯗ ꯌꯥꯝ ꯁꯤꯖꯤꯟꯅꯕ ꯃꯗꯨ ꯏꯪꯂꯤꯁꯇꯗꯤ ꯐꯖꯔꯝꯕ ꯌꯥꯏ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯗꯗꯤ ꯃꯁꯤ ꯐꯖꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯑꯗꯨꯅ ꯑꯩ ꯏꯁꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯒꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯃꯁꯨꯡ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯔꯤꯇꯟ ꯐꯣꯝ ꯑꯣꯏꯅ ꯂꯧꯕ ꯃꯥꯟꯕ ꯑꯗꯨꯒ ꯑꯇꯣꯞꯄꯗꯒꯤ ꯍꯟꯕ ꯃꯥꯟꯕ ꯑꯃꯁꯨꯡꯒꯤ ꯃꯍꯨꯠꯇ ꯔꯥꯝ ꯑꯃꯁꯨꯡ ꯁ꯭ꯌꯥꯝ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯔꯥꯝꯒ ꯁ꯭ꯌꯥꯝꯒ ꯍꯥꯏꯔꯒꯅ ꯍꯦꯟꯅ ꯃꯅꯤꯄꯨꯔꯤꯒꯤ ꯑꯣꯏꯕꯁꯤ ꯇꯥꯔꯛꯄ ꯁꯤꯒꯨꯝꯕ ꯈꯤꯇꯪꯗ ꯑꯩꯗ ꯑꯁꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯩ ꯑꯃꯁꯨꯡꯁꯦ ꯌꯥꯔꯤꯉꯩ ꯁꯤꯖꯤꯟꯅꯗꯅꯕ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯩ ꯑꯗꯨꯒ ꯑꯃꯁꯨꯡꯁꯦ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇꯦꯛꯁ ꯃꯥꯟꯕ ꯍꯟꯕ ꯃꯥꯟꯕ ꯁꯤꯒꯨꯝꯕ ꯈꯔ ꯈꯛ ꯂꯩ ꯑꯩꯅ ꯊꯦꯡꯅꯖꯩ ꯑꯩꯒꯤ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯇꯧꯕꯗ ꯑꯁꯨꯃꯥꯏꯅ ꯊꯦꯡꯅꯖꯩ ꯑꯗꯣ ꯁꯤꯒꯨꯝꯕꯁꯤ ꯑꯩꯈꯣꯏꯅ ꯍꯟꯗꯣꯛꯏꯕ ꯃꯤꯁꯤꯡꯒꯤ ꯃꯥꯒꯤ ꯑꯥꯔꯇꯤꯁꯇꯤꯛ ꯇꯦꯂꯦꯟꯁꯦ ꯃꯁꯤꯗ ꯌꯥꯝꯅ ꯕꯦꯁ ꯇꯧꯏ ꯍꯥꯏꯅ ꯈꯜꯂꯤ ꯆꯞ ꯃꯥꯟꯅꯕ ꯊꯤꯑꯣꯔꯤ ꯄꯥꯔꯒꯁꯨ ꯃꯁꯥꯗ ꯑꯥꯔꯇꯤꯁꯇꯤक ꯇꯦꯂꯦꯟꯁꯦ ꯈꯤꯇꯪ ꯋꯥꯠꯂꯒꯗꯤ ꯃꯗꯨ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯒꯅꯤ ꯑꯗꯨꯅ ꯁꯦꯝ ꯂꯥꯏꯔꯤꯛ ꯑꯃꯈꯛꯇ ꯆꯞ ꯃꯥꯟꯅꯕ ꯇꯦꯛꯁ ꯑꯃꯗ ꯑꯩꯈꯣꯏꯅ ꯃꯤ ꯇ꯭ꯔꯥꯟꯁꯂꯦꯇꯔ ꯑꯅꯤ ꯑꯍꯨꯝꯅ ꯍꯟꯕꯗ ꯑꯃꯒ ꯑꯃꯠꯇ ꯃꯥꯟꯅꯗꯕ ꯊꯦꯡꯅꯔꯤꯕ ꯔꯤꯁꯟꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯗꯁꯨ ꯑꯗꯨꯃꯛ ꯑꯩꯈꯣꯏꯅ ꯊꯦꯡꯅꯩ ꯑꯩꯈꯣꯏꯒꯤ ꯑꯦꯜ ꯔꯘꯨꯃꯅꯤꯅ ꯍꯟꯗꯣꯛꯄꯒ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯑꯌꯦꯛꯄꯝ ꯁ꯭ꯌꯥꯝ ꯁꯨꯟꯗꯔꯅ ꯍꯟꯗꯣꯛꯄꯒ ꯑꯅꯤꯁꯤ ꯃꯥꯟꯅꯗꯦ ꯃꯦꯘꯗꯨꯠꯇ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯚꯔꯁꯟ ꯑꯅꯤ ꯑꯍꯨꯝ ꯊꯦꯡꯅꯩ ꯑꯗꯣ ꯍꯥꯏꯔꯤꯁꯤꯡꯁꯦ ꯑꯃꯒ ꯑꯃꯠꯇ ꯃꯥꯟꯅꯗꯦ ꯃꯁꯤ ꯃꯥꯒꯤ ꯑꯥꯔꯇꯤꯁꯇꯤꯛ ꯇꯦꯂꯦꯟꯗꯨꯅ ꯈꯦꯠꯅꯕꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯈꯜꯂꯤ ꯃꯗꯨꯅ ꯃꯁꯤ ꯇꯥꯛꯄꯤ ꯇꯝꯕꯤꯔꯒꯁꯨ ꯂꯤꯇꯔꯦꯆꯔꯒꯤ ꯄꯣꯠꯁꯤꯗꯤ ꯃꯁꯤ ꯌꯥꯗꯕ꯭ꯔꯥ ꯇꯧꯕꯇꯕꯨ ꯁꯣꯔꯤ ꯈꯪꯕꯗꯤ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯣꯖꯥꯒꯤ ꯀꯩꯅꯣꯁꯤꯗ ꯋꯥꯍꯪ ꯈꯔꯁꯨ ꯂꯥꯛꯏ ꯀꯩꯅꯣꯅ ꯀꯣꯃꯦꯟꯠ ꯑꯣꯏꯅ ꯋꯥꯍꯪ ꯑꯣꯏꯅ ꯍꯪꯉꯛꯄ ꯑꯩꯈꯣꯏ ꯑꯣꯗꯤꯌꯦꯟꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯈꯔꯁꯨ ꯂꯥꯛꯏ ꯑꯁꯤꯗꯩꯁꯤꯗ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯕꯦꯡꯒꯣꯂꯤꯗ ꯍꯟꯗꯣꯔꯛꯄ ꯀꯩꯅꯣ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯝ
ꯑꯣꯖꯥꯅ ꯍꯥꯏꯕꯗꯣ ꯉꯁꯥꯏ ꯃꯁꯥ ꯃꯁꯥꯒꯤ ꯈꯔ ꯀ꯭ꯔꯤꯌꯦꯇꯤꯕꯤꯇꯤ ꯑꯃꯁꯨꯡ ꯂꯣꯟ ꯐꯖꯅ ꯈꯪꯕ ꯑꯃꯁꯨꯡ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯊꯤꯑꯣꯔꯤꯁꯨ ꯌꯥꯎꯅ ꯈꯪꯕ ꯑꯁꯤꯗꯩꯁꯤꯗ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯒꯗ꯭ꯔꯥ ꯄꯦꯟꯗꯕ ꯑꯃꯅ ꯉꯁꯥꯏꯒꯤ ꯑꯣꯖꯥꯅꯁꯨ ꯇꯥꯛꯄꯤꯈ꯭ꯔꯦ ꯑꯣꯖꯥꯒꯤ ꯁꯩꯔꯦꯡ ꯍꯟꯗꯣꯔꯛꯄ ꯃꯇꯝꯗ ꯑꯣꯖꯥꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯍꯟꯗꯣꯛꯈꯤꯕ ꯀꯌꯥ ꯌꯥꯎꯔꯤ ꯍꯥꯏꯅ ꯁꯣ ꯗꯦꯠ ꯃꯤꯟꯁ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯒꯤ ꯀꯩꯅꯣꯁꯦ ꯃꯄꯥꯟꯗ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯂꯣꯟꯗ ꯁꯟꯗꯣꯛꯄ ꯃꯇꯝꯗ ꯃꯁꯤꯒꯤ ꯆꯞ ꯆꯥꯕꯤ ꯀꯩꯅꯣꯁꯤ ꯐꯪꯍꯟꯕ ꯉꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯍꯟꯗꯣꯛꯂꯣꯏ ꯃꯁꯥꯒꯤꯇ ꯅꯠꯇꯅ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯩꯔꯥꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯕꯤꯗꯨꯒꯤ ꯀꯩꯅꯣꯗꯨꯁꯨ ꯈꯔ ꯔꯥꯏꯇꯔꯗꯨꯒꯤꯁꯨ ꯈꯔ ꯅꯥꯊꯩꯍꯟꯕ ꯑꯗꯨꯒꯗꯤ ꯇꯣꯇꯦꯜ ꯑꯩꯈꯣꯏ ꯂꯤꯇꯔꯦꯆꯔꯒꯤꯁꯨ ꯈꯖꯤꯛꯇꯪ ꯑꯣꯏꯅ ꯈꯔ ꯅꯥꯊꯩꯅ ꯆꯠꯈꯤꯕꯒꯨꯝꯁꯨ ꯎꯏ ꯇꯣ ꯑꯦꯅꯤꯋꯦ ꯑꯁꯤꯗꯩꯁꯤꯗ ꯑꯣꯖꯥ ꯀꯩꯅꯣꯅ ꯋꯥꯍꯪ ꯑꯃ ꯂꯥꯛꯏ ꯑꯩ ꯁꯨꯝ ꯄꯥꯊꯣꯛꯆꯔꯛꯀꯦ ꯇ꯭ꯔꯥꯚꯦꯜ ꯅꯤꯡꯊꯧꯖꯥ ꯀꯩꯅꯣꯗ ꯐꯦꯁꯕꯨꯛ ꯀꯩꯅꯣꯗ ꯍꯪꯉꯛꯄꯅꯤ ꯑꯣꯖꯥ ꯈꯨꯔꯨꯝꯖꯔꯤ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯇꯧꯕꯁꯤ ꯑꯦꯗꯥꯞꯇꯦꯁꯟ ꯇꯧꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯦꯟꯇꯦꯟꯁꯇꯨꯃꯛ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯒꯗ꯭ꯔꯥ one question translate tꯧꯕꯁꯤ adaptation tꯧꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ sentence ꯇꯨꯃꯛ translate ꯇꯧꯒꯗ꯭ꯔꯥ as example ꯅꯨꯡꯒꯥꯏꯔꯛꯇ ꯆꯟꯗ꯭ꯔꯃꯨꯈꯤ ꯍꯥꯏꯕ ꯃꯥꯜꯂꯦ ꯆꯪꯒ꯭ꯔꯥꯃꯨꯈꯤ ꯍꯥꯏꯅ ꯏꯔꯦ but maybe spelling mistake title ꯑꯁꯤꯒꯤ translation ꯑꯁꯤ flower between stones ꯍꯥꯏꯅ translate ꯇꯧꯕꯁꯤ ꯃꯍꯥꯎ ꯐꯪꯂꯕꯅꯤ ꯍꯥꯏꯅ ꯂꯧꯒꯗ꯭ꯔꯥ ꯑꯩꯈꯣꯏꯅ ꯃꯁꯤꯁꯤꯗ ꯍꯪꯕꯤꯔꯤꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯋꯥꯍꯪ ꯍꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯗꯣꯝꯕꯨ ꯊꯥꯒꯠꯆꯔꯤ ꯑꯩꯅ ꯌꯥꯝꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯩꯅ ꯀꯣꯏꯁꯟ ꯑꯁꯤꯕꯨ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯇꯁꯦꯡꯕꯒꯤꯗꯤ ꯑꯦꯗꯥꯞꯇꯦꯁꯟ ꯍꯥꯏꯕꯁꯤꯒ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯂꯦꯁꯟꯁꯤꯒ ꯈꯖꯤꯛꯇꯪ ꯈꯦꯠꯅꯕ ꯂꯩ ꯑꯩꯈꯣꯏꯅ ꯑꯦꯗꯥꯞꯇꯦꯁꯟ ꯂꯤꯇꯔꯦꯆꯔꯁꯤ ꯃꯅꯤꯄꯨꯔꯤ ꯇ꯭ꯔꯥꯟꯁꯂꯦꯁꯟꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯑꯩꯈꯣꯏꯅ ꯍꯪꯒꯠꯅ ꯌꯦꯡꯉꯒꯗꯤ ꯑꯩꯈꯣꯏꯅ 19-19 ꯁꯨꯕ ꯁꯇꯥꯕꯗꯤ ꯑꯁ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯑꯦꯗꯥꯞꯇꯦꯁꯟ ꯂꯤꯇꯔꯦꯆꯔꯁꯦ ꯍꯧꯔꯛꯄꯅꯤ ꯑꯦꯗꯥꯞꯇꯦꯁꯟ ꯍꯥꯏꯕꯁꯤ ꯇꯦꯛꯁ ꯑꯗꯨꯕꯨ ꯆꯞ ꯆꯥꯅ ꯍꯟꯕꯗꯨ ꯅꯠꯇꯦ ꯇꯦꯛꯁ ꯑꯗꯨ ꯄꯥꯔꯨꯔꯒ ꯃꯥꯅ ꯑꯃꯨꯛ ꯃꯥꯒꯤ ꯑꯣꯏꯕ ꯈꯔ ꯀꯩꯅꯣ ꯇꯧꯔꯒ ꯏꯊꯣꯔꯛꯄꯗꯒꯤ ꯃꯁꯛꯇꯨꯅꯤ ꯑꯗꯨꯒ ꯇ꯭ꯔꯥꯟꯁꯂꯦꯁꯟꯁꯤꯅ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯔꯁ ꯂꯦꯡꯒ꯭ꯋꯦꯖꯇꯨꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯇꯦꯛꯁꯇꯨꯒꯤ ꯃꯍꯥꯎꯗꯣ ꯃꯥꯡꯍꯟꯗꯅ ꯉꯝꯃꯒꯗꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯆꯞ ꯆꯥꯕ ꯃꯑꯣꯡꯗꯨꯒ ꯊꯝꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯑꯗꯨꯅ ꯇ꯭ꯔꯥꯟꯁꯂꯦꯁꯟꯒ ꯑꯦꯗꯥꯞꯇꯦꯁꯟꯒꯁꯤ ꯌꯥꯝ ꯈꯦꯠꯅꯩ ꯑꯗꯨꯅ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯇꯦꯛꯁꯇꯨꯒꯤ ꯆꯥꯟꯅꯒꯗꯕꯁꯤ ꯌꯦꯡꯉꯒ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯊꯤꯑꯣꯔꯤꯗꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯩꯈꯣꯏꯅ ꯋꯥꯔꯗꯇꯣ ꯄꯔꯦꯡꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟꯗ ꯆꯞ ꯆꯥꯅ ꯍꯟꯕ ꯌꯥꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯏ ꯅꯠꯇ꯭ꯔꯒ ꯍꯟꯕ ꯌꯥꯗꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯏ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯍꯟꯕ ꯌꯥꯗꯕ ꯄꯣꯠꯁꯤ ꯃꯥꯒꯤ ꯊꯤꯑꯣꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯄꯦꯔꯥꯒ꯭ꯔꯥꯐ ꯑꯣꯏꯅ ꯍꯜꯂꯒꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕꯁꯨ ꯂꯩ ꯇꯧꯕꯇꯕꯨ ꯃꯗꯨ ꯊꯤꯑꯣꯔꯤꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯅ ꯌꯥꯔꯤꯉꯩꯗꯤ ꯃꯗꯨ ꯃꯥꯅ ꯄꯤꯔꯤꯕ ꯁꯦꯟꯇꯦꯟꯁꯇꯨꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯅ ꯋꯥꯔꯗ ꯕꯥꯏ ꯋꯥꯔꯗ ꯊꯝꯕꯗꯨꯗꯤ ꯃꯗꯨ ꯑꯐꯕ ꯋꯥꯔꯗ ꯐꯣꯔ ꯋꯥꯔꯗ ꯇ꯭ꯔꯥꯟꯁꯂꯦꯁꯟꯁꯤꯗꯤ ꯑꯐꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯍꯥꯏꯅ ꯂꯧꯗꯦ ꯇ꯭ꯔꯥꯟꯁꯂꯦꯁꯟꯅꯤ ꯍꯥꯏꯅ ꯂꯧꯗꯦ ꯑꯗ ꯇ꯭ꯔꯥꯟꯁꯂꯦꯁꯟꯗꯗꯤ ꯑꯥꯏꯗꯤꯌꯥ ꯐꯣꯔ ꯑꯥꯏꯗꯤꯌꯥ ꯍꯟꯕ ꯃꯁꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯑꯩꯈꯣꯏꯅ ꯈꯨꯗꯝ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯤ ꯒ꯭ꯔꯤꯟ ꯆꯤꯂꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯏꯪꯂꯤꯁꯇ ꯒ꯭ꯔꯤꯟ ꯆꯤꯂꯤꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩꯔꯣꯟꯗ ꯃꯣꯔꯣꯛ ꯑꯁꯪꯕ ꯍꯥꯏꯅ ꯍꯜꯂꯒꯗꯤ ꯃꯗꯨ ꯐꯖꯕ ꯃꯅꯤꯄꯨꯔꯤ ꯇꯥꯕ ꯑꯗꯨꯒꯨꯝꯕ ꯇ꯭ꯔꯥꯟꯁꯂꯦꯁꯟꯅꯤ ꯍꯥꯏꯕ ꯌꯥꯔꯣꯏ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯍꯥꯏꯅ ꯍꯟꯕ ꯇꯥꯕꯅꯤ ꯃꯁꯤꯗꯅꯤ ꯑꯩꯅ ꯃꯅꯤꯄꯨꯔꯤ ꯍꯥꯟꯅ ꯐꯖꯅ ꯈꯪꯕꯁꯤ ꯌꯥꯝ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯕꯁꯤ ꯑꯗꯣ ꯉꯁꯥꯏꯒꯤ ꯅꯨꯡꯒꯥꯏꯔꯛꯀ ꯆꯟꯗ꯭ꯔꯃꯨꯈꯤꯒꯤ ꯋꯥꯐꯝꯁꯤ ꯃꯁꯤꯅ ꯇꯣꯉꯥꯟꯕ ꯋꯥꯐꯝ ꯑꯃꯅꯤ ꯇ꯭ꯔꯥꯟꯁꯂꯦꯇꯔꯗꯨꯅ ꯃꯥꯅ ꯄꯥꯝꯖꯕꯒꯤ ꯃꯥꯅ ꯑꯗꯨꯗꯒꯤ ꯐꯖꯔꯦ ꯍꯥꯏꯗꯅ ꯈꯟꯗꯅ ꯍꯟꯖꯕꯅꯤ ꯃꯗꯨ ꯑꯩꯒꯤ ꯊꯣꯏꯗꯣꯛꯄ ꯑꯁꯤꯗ ꯀꯣꯃꯦꯟ ꯄꯤꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯑꯩꯅ ꯊꯦꯡꯅꯖꯕꯗ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯇꯣꯞꯄ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯑꯃꯁꯨ ꯇꯧꯒꯦ ꯍꯥꯏꯅ ꯄꯥꯏꯈꯠꯆꯕꯅꯤ ꯆꯦꯞꯇꯔ 3 ꯍꯜꯂꯒ ꯍꯧꯖꯤꯛꯁꯦ ꯂꯩ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯔꯣꯕꯤꯟꯗ꯭ꯔꯅꯥꯊ ꯇꯦꯒꯣꯔꯒꯤ ꯆꯣꯈꯦꯔ ꯕꯥꯂꯤ ꯍꯥꯏꯗꯅ ꯅꯣꯕꯦꯜꯁꯤ ꯌꯥꯝ ꯐꯖꯕꯁꯤꯗ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯂꯣꯟꯁꯤ ꯇꯦꯒꯣꯔꯒꯤ ꯂꯣꯟꯁꯤ ꯌꯥꯝꯅ ꯔꯤꯐꯥꯏꯟ ꯑꯣꯏꯕ ꯂꯣꯟꯁꯦ ꯈꯔ ꯂꯨꯕꯁꯤꯅ ꯃꯩꯇꯩꯂꯣꯟꯗ ꯍꯦꯛ ꯇꯥꯔꯛꯄꯁꯤ ꯋꯥꯕ ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯣꯈꯦꯔ ꯕꯥꯂꯤꯁꯤ ꯃꯁꯤꯒꯤ ꯐ꯭ꯔꯦꯖꯁꯤ ꯃꯩꯇꯩꯂꯣꯟꯗ ꯀꯔꯤ ꯍꯥꯏꯅ ꯊꯝꯒꯗꯕꯅꯣ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯑꯋꯥꯕ ꯑꯣꯏ ꯆꯣꯈꯦꯔ ꯕꯥꯂꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯃꯤꯠꯀꯤ ꯂꯩꯉꯣꯏ ꯅꯠꯇ꯭ꯔꯒ ꯃꯤꯠꯀꯤ ꯎꯐꯨꯜ ꯍꯥꯏꯅ ꯍꯜꯂꯒꯗꯤ ꯃꯗꯨꯗꯤ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯑꯣꯏꯗꯦ ꯃꯗꯨꯗꯤ
ꯑꯩꯈꯣꯏꯒꯤ word for word translation ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯆꯣꯈꯦꯔ ꯕꯥꯂꯤꯁꯤ ꯃꯩꯇꯩꯔꯣꯟꯗ ꯃꯁꯤꯒꯤ ꯐ꯭ꯔꯦꯖꯁꯤ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤꯗꯗꯤ ꯈꯨꯖꯤꯟꯗ ꯇꯨꯝ ꯆꯪꯕ ꯀ ꯍꯥꯏꯕꯒꯨꯝꯕ ꯁꯤꯒꯨꯝꯕ ꯂꯣꯟꯁꯤꯗꯤ ꯁꯤꯖꯤꯟꯅꯩ ꯇꯧꯕꯇꯕꯨ ꯆꯣꯈꯦꯔ ꯕꯥꯂꯤꯅ ꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯔꯣꯃꯥꯟꯇꯤꯛ ꯇꯦꯁ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯈꯨꯖꯤꯟꯗ ꯇꯨꯝ ꯆꯪꯕ ꯀꯥꯡꯍꯗ ꯂꯤꯟ ꯀꯩꯅꯣ ꯇꯧꯕ ꯀ ꯍꯥꯏꯕꯁꯤ ꯁꯤꯖꯤꯟꯅꯔꯛꯄ ꯃꯇꯝꯗꯗꯤ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯋꯥꯍꯩꯗꯨꯒꯤ ꯁ꯭ꯋꯤꯠꯅꯦꯁꯁꯦ ꯂꯣꯏ ꯃꯥꯡꯈꯤꯑꯕ ꯑꯗꯨꯅ ꯇ꯭ꯔꯥꯟꯁꯂꯦꯁꯟꯁꯦ ꯐꯖꯕ ꯑꯣꯏꯗꯦ ꯃꯔꯨꯑꯣꯏꯅ ꯇꯥꯏꯇꯜꯁꯤꯗꯒꯤ ꯑꯁꯨꯝ ꯍꯧꯔꯦꯕ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯍꯟꯗꯣꯛꯄ ꯃꯇꯝꯗ ꯊꯦꯡꯅꯕ ꯑꯋꯥꯕꯁꯤ ꯑꯗꯨꯒꯨꯝꯕ ꯐ꯭ꯔꯦꯖ ꯑꯃꯅ ꯄꯤꯔꯛꯄ ꯀꯩꯅꯣꯁꯤ ꯇꯥꯏꯇꯜꯁꯤ ꯍꯟꯕ ꯃꯁꯤ ꯈ꯭ꯋꯥꯏ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ ꯑꯗꯨ ꯃꯃꯤꯡ ꯑꯃꯅ ꯃꯤꯒꯤ ꯃꯃꯤꯡ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯑꯣꯕꯖꯦꯛ ꯑꯃꯒꯤ ꯃꯤꯡ ꯑꯣꯏꯔꯒꯗꯤ ꯃꯗꯨ ꯌꯥꯝ ꯂꯥꯏ ꯑꯗꯨꯒ ꯐ꯭ꯔꯦꯖꯅ ꯏꯗꯤꯌꯝꯁꯅ ꯇꯧꯔꯛꯄ ꯇ꯭ꯔꯥꯟꯁꯂꯦꯁꯟꯁꯦ ꯃꯁꯤ ꯃꯩꯇꯩꯔꯣꯟꯗ ꯅꯠꯇ꯭ꯔꯒ ꯏꯪꯒ꯭ꯔꯦꯖꯤꯗ ꯍꯜꯂꯒꯁꯨ ꯃꯗꯨ ꯆꯞ ꯆꯥꯕ ꯏꯪꯂꯤꯁꯇ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯊꯤꯕ ꯑꯃꯈꯛ ꯆꯪꯉꯤ ꯑꯗꯨ ꯅꯠꯇꯗꯅ word for word translation ꯇꯧꯔꯒꯗꯤ ꯃꯗꯨ ꯑꯐꯕ ꯇ꯭ꯔꯥꯟꯁꯂꯦꯁꯟꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯌꯥꯖꯅꯤꯡꯗꯦ ꯁ꯭ꯋꯥꯏꯗ ꯑꯩ ꯇꯦꯟꯁꯤꯟꯖꯒꯦ ꯑꯣꯖꯥꯒꯤ ꯀꯩꯅꯣꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯈꯪꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯍꯧꯒꯗꯕ ꯄꯥꯎꯈꯨꯝꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯣꯖꯥꯅ ꯍꯥꯏꯕꯤꯕꯗꯣ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯤꯗ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯇꯧꯕꯒꯤ ꯀꯩꯅꯣꯁꯦ ꯇ꯭ꯔꯥꯟꯁꯂꯦꯠ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯍꯟꯗꯣꯛꯄꯒꯤ ꯆꯠꯅꯕꯤꯁꯤꯗꯤ ꯃꯃꯥꯡꯉꯩꯗꯒꯤ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯍꯤꯟꯗꯨꯏꯖꯝ ꯂꯧꯔꯛꯄꯗ ꯑꯩꯈꯣꯏ ꯕꯦꯡꯒꯣꯂꯤꯅ ꯍꯥꯟꯅ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯑꯇꯩ ꯑꯇꯣꯞꯄ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯥꯛꯄꯤꯇꯣ ꯑꯗꯩꯗꯤ ꯚꯣꯖꯄꯨꯔꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯣꯟ ꯑꯗꯩꯗꯤ ꯕ꯭ꯔꯖꯕꯨꯂꯤ ꯑꯁꯤꯒꯨꯝꯕ ꯁꯪꯁꯀ꯭ꯔꯤꯠꯇꯒꯤ ꯍꯟꯗꯣꯛꯄꯒꯤ ꯆꯠꯅꯕꯤꯁꯤ ꯃꯃꯥꯡꯉꯩꯗꯁꯨ ꯂꯩꯔꯛꯄꯅꯤ ꯍꯟꯗꯣꯛꯄꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯒꯤꯇꯪ ꯑꯣꯏꯕ ꯀꯩꯅꯣꯁꯤꯗꯤ ꯂꯩ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗꯒꯤ ꯃꯄꯥꯟꯗ ꯍꯟꯗꯣꯛꯄꯁꯦ ꯉꯁꯤꯗꯤ ꯈꯔ ꯅꯧꯅ ꯃꯁꯤꯗꯤ ꯆꯪꯉꯛꯄ ꯄꯪꯀꯨꯏ ꯀꯩꯅꯣꯅꯤꯅ ꯀꯨꯏꯗ꯭ꯔꯤ ꯌꯥꯝ ꯄꯪꯀꯨꯏ ꯀꯨꯏꯕ ꯀꯨꯏꯗ꯭ꯔꯤ ꯅꯠꯇ꯭ꯔꯤ ꯃꯁꯤꯗꯤ ꯑꯗꯨꯅ ꯑꯁꯤꯗꯁꯤ ꯈꯔ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯆꯤꯡꯁꯤꯟꯖꯅꯤꯡꯉꯤ ꯑꯃꯁꯨꯡ ꯈꯖꯤꯛꯇꯪꯒ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯦꯝ ꯁꯥꯕ ꯑꯃ ꯆꯪꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯣꯖꯥ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯁꯤ ꯑꯩꯒꯤ ꯋꯥꯈꯜꯅꯤꯀꯣ ꯑꯣꯖꯥꯁꯨ ꯁꯣꯏꯗꯅ ꯑꯁꯨꯃꯥꯏꯅ ꯈꯟꯕꯤꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯣꯖꯥꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯁꯩꯔꯦꯡꯒꯤ ꯍꯟꯗꯣꯛꯄꯕꯨ ꯑꯣꯏꯔో ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯋꯥꯔꯤ ꯃꯆꯥ ꯎꯄꯟꯌꯥꯁ ꯍꯟꯗꯣꯛꯄꯗꯒꯤ ꯁꯩꯔꯦꯡꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯂꯨꯔꯦ ꯑꯗꯨꯒ ꯅꯣꯚꯦꯜꯁꯤꯡ ꯍꯟꯗꯣꯔꯛꯄꯗꯁꯨ ꯋꯥꯔꯤ ꯃꯆꯥ ꯍꯟꯗꯣꯔꯛꯄꯗꯁꯨ ꯑꯁꯤꯒꯨꯝꯕ ꯅꯥꯊꯩꯕ ꯍꯥꯏꯇꯥꯔꯦ ꯑꯔꯊꯗꯣ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯃꯤꯅꯤꯡꯁꯦ ꯇꯣꯉꯥꯟꯅ ꯆꯠꯈꯤꯕ ꯀꯌా ꯑꯃ ꯊꯦꯡꯅꯖꯩ ꯁꯤ ꯄꯥꯔꯨꯔꯒ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨꯡ ꯐꯥꯎꯖꯕ ꯑꯦꯖ ꯑꯦ ꯔꯤꯗꯔ ꯑꯃ ꯑꯣꯏꯅ ꯑꯗꯨꯅ ꯍꯟꯗꯣꯛꯂꯣꯏꯁꯤꯡꯒꯤ ꯈꯖꯤꯛꯇꯪ ꯆꯦꯛꯁꯤꯟꯕ ꯅꯠꯇ꯭ꯔꯒꯅ ꯑꯣꯖꯥꯗꯁꯨ ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯤ ꯑꯩꯈꯣꯏ ꯂꯨꯞꯁꯤꯡꯅ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯡꯁꯤꯅ ꯑꯦꯀꯥꯗꯦꯃꯤꯌꯥꯟꯁꯤꯡꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯂꯦꯁꯟꯒꯤ ꯇꯣꯉꯥꯟꯕ ꯋꯥꯔꯛꯁꯣꯞ ꯅꯠꯇ꯭ꯔꯒꯅ ꯇ꯭ꯔꯦꯅꯤꯡ ꯅꯠꯇ꯭ꯔꯒꯅ ꯁꯥꯔꯇꯤꯐꯤꯀꯦꯠ ꯀꯣꯔꯁꯀꯨꯝꯕ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯍꯟꯗꯣꯛꯂꯣꯏꯁꯤꯡꯁꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯇꯨꯡꯗꯗꯤ ꯃꯁꯤꯒꯤ ꯈꯔ ꯐꯖꯕ ꯀꯩꯅꯣꯁꯤ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯣꯖꯥ ꯑꯁꯤꯗꯩꯁꯤꯗ ꯑꯃꯇꯪꯒ ꯑꯩꯈꯣꯏ ꯕꯦꯡꯒꯣꯂꯤꯗꯗꯤ ꯇ꯭ꯔꯥꯟꯁꯂꯦꯁꯟꯁꯤ ꯌꯥꯝꯅ ꯂꯨꯝꯅ ꯂꯧꯋꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯂꯦꯇꯤꯟ ꯑꯃꯦꯔꯤꯀꯥꯗꯒꯤ ꯂꯦꯠꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯗꯒꯤ ꯑꯃꯦꯔꯤꯀꯥꯒꯤ ꯀꯩꯅꯣꯗꯒꯤ ꯍꯟꯗꯣꯛꯄ ꯂꯦꯇꯤꯟ ꯑꯃꯦꯔꯤꯀꯥꯒꯤ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯑꯐ꯭ꯔꯤꯀꯥꯟ ꯂꯤꯇꯔꯦꯆꯔ ꯑꯗꯩꯗꯤ ꯀꯦꯔꯥꯕꯤꯌꯥꯟꯒꯤ ꯑꯗꯩ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯑꯦꯔꯥꯕꯤꯛ ꯂꯤꯇꯔꯦꯆꯔꯗꯒꯤ ꯚꯌꯥ ꯏꯪꯂꯤꯁꯅꯤꯀꯣ ꯑꯁꯨꯃꯥꯏꯅ ꯍꯟꯗꯣꯛꯄ ꯑꯃ ꯂꯩꯔꯦ ꯑꯗ ꯗꯥꯏꯔꯦꯛ ꯂꯦꯡꯒ꯭ꯋꯦꯖ ꯃꯁꯥꯅ ꯐ꯭ꯔꯦꯟꯁ ꯇꯝꯖꯔꯨꯔꯒ ꯄꯣꯔꯇꯨꯒꯤꯁ ꯇꯝꯖꯔꯨꯔꯒ ꯏꯁꯄꯦꯅꯤꯁ ꯇꯝꯃꯨꯔꯒ ꯑꯗꯨꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯍꯟꯗꯣꯛꯄ ꯌꯥꯝ ꯁꯤꯔꯤꯌꯁ ꯑꯣꯏꯕꯁꯤꯡꯗꯣ ꯑꯁꯨꯃꯥꯏꯅ ꯇꯥꯔꯒꯦꯠ ꯂꯦꯡꯒ꯭ꯋꯦꯖꯀ ꯁꯣꯔꯁ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯃꯔꯛꯇ ꯀꯔꯤꯝꯇ ꯊꯥꯔꯠ ꯂꯦꯡꯒ꯭ꯋꯦꯖ ꯌꯥꯎꯗꯅ ꯁꯦꯀꯦꯟ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯄꯟ ꯅꯝꯈꯥꯏꯅ ꯍꯟꯗꯣꯛꯄ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗꯅ ꯑꯩꯈꯣꯏ ꯑꯁꯤꯒꯨꯝꯕꯁꯤ ꯈꯔ ꯊꯦꯡꯅꯩ ꯚꯌꯥ ꯏꯪꯂꯤꯁ ꯑꯣꯏꯅ ꯍꯟꯗꯣꯛꯄ ꯕꯦꯡꯒꯣꯂꯤꯗꯒꯤ ꯂꯦꯠꯁꯦ ꯑꯣꯖꯥꯅ ꯔꯕꯤꯟꯗ꯭ꯔꯅꯥꯊꯀꯤ ꯗꯥꯏꯔꯦꯛ ꯕꯦꯡꯒꯣꯂꯤꯗꯒꯤ ꯍꯟꯗꯣꯛꯄ ꯌꯥꯎꯔꯤ ꯀꯅꯥꯒꯨꯝꯕꯅ ꯕꯦꯡꯒꯣꯂꯤꯗꯒꯤ ꯏꯪꯂꯤꯁꯇ ꯍꯟꯗꯣꯛꯄ ꯏꯪꯂꯤꯁꯇꯒꯤ ꯑꯃꯨꯛ ꯕꯦꯡꯒꯣꯂꯤꯗ ꯍꯟꯗꯣꯔꯛꯄ ꯅꯠꯇ꯭ꯔꯒꯅ ꯑꯁꯨꯃꯥꯏꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯣꯟꯗꯒꯤ ꯏꯪꯂꯤꯁꯇ ꯍꯟꯗꯣꯛꯄ ꯏꯪꯂꯤꯁꯇꯒꯤ ꯃꯤꯇꯩꯂꯣꯟꯗ ꯍꯟꯗꯣꯛꯄ ꯑꯁꯤꯒꯨꯝꯕꯁꯤ ꯑꯣꯖꯥ ꯁꯣꯏꯗꯅ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯇꯣ ꯑꯁꯤꯗꯩꯁꯤꯗ ꯀꯔꯤ ꯑꯁꯣꯏꯕ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯍꯧꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯁꯨꯃꯥꯏꯅ ꯂꯦꯡꯒ꯭ꯋꯦꯖ ꯑꯃꯗꯒꯤ ꯑꯃ ꯁꯦꯀꯦꯟ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯏꯅ ꯂꯧꯔꯨꯕꯒꯤ ꯃꯊꯪꯗ ꯍꯟꯗꯣꯔꯛꯄꯁꯦ ꯑꯁꯤ ꯅꯠꯇꯅ ꯗꯥꯏꯔꯦꯛ ꯁꯣꯔꯁ ꯂꯦꯡꯒ꯭ꯋꯦꯖꯇꯒꯤ ꯍꯟꯗꯣꯛꯄꯅ ꯍꯦꯟꯅ ꯐꯒꯗ꯭ꯔꯥ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯅ ꯁꯣꯔꯁ ꯂꯦꯡꯒ꯭ꯋꯦꯖꯇꯒꯤ ꯍꯟꯕꯁꯤꯅ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯄꯥꯕꯗ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯃꯥꯒꯤ ꯑꯣꯔꯤꯖꯤꯅꯦꯂꯤꯇꯤꯒꯤ ꯃꯍꯥꯎꯗꯨ ꯈꯔꯉꯩꯗꯤ 50% ꯐꯪꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯄꯨꯝꯅꯃꯛꯁꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅ 100% ꯑꯣꯊꯦꯟꯇꯤꯀꯦꯠ ꯑꯣꯏꯕ ꯍꯥꯏꯕꯗꯨꯗꯤ ꯃꯗꯨꯗꯤ No. ꯅꯦꯚꯔ ꯀꯩꯗꯧꯅꯨꯡꯗꯁꯨ ꯉꯝꯃꯣꯏ ꯇ꯭ꯔꯥꯟꯁꯂꯦꯁꯟꯒꯤ ꯊꯤꯑꯣꯔꯤ ꯃꯁꯥꯗꯁꯨ ꯑꯗꯨꯝ ꯌꯥꯎꯖꯔꯤ ꯑꯗꯨ 50%ꯇꯪ ꯌꯥꯎꯍꯟꯕ ꯉꯝꯃꯒꯗꯤ ꯑꯣꯔꯤꯖꯤꯅꯦꯜ ꯇꯦꯛꯁꯇꯣ ꯃꯗꯨ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯏ ꯍꯥꯏꯗꯅ ꯂꯧꯅꯔꯤꯕꯅꯤ ꯑꯗꯣ ꯑꯣꯔꯤꯖꯤꯅꯦꯜ ꯇꯦꯛꯁꯇꯨꯒꯤ ꯆꯞ ꯆꯥꯕꯤ ꯃꯗꯨ 80% 90% ꯌꯧꯍꯟꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯁꯤ
impossible ni Rabindranath Tagore masana Gitanjali che hanba matamda mak masa phauta akhoi ki poetry form si ngamdadana prose ki type ta halai bani maramdi Bangla lon ki Gitanjali de yauriba musical oiba maki rhythm gi manungda musical tone amakhak yauriba se masi English de yahanba ngamde aduna translation da di asigumba sumnagi word ki artha hanbadu ta nataba writer du ki any text matamda sayreng oiragasu natraga wareng oirasu novel oirasu maki short story oiragasu writer sigi nunggi oiba maki isiel amakhak pudamaksida manana laigani masigi isiel si aikoina translator sina case tawba ngamba taragadi maki translation je madu phajana yaholakpa ngamani sumnagi khudam oina hairabada aina hojik panjariba Gitanjali gi maki saireng Tagore gi saireng de yauriba musical tone amkhak yauriba se masi translator sina khangba ngamagadi aikoina Manipuri da su halakpa matamda madugi tone do yaringai khatikak yahonba matamda madu yamna mai pakani khudam oina aikoigi kainona Gaurakishorna hanba kainosi aikoigi Meghadut masiga atopa Meghadut ka Manipuri da atopa laibasiga pabasi yam khenayeba ngasai Gaurakishorna kumadhyam Gaurakishorna hallibase maki haiba musical oiba tone se masi ai hapa ngambra haidana ina khalli aduga ngasai lon gi yam sweetness se masi mayam sina pareng lengjalakpada maki original text yauriba musical do masana khara khara di hapa ngammi masina akhoida yam nungaeba ado haibasi sigumba chumnagi word wahi hanbado natre translation da tawraktoisi wahi hanbadu khakta nate translation da maru oribasi idea hanbadu khakta nate translation da maru oribasi khwaidigi atopa third step ama khak laidi ahanbada wahi handokani mathangda idea chanabra yengani second ahum suba step ta khoina yengdorise writer dugi inner oiba voice amakhak maki tone amkhak yauriba maki aikoigi yam soft oina haibani khangde natraga yamna aikoigi angry oina haibani khangde masigi inner oiba pose masi case tawba ngamba taeba translator amana adu ngamba matamda aigi target language matomta tholakaniba adu ngamdraga di aikoina translation je phajaba oide Oja bakoigi ngasagi translation sida ojana haibidi cham chamna translation tawbadi adudi ko literary translate kaudre akoi sahitya gi translation natre chumnagi anubad aina akoi sum akoi porikha da natragana chumna koigi medical gi amagi te subject gi translation tawbaduna amari mai subject gi keno literary translation akoi literature gi oba translation sidi yamna ojagi haiba nungi oiba masagi magi context to magi culture su jarok to magi sanskriti magi kenoda se Latin America da hujiki kenoda kai haitare Spanish sing lon da haina ba mayam le na de di African haina ba lon mayam le koi shonda slang wona su sijena ba slang wona sijena ba gi su khoi gi culture chatna da brina maduga hari ba chap chabi wahan thok tu oidana khoi gi manungda sijena ba chap chabi madugi kenodu mak phangba ngamdraga su kari hari no habadu ma handokpa taragadi khara nungaigadra adugumba khara technical keno su khara lere yam nungaire oja si matangda naina ba si sum mayam leiri aduraga su matam si sum changselakpanina koi mathangda su asigi tonganba keno moina koi translation gi matangda koi panel discussion ama su tawjagani aduda oina koi keno tawsi ado hojiki oina di oja su mayam sum khawran ngai oja gi seyeng khara sum tang su pathok se ngasai hajagi baduni koi seyeng amutanga pathoga mathangda khajikang samlapna wahai khara thamma khoi ngasigi program si loisana ba tawsi hoji pung ama khara hele akoina chatharaiba program se matam si sakhi bobudi khanghaude adu pung ama khara hele aduna akoi 1 hour 15-20 minutes loisana ba koi tawjani oja yam oja bu su yam na wahan ning oja gi seyeng ama nitang saireng se last si kitang sangba ma oina pajarake hoi tobi oja ani tawsu kai oja matang amani kai de ama sina sum ani gi sangga oirani aina khalli asi paraga aikoigi kaino program asibu yengbiriba ikai khumnajariba punamakna penbigani haibagi asadu thamjari sairengi maming bonsai patpangi inglaba nungsitna
thongnauda lisilaktuna kambi thakki thiknemba sana khongnang pambida kari pawbu tamlari nungtigi ising khuya amamam thabum amamamgi laitangai machet asi khaktani drawing room gi laiteng oiriba bonsai gi thongnauda uri thapna paklaba pat ama wainu sanguna saktari koipai pairaduna maning tamna isai saktuna patpangi taumaton marakta sarang mapaina amang kairoi sanari tapthaba ngamdre thiknemba sana khongnang pambi inglaba nungsit ki sahumda hai humlakle khudaktuda inglaba nungsitna haijin ki thongnau ngasisu asumak kadugi kachinda ugi table ahangba yulikli sing surup matekna mabuk pik thallaba stray amanba khongup marakta mirang na sarong pulliba mirang na sijet pulliba Srimad Bhagavad Gita koyeng yeng lubada uri amuksu khongdai phida mathakta kulliba hamuk tairaba haudong lukhumda yaliba samatu pakpa yotkho huigum mamai lotliba yanggen sumjit kangkhada thuptuna leiriba kangsing kachinda lang thakliba mising phalangda lotliba so sabun phakada lotliba so sabun sendong selepki khunang charba hisab boy mon makhada pina sotlaba rumalna yomliba samlang sabun ahing kaya sahi kaya se udunata laklabani ngasidi yengningdre amuk tanjaduda inglaba nungsitna amuksu hangdore I thongnau leirangi asotpa singdagi kamthurakliba maikhu mapaina phungatlaba ningsasor saning tana amuktang hondoksei aduga langtaknana yengthoki thongnauda tamna patsin thungna thambalgum satlamba wainu sangu lamnai daba malangda tha machet sana pai kadaidano chingon amada sarang mapaina hayengmuk halaknaba linthup saraba lei chingladuna paiminari charot habung tamna makhoigi marakta painingle thiknemba sana khongnang pambi khujin mamai mukta pakpa khongnang sana khongnang manasing kurak masagum khablakle tanik thongnau kanagi khut amana kanagi no khut amana nungsi haitana amuk thingjinki khudaktuda gam launa phadrat makholda hangatna yengkhatli thiknemba sana khongnang pambi leikang suraba kaduda koipai pairaduna paithokpham thiriba kurakto urei machugi leirong hatliba masa anido tapthadana khapli tathak saida loisijari ꯊꯥꯛꯆꯔꯦ ꯑꯣꯖꯥ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯑꯣꯗꯤꯌꯟꯁꯇꯒꯤ ꯔꯤꯀ꯭ꯋꯦꯁ ꯑꯃ ꯂꯩ ꯑꯣꯖꯥꯒꯤ ꯈꯨꯠꯇ ꯂꯩꯕ ꯂꯩꯇ꯭ꯔꯗꯤ ꯈꯪꯗꯦ ꯑꯣꯖꯥ ꯖꯤꯇꯦꯟ ꯑꯣꯏꯅꯥꯝꯕꯅ ꯍꯥꯏꯕꯤꯔꯛꯏ ꯑꯥꯏꯗꯦꯟꯇꯤꯇꯤ ꯀꯥꯔꯗ ꯀꯧꯕ ꯁꯩꯔꯦꯡ ꯑꯃꯨꯛꯇꯪ ꯄꯥꯕꯤꯔꯛꯎ ꯍꯥꯏꯅ ꯑꯣꯖꯥꯒꯤ ꯈꯨꯠꯇꯒ ꯂꯩꯔꯒ ꯅꯠꯇ꯭ꯔꯒꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯗꯨꯝꯇꯪ ꯑꯣꯖꯥ ꯈꯖꯤꯛꯇꯪ ꯁꯟꯗꯣꯛꯄꯤꯔꯝꯃꯨ ꯃꯌꯥꯝꯁꯨ ꯌꯥꯝꯅ ꯍꯔꯥꯎꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯁꯤꯗꯩꯁꯤꯗ ꯇꯥꯔꯤꯕ ꯃꯌꯥꯝꯅꯁꯨ ꯑꯣꯖꯥꯒꯤ ꯁꯩꯔꯦꯡꯁꯤ ꯄꯥꯕ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯍꯔꯥꯎꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯄ ꯑꯣꯖꯥꯅ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏ ꯂꯩꯁꯤꯂꯩꯊꯣꯟ ꯀꯩꯅꯣꯁꯤ ꯌꯥꯝꯅ ꯍꯥꯞꯅ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯂꯣꯏꯅꯅ ꯀꯩꯅꯣ ꯇꯧꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯏ ꯍꯣꯏ ꯑꯣꯖꯥ ꯆꯠꯊꯕꯤꯌꯨ ꯄꯥꯖꯒꯦ identity card si aigi ani suba khungang amasung refugee haiba sairing larik sida yaukibani masibu pambidana aikogi ikai khumnajariba oja jiten oinambana haibirakpasi aigi damuktadi yamna laibak phabani ai harau pathoksari sairengi maming identity card aigi identity card mafam khangdana mangkhre identity card mangkhibagi handak marakse akiba amana imigum itung koin induna lairi kaithel kabada kaithel aka akumda
walking chatpada ayuk nungthil numidang yumda leibada ahing tumbada kanana tamba ngamgani aibu mitopni hairarabadi karina praman piruni akiba asina lambi sorokta chatlingaida bhut pret oina imangda hek hek chongthorei isasi thak thak ni imana hai ibungo identity card I card yaudrabadi pangchat chathokanu tasingbani singlaibak sida I card yauba yaudaba karibu khenaribagi adubu pukning kharadi lummidana he singlaibak nangi maithongbu kupsilliba marol taret ki Wajagi keno si oh jane wajang pa habi tanga he singlaibak nangi maithongbu kupsilliba marol taret ki amambana tillaba amuba ain gi samlangse kaidongai khongat kani ngasidi nungthil pobop sida pukning gi akiba bu tanthoknaba lairik ama pari pana pana uithakhiba khanghaudi mang amana aibu wakai hinau tongduna puki haufam loifam khangdaba sanglaba turel amagi torbanda ising imaida tariba isagi saktambu leiraida phamladuna pena yengjarami pukningda singnarai aigi nungsirba saktamse ai isagini kanagi sunati adubu kanagumana natti hairaklabadi tamba ngamlibra haujiksida ikhang khangongdana sarot hapungsing sru sru naihat amlaga angawba nungsitna ningsa sor phi phi kamna inakta leplay aduga hairei nongma soidana lakani ai sajibugi nonglei oina nangi wachet ki phaklangsing thugaiduna tinarani imungi nungsitka imang maktada ising ipom singna masong phalladuna jiri jiri paisilai lingumna ipanda sapu kanna mamaina phujilladuna hairei nangdi kongolni senthaduna puribani thapna uru uru leisinduna yosingani aina irei oina nungsit amasung ising anigi mataududa ai ipang pangsilami leipung amagum tuminna phamlamli tanjaduda turelge leiraina wainogum mangak wangna thangatladuna yengkhalai aduga hairei nangdi leipaki chafuni nongma machet machet kairaduna hunjeklamgani mafam sida aina phigau sana yagani magi wadu tabada isagi saktambu yengjai imaida isaifu oiram ama oirami ai mittagi pi marik anidang sinthakiba khanghaudi kanano amana aingonda onsinduna khanglau laurai nangdi nangdi nungda mai puba upalni prok prok sakthektuna lotliba maido mungani nongma sorry aina kina yengthoklui sakliba khongban mairi oirami maigi asauba murti ubada kibana thak thak niklammi nongjabi phijina masin khumladuna atiyana thik thik nokthorei aigi itauda aduga mingna hairei yengoi haujikti nangna sagini haiba karibu leihoribage leibrane nangna sagi saktam ama punghang hanglaba natra ahangbado aigini khudaktuda sandagi amambana urak waraktagi sekpi sangugum frang frang paithorakle turelgi asong wangmadagi kanano amana hanna hanna kaurakpa tarakle imagi bungo sandha oire halaklo yumda halaklo mikap khangthok thoklaki aina paramba lairiktu sofa makhada taduna leirambi khungatlubada lairik manungdagi pop launa tarai identity card sandagi mamli mamli baduda paikhatuna munna yengi aigi handakki identity card asida aigi photo napte aigi ming ide pokpagi sahi ide aigi laifam thade validity gi matam
ꯃꯗꯨꯁꯨ ꯏꯔꯝꯗꯦ ꯏꯁꯥꯒꯤ ꯑꯁꯦꯡꯕ ꯑꯥꯏꯗꯦꯟꯇꯤꯇꯤ ꯀꯥꯔꯗꯇꯤ ꯐꯪꯂꯦ ꯑꯗꯨꯕꯨ ꯑꯀꯤꯕ ꯑꯁꯤꯗꯤ ꯏꯁꯥꯒꯤ ꯊꯅꯨꯡꯗ ꯚꯨꯠ ꯄ꯭ꯔꯦꯠ ꯑꯣꯏꯅ ꯃꯀꯣꯜ ꯆꯥꯎꯅ ꯁꯥꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯗꯨ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯎ ꯌꯥꯝ ꯐꯖꯩ ꯑꯣꯖꯥ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯣꯗꯔꯟ ꯍꯥꯏꯇꯥꯔꯦ ꯑꯅꯧꯕ ꯁꯥꯏꯠꯇꯒꯤ ꯑꯅꯧꯕ ꯃꯍꯥꯎꯁꯨ ꯐꯪꯉꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯀꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯀ꯭ꯔꯥꯏꯁꯤꯁ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯀꯩꯅꯣ ꯍ꯭ꯌꯨꯃꯤꯅꯤꯇꯤ ꯑꯩꯈꯣꯏꯒꯤ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯀꯩꯅꯣꯁꯤꯡꯁꯤ ꯑꯣꯖꯥꯒꯤ ꯁꯩꯔꯦꯡꯁꯤꯗ ꯂꯣꯏꯅ ꯐꯨꯗꯣꯛꯄꯤꯔꯦ ꯃꯌꯥꯝꯅ ꯊꯥꯒꯠꯄꯤꯔꯛꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯃꯇꯝꯁꯤ ꯁꯨꯝ ꯊꯦꯡꯖꯜꯂꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯁꯨꯝ ꯄꯨꯡ 1 ꯃꯤꯅꯤꯠ 15ꯃꯨꯛ ꯌꯧꯁꯜꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ ꯑꯣꯖꯥꯒꯤ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ ꯑꯩꯒꯤꯁꯨ ꯈꯪꯅꯤꯡꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯈꯪꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯇꯝ ꯀꯧꯕꯁꯤꯅ ꯌꯥꯗꯕꯅꯤ나 ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯕꯒꯤ ꯀꯩꯅꯣꯁꯤ ꯌꯧꯁꯤꯟꯖꯔꯦ ꯑꯣꯖꯥꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯕꯤꯔꯤꯕ ꯑꯃꯁꯨꯡ ꯌꯦꯡꯕꯤꯔꯤꯕ ꯑꯣꯗꯤꯌꯦꯟꯁꯁꯤꯡꯁꯤꯗ ꯈꯖꯤꯛꯇꯪ ꯋꯥꯍꯩ ꯈꯔ ꯊꯝꯕꯤꯔꯝꯃꯣ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯣꯖꯥ ꯐ꯭ꯌꯨꯆꯔ ꯋꯥꯔꯛ ꯍꯥꯏꯇꯥꯔꯦ ꯀꯔꯝꯕ ꯊꯕꯛ ꯈꯨꯠ ꯄꯥꯏꯈꯠꯂꯤ ꯈꯨꯠ ꯊꯥꯔꯤ ꯑꯗꯨꯁꯨ ꯈꯖꯤꯛꯇꯪ ꯇꯥꯛꯄꯤꯔꯝꯃꯨ ꯑꯣꯖꯥ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯑꯅꯧꯕ ꯍꯥꯏꯔꯒꯗꯤ ꯑꯩ ꯏꯁꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯦꯁꯦ ꯑꯁꯤ ꯐꯣꯡꯅꯕꯒꯤ DTP ꯇꯧꯕ ꯂꯣꯏꯖꯔꯦ ꯄ꯭ꯔꯨꯐꯀꯤ ꯁ꯭ꯇꯦꯖꯇꯨꯗ ꯂꯩꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯅ ꯑꯦꯀꯥꯗꯃꯤꯒꯤ ꯑꯦꯁꯥꯏꯟꯃꯦꯟ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯑꯆꯧꯕ ꯋꯥꯛ ꯑꯅꯤꯈꯛ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯅꯤꯄꯨꯔꯤꯒꯤ ꯌꯥꯝꯅ ꯁꯛꯅꯥꯏꯔꯕꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯃꯒꯤ ꯅꯨꯄꯤ ꯑꯏꯕꯤꯁꯤꯡ ꯍꯧꯔꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯁꯅꯥꯒꯤ ꯌꯨꯝꯕꯤ ꯑꯣꯏꯅ ꯂꯩꯔꯤꯕꯤ ꯇꯈꯦꯜꯂꯝꯕꯝ ꯊꯣꯏꯕꯤ ꯗꯦꯕꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯑꯍꯥꯟꯕ ꯁꯥꯍꯤꯇ꯭य ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗꯤꯅꯤ ꯑꯗꯨꯒ ꯏꯁꯩ ꯃꯌꯦꯛ ꯏꯕꯤꯁꯨꯅꯤ ꯍꯥꯏꯔꯤꯕ ꯑꯏꯕꯤ ꯑꯁꯤꯅ ꯃꯥꯒꯤ ꯐꯣꯡꯉꯝꯗꯕ ꯏꯁꯩ ꯃꯌꯦꯛ 1,000ꯒꯤ ꯃꯌꯥ ꯆꯥꯎꯔꯥꯛꯅ 900ꯒ ꯈꯔꯈꯛ ꯑꯣꯏꯕꯅꯤ ꯑꯁꯨꯛ ꯌꯥꯝꯕ ꯏꯁꯩ ꯃꯌꯦꯛꯁꯦ ꯏꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯗ ꯑꯩꯕꯨ ꯈꯨꯠ ꯄꯥꯏꯗꯅ ꯇꯥꯛꯄꯤꯔꯛꯄ ꯑꯩꯒꯤ ꯒꯥꯏꯗ ꯍꯥꯏꯇꯥꯔꯦ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯄ꯭ꯔꯣꯐꯦꯁꯔ ꯑꯩꯆ ꯕꯤꯍꯥꯔꯤꯅ ꯅꯣꯡꯃ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯗ ꯄꯟꯕꯤꯕꯗꯒꯤ ꯑꯩꯅ ꯑꯣꯖꯥꯒꯤ ꯃꯌꯨꯝꯗ ꯆꯠꯇꯅ ꯑꯣꯖꯥ ꯃꯗꯨꯒꯤ ꯀꯩꯅꯣꯁꯤ ꯏꯗꯤꯠ ꯇꯧꯕꯒꯤ ꯐꯣꯡꯕꯒꯤ ꯀꯩꯅꯣꯁꯤ ꯑꯩ ꯇꯧꯖꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯒꯤ ꯇꯤ ꯊꯣꯏꯕꯤ ꯗꯦꯕꯤꯒꯤ ꯃꯌꯨꯝꯗ ꯆꯠꯇꯅ ꯈꯣꯠꯇꯅ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯈꯨꯠꯃꯛꯅ ꯏꯕꯤꯔꯝꯕ ꯃꯦꯅuscriptꯁꯤꯡꯁꯤ ꯑꯩꯅ ꯂꯧꯖꯔꯦ ꯍꯥꯏꯔꯒ ꯑꯦꯀꯥꯗꯃꯤꯗ ꯃꯗꯨꯒꯤ ꯑꯌꯥꯕꯗꯨ ꯂꯧꯖꯗꯅ ꯑꯩꯅ ꯚꯣꯂꯨꯝ 1 ꯚꯣꯂꯨꯝ 2 ꯍꯥꯏꯗꯅ ꯏꯗꯤꯠ ꯇꯧꯗꯅ ꯑꯍꯥꯟꯕ ꯚꯣꯂꯨꯝ 1ꯁꯤꯗꯤ ꯂꯣꯏꯈ꯭ꯔꯦ ꯑꯦꯀꯥꯗꯃꯤꯒꯤ ꯈꯨꯠꯇ ꯂꯩꯈ꯭ꯔꯦ ꯐꯣꯡꯒꯗꯕꯇ ꯉꯥꯏꯔꯦ ꯑꯅꯤꯁꯨꯕꯁꯤꯁꯨ DTP ꯂꯣꯏꯔꯦ ꯁꯨꯞꯅꯒꯤ ꯑꯩꯅ ꯇꯧꯒꯗꯕꯗ ꯏꯟꯇ꯭ꯔꯣꯗꯛꯁꯟꯒꯤ ꯁꯔꯨꯛ ꯑꯩꯅ ꯏꯖꯒꯗꯕꯁꯤ ꯑꯁꯤ ꯈꯛꯇ ꯉꯥꯏꯔꯦ ꯃꯁꯤꯃꯁꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩ ꯖꯅꯋꯥꯔꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩ ꯊꯥꯒꯦ ꯍꯥꯏꯅ ꯑꯩ ꯈꯟꯖꯔꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯦꯁꯦꯁꯦ ꯄꯨꯊꯣꯛꯀꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛꯁꯨ ꯄꯨꯊꯣꯛꯆꯒꯦ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯄ꯭ꯂꯥꯟꯁꯤ ꯃꯊꯪ ꯑꯩꯅ ꯊꯝꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯣꯟꯂꯥꯏꯟ ꯈꯨꯠꯊꯥꯡꯗ ꯁꯟꯗꯣꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯩꯕꯨ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯕ ꯑꯩꯕꯨ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯕꯤꯗꯅ ꯑꯩꯕꯨ ꯄ꯭ꯔꯣꯃꯣꯠ ꯇꯧꯕꯤꯕ इनकरेज तौबीबा मयामदा अईगी पॉपुलैरिटी हेंगतहनबीबा असिगुम्बा ऑनलाइन के खुथांग द लेबीरीबा मणिपुरी मिरर असिगी थौ पुबीरीबा ओजासिंगबु अईना इकाई खुमनब उच्चरी लोइनना हाइबा असिगुम्बा ऑनलाइन के प्रोग्राम सी अयेंगबा याउद्रगदी अमुक्सु अखोइना प्रोग्राम असी तौरुबगी थोइदोंना ममल फंगदे महई लेते हैना अई खंजई अदुबु नुंगसिबीदना मणिपुरी मिरर अमदी अईगुम्बा कैसु खंजद्रिबा अईबा अमबु पुनिंग थौगतपीबा ओइना येंगबीदना अईगे थमोइसिबु हराव हनबीरीबा हेना इबगी लमदा संगसिल हननिंगीबा असिगुम्बा अखोइ येंगबीरीबा भाबोक मयामबुसु इकाई खुमनजरीबा मयामबुसु अईना मयामगी मफमदसु अईना नोलुक्सरी अदुगा लोइनना हेना हेना अईगे साहित्यगी लमसिदा अईना संगसिनजगे सीरियस ओइना ऑनेस्ट ओइना संगसिनजगे मसिगा मयामना येंगबीरीबा ओजासिंगना इकाई खुमनजरीबा अहल लमन अदु मरुप मपांगसिंगना अईंगोंदा मदुगी चावरबा आशीर्वाद तु पीबीगनी हाइदना अईना थाजजै असि हाइरगा अई स्वाइदा टेंसिनजरी थागतचरी ओजा मुकसु इकाई खुमनजरी तसेंगना अखोई मणिपुरी मिरर गिसु यामना कई हातरे
ꯇꯥꯡꯂꯕ ꯇꯥꯡꯐꯝ ꯑꯃꯅꯤ ꯑꯣꯖꯥꯒꯨꯝꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯔꯤꯕ we are proud of you ꯑꯩꯈꯣꯏꯅ ꯑꯣꯖꯥꯕꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯁꯤꯗ ꯐꯪꯖꯕꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ modern ꯇꯦꯛꯅꯣꯂꯣꯖꯤꯁꯦ ꯑꯩꯈꯣꯏ ꯑꯏꯕ ꯅꯠꯇ꯭ꯔꯒꯅ ꯁꯤꯒꯨꯝꯕ ꯂꯤꯇꯔꯦꯆꯔꯗ ꯂꯩꯕꯁꯤꯡ ꯈꯔ ꯈꯨꯠꯂꯣꯏꯕꯁꯤ ꯋꯥꯏ ꯀꯅꯥꯒꯨꯝꯕꯗꯤ ꯃꯣꯕꯥꯏꯜ ꯐꯥꯎꯕ ꯁꯤꯖꯤꯟꯅꯗꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯏꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀꯩꯅꯣꯗꯤ ꯉꯁꯥꯏꯒꯤ ꯏꯟꯇꯔꯞꯁꯤ ꯌꯥꯝ ꯑꯣꯏꯕꯁꯦ ꯑꯁꯤꯅ ꯑꯗꯨꯅ ꯇꯦꯛꯅꯤꯀꯦꯜꯂꯤ ꯑꯩꯈꯣꯏꯁꯤ ꯈꯔ ꯑꯩ ꯏꯁꯥꯃꯛꯁꯨ ꯌꯥꯝꯅ ꯈꯔ ꯁꯣꯜꯂꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯅꯠꯇ꯭ꯔꯒꯅ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃꯁꯨ ꯂꯩ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯉꯁꯥꯏꯒꯤ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯑꯣꯖꯥꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯤꯇꯩꯂꯣꯟꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯑꯦꯀꯥꯗꯦꯃꯤꯀꯦꯜꯂꯤ ꯇꯝꯃꯛꯇꯕꯅꯤꯅ ꯑꯁꯤꯒꯤ ꯑꯁꯣꯏꯕ ꯑꯋꯥꯠꯄ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩ ꯏꯁꯥꯁꯨ ꯈꯪꯖꯩ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯄꯥꯝꯖꯔꯨꯕ ꯀꯧꯕꯅꯤꯅ ꯑꯩꯈꯣꯏ ꯑꯁꯤꯒꯤ ꯂꯝꯁꯤꯗ ꯁꯨꯝ ꯆꯪꯁꯤꯟꯖꯔꯛꯄꯅꯤ ꯑꯗꯨꯅ ꯑꯣꯖꯥꯗꯁꯨ ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯪꯒꯠꯆꯔꯤ ꯀꯔꯤꯒꯨꯝꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯑꯣꯖꯥ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯃꯗꯤ ꯇꯨꯡꯗꯁꯨ ꯌꯦꯡꯕꯤꯔꯛꯀꯗꯕ ꯑꯦꯖ ꯑꯦ ꯔꯦꯀꯣꯔꯗꯦꯠ ꯑꯣꯏꯅ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯀꯔꯤꯒꯨꯝꯕ ꯁꯣꯏꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯂꯣꯟꯗ ꯅꯠꯇ꯭ꯔꯒꯅ ꯊꯧꯒꯜꯂꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯀꯥꯏꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯌꯨ ꯃꯅꯤꯄꯨꯔ ꯃꯤꯔꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯨ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗꯁꯨ ꯑꯣꯖꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯛꯄꯤꯗꯨꯅ ꯑꯁꯤꯒꯨꯝꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯁꯤ ꯑꯇꯩꯁꯨ ꯍꯦꯟꯅ ꯆꯥꯎꯈꯠꯍꯟꯅ ꯇꯧꯕꯤꯒꯅꯤ ꯍꯥꯏꯕ ꯊꯥꯖꯩ ꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯊꯦꯡꯛ ꯌꯨ ꯑꯣꯜ